Hello. Good evening to all of you. Taiko. From the Habiro. Presentation ju iko. From the Habiro to hours. Ui, Hmm. Ko nang si tawdise kayam te ko orientation na hapet chawrak ma kaina kai tawduno hapet doi pot ni ko. Sigi je maming jaina samain thole kitang phajana ba mong da ko. Maina Maths and Reasoning Package 2025 tharaga samain thole ko. Sina horen kanogi ni hapet chawrak ko na laki ge ko. Aduga sigi maroi intention je. Sigi je kai no hayam ta tawi ja du mam da hapet ha ge ko. Koina ne thaba matam da ko. Koina ne thaba matam da paper ani lei paper 1 haiba ma 2 haiba ma ko ada paper 1 ji dum lai re paper 1 ji lai haiba ya de ko sida paper 1 ji mi myam na ka shu yam na seriously khan de ko sida paper 1 haiba ma yam tam na hor ke ko aduga kren kan thu lage aduga paper 2 haiba ma sai le sida question yang khai aduga sina question chama samai le re adu sida maruina akoina kitang yengo matam da net haubugi oina da khara focus tawge ko akoina net exam tha matam da ahum thona phau pe amana PhD qualified haiba ma aduga net phawbajina akhona assistant professor phawba ma aduga JRF phawba ma saina ahum thona khaidoi aduga mi myana pamise JRF pudi pame du mainly thanai je akhona net phawba mayai gi jini ko si question leje aduna sida akhona any subject ayama subject akhona cut off mai manade ko khara wangba khara nemba dum yawi ada akhona generally haiba matamda paper 1 da question 30 ko question masing doin pamni ko mark ta pamna te ko si mark ta pa jo question pa jo mane mark ta paragana akhona question masing don thok ade 2 na divide tawbiba ade question masing da pabajina akhona mark don thok ade 2 na into option biba adu khatani ko aduna aigi oina di question masing da pabajina hena nungai bi heli ko aduna jo khona yam thuna live jo heli aduna paper 1 da question yang khai ji manung da kuncha phangba daka lai ko net phawgi ni ko haja aduga paper 2 jina ayam matam da question chama gi manung da 60 phangba sigi target se ayam boy ko aduga siju khona general candidate gi nate ko ayam mana khona discuss tai je khona OBC candidate ki ko sigi khudong chaba lorga ko sida yawi je geography da ayam ju khara yawi ko ai isamuk su geography ni ko geography ki candidate amana OBC oiba chhatra amana net phawge ha tadi handaki December 2024 gi net exam da ko cut off si 87 ni ko 87 question out of 150 adun takbudi kaino hamdana kona question cham kai manung da 87 phangde yaro habdi ko 87 je khona ani thokodamne amana paper 1 gi amana paper 2 gi do si chawrak pam yen matam da khona ratio da noi proportion sa go khona yen matam da si khona approximately 29 adu sona kana samaina 29 si 60 samaina sai gi waida dum leimni ko si kitang di hen muni ko adu kitang heli je kai na khona karo pe ge yang pam tam da 80 87 ji de khona 90 yokolak pe aduna si khona average na hayo matam da si concept sa be khangom jai ko average na hayo matam da paper 1 da question kuntra paper 2 da question 60 have ja si khone subject ayam gi loina manara ka OBC candidate da samaina ayam leimni stay kitang ta ba yai khian be ko adu mai mai subject tu gi ko yam mark phangba nam nem adu makha pole ko aduga hojik samjal laga ko paper 2 ji di noina sana graduation ju tame master tame ko aduga paper 2 gi hairam magana kai kai ha ya ga kan paper 2 da khoina guidebook myam thokpani ko adu paruno kem kana ro ko guidebook myam thokpani adu paruno kem kana ro pagadab je kaino kana noigi master tamba textbook to adu khara pade yaroi adu pawam thamju jo khana number 1 da syllabus yengadam ni ko syllabus yengadam ni aduga PYQ yengadam ni aduga tha ba textbook to adagi syllabus ki through da toroga syllabus ta yawi poto adu khatang pagadam ni textbook to loin loin pa le di ko kona matam thaba na ko si posi ma pet paper ke nogi sa pe har maga saina tu gi ja pe har ma sai lo selaji ko aduga gase gi mainly focus di paper 1 gi maths and reasoning ni ko adu da post laksi aduna si paper 2 gi je loisangra matung da khoi nojik lai je paper 1 da paper 1 da khoi tawdi si question yang khai manung da question kuntra sumba jine ba khoi target baru ena net ki ko ado khara kitang haiba kanguna JRF phau ga heta di question 35 40 maya bu dum chumbe ko ado 40 or diwar ni ko aduna kitang si madi kitang problem lai ni aduna 35 si buk ti adum khoina adum yam lai na adum chumma ngam mi ko adum kitang kan hona ta di chum ngam mi ado khoi JRF ki je to khaga hoje khoi daga lai je net ki paper 1 da question 30 chumba jine yang khai manung da sini ko silere ada sida
ꯄꯦꯄꯔ 1ꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯤ ꯁꯤꯂꯦꯕꯁꯅꯤ ꯁꯤꯒꯤ ꯑꯩꯅ ꯐꯥꯛꯇꯣꯛꯏꯕ ꯗꯣꯀꯨꯃꯦꯟꯁꯦ ꯁꯤ ꯁꯤꯂꯦꯕꯁꯅꯤ ꯅꯦꯠ ꯄꯦꯄꯔ 1ꯒꯤ ꯁꯤꯁꯦꯀꯣ ꯁꯤ ꯁꯤꯂꯦꯕꯁꯅꯤ ꯁꯤ ꯁꯤꯂꯦꯕꯁꯁꯦ ꯌꯦꯡꯉꯣꯀꯣ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤ ꯁꯤꯗ ꯀꯣꯏꯁꯟ 50ꯅꯤ ꯂꯩꯁꯤꯀꯣ ꯀꯣꯏꯁꯟ 50 ꯂꯩꯔꯦ ꯀꯣꯏꯁꯟ 50ꯁꯤꯗ ꯁꯤꯗ ꯌꯨꯅꯤꯠ 1 ꯌꯨꯅꯤꯠ 2 ꯌꯨꯅꯤꯠ 3 ꯌꯨꯅꯤꯠ 4 ꯌꯨꯅꯤꯠ 5 ꯌꯨꯅꯤꯠ 6 ꯌꯨꯅꯤꯠ 7 ꯌꯨꯅꯤꯠ 8 ꯌꯨꯅꯤꯠ 9 ꯌꯨꯅꯤꯠ 10 ꯁꯤ ꯌꯨꯅꯤꯠ 10ꯅꯤ ꯁꯤꯗ ꯂꯩꯁꯤꯀꯣ ꯁꯤ 10ꯁꯤꯗ ꯌꯨꯅꯤꯠ ꯑꯃꯃꯝ ꯈꯨꯗꯤꯡꯒꯤ ꯌꯨꯅꯤꯠ ꯑꯃꯃꯝ ꯈꯨꯗꯤꯡꯒꯤ ꯀꯣꯏꯁꯟ 5 ꯍꯪꯒꯅꯤꯀꯣ ꯑꯗꯨꯅ ꯃꯥꯔꯛꯇꯤ 100 ꯑꯗꯨꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯤ ꯁꯤꯗ ꯀꯣꯏꯁꯟ 50 ꯂꯥꯛꯇꯣꯏꯅꯤꯀꯣ ꯁꯤ 50ꯁꯤ ꯑꯩꯈꯣꯏꯅ ꯅꯦꯠ ꯐꯥꯎꯒꯦ ꯍꯥꯏꯇꯥꯔꯗꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯀꯣ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯩꯀꯣ ꯑꯩꯈꯣꯏꯅ ꯄꯦꯄꯔ 1 ꯖꯦꯅꯔꯦꯜ ꯄꯦꯄꯔꯁꯤꯗꯤ ꯌꯥꯝ ꯂꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯁꯨꯡꯄꯥ ꯄꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯊꯥꯕ ꯃꯇꯝꯗ ꯑꯩ 20 ꯐꯪꯉꯦ ꯏꯍꯥꯟ ꯍꯥꯟꯅ ꯊꯥꯕ ꯃꯇꯝꯗꯀꯣ ꯑꯩ 20 ꯆꯨꯝꯃꯦ 50 ꯃꯅꯨꯡꯗ 20 ꯆꯨꯝꯃꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯃꯇꯝꯗ ꯑꯩ ꯈꯤꯇꯪ ꯀꯟꯅ ꯍꯣꯠꯅ ꯇꯥꯔꯗꯤ ꯌꯥꯝ ꯐꯥꯎꯒꯅꯤ ꯑꯗ ꯌꯨꯇ꯭ꯌꯨꯕ ꯚꯤꯗꯤꯑꯣ ꯈꯔ ꯊꯣꯛꯏ ꯃꯌꯥꯝꯁꯦ ꯈꯔ ꯌꯦꯡꯉꯗꯤ ꯌꯥꯝ ꯂꯥꯏꯅ ꯐꯥꯎꯒꯅꯤ ꯁꯨꯃꯥꯏꯅ ꯑꯌꯥꯝꯕ ꯀꯟꯁꯦꯞꯁꯟꯁꯦ ꯂꯣꯏ ꯂꯩ ꯑꯗ ꯄꯦꯄꯔ 1ꯗꯤ ꯄꯥꯅꯕꯁꯨ ꯂꯩꯇꯦ ꯃꯥꯏ ꯁꯤꯂꯦꯕꯁꯁꯨ ꯌꯥꯝ ꯆꯥꯎꯏ ꯄꯥꯐꯝ ꯈꯪꯗꯦ ꯑꯗꯨꯅ ꯍꯪꯅꯤꯡ ꯄꯨꯡ ꯍꯪꯉꯤ ꯑꯗꯨꯅ ꯄꯥꯗꯕꯅ ꯐꯩ ꯑꯩ ꯄꯦꯄꯔ 2ꯗ ꯈꯔ ꯌꯥꯝ ꯍꯣꯠꯅꯔꯒ ꯇꯧꯒꯦ ꯍꯥꯏꯕ ꯀꯥꯡꯕꯨꯗ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯗ ꯅꯦꯠ ꯐꯥꯎꯕ ꯅꯠꯇ꯭ꯔꯒ ꯖꯦ ꯑꯥꯔ ꯐꯥꯎꯕꯗ ꯑꯗꯨꯝ ꯋꯥꯗꯕꯅꯤꯀꯣ ꯁꯤ ꯄꯦꯄꯔ 1ꯒꯤ ꯃꯤꯁꯀꯟꯁꯦꯞꯁꯟ ꯉꯥꯛꯇꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯈꯪꯖꯟꯕꯤꯌꯨ ꯑꯗꯨꯅ ꯁꯤꯗ ꯌꯨꯅꯤꯠ 10 ꯂꯩꯔꯦꯀꯣ ꯁꯤꯗ ꯂꯩꯔꯤꯕ ꯌꯨꯅꯤꯠ 10ꯁꯤꯅꯤꯀꯣ ꯁꯤ ꯌꯨꯅꯤꯠ 10 ꯂꯩꯔꯦ 10ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯈꯥꯏꯗꯣꯛꯄ ꯌꯥꯏꯀꯣ ꯁꯤꯗ ꯑꯩ ꯍꯥꯏꯐꯦꯠ ꯍꯥꯏꯔꯒꯦꯀꯣ ꯌꯨꯅꯤꯠ 1ꯗ ꯑꯩꯈꯣꯏꯅ ꯇꯤꯆꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯌꯨꯅꯤꯠ 2ꯗ ꯔꯤꯁꯔꯁ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯃꯊꯪꯗ ꯀꯝꯄ꯭ꯔꯦꯟꯁꯟ ꯃꯊꯪꯗ ꯀꯝꯃꯨꯅꯤꯀꯦꯁꯟ ꯃꯊꯪꯗ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯟ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯀꯣ ꯑꯗꯩ ꯇꯔꯨꯛ ꯁꯨꯕꯗ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡ ꯇꯔꯦꯠ ꯁꯨꯕꯗ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯑꯗꯨꯒ ꯇꯔꯦꯠ ꯁꯨꯕꯗꯀꯣ ꯅꯤꯄꯥꯟ ꯁꯨꯕꯗ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟ ꯀꯝꯃꯨꯅꯤꯀꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ICT ꯀꯣ ꯑꯗꯨꯒ 9 ꯁꯨꯕꯗ ꯄꯤꯄꯜ ꯗꯤꯕꯂꯞꯃꯦꯟ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯗꯨꯒ ꯂꯥꯁꯇ ꯍꯥꯌꯔ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯗꯤꯇꯦꯜꯗ ꯑꯩꯈꯣꯏꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏꯀꯣ ꯁꯨꯃꯥꯏꯅ ꯀꯃꯥꯏꯅ ꯈꯥꯏꯗꯣꯛꯄ ꯌꯥꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯁꯖꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯩꯁꯨ ꯅꯦꯠ ꯊꯥꯔꯛꯑꯦ ꯖꯦ ꯐꯥꯎꯔꯦ ꯑꯩꯒꯤ ꯁꯖꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯒꯤ ꯌꯨꯅꯤꯠ 10ꯁꯦ ꯑꯩꯈꯣꯏꯅ ꯑꯅꯤ ꯊꯣꯛꯅ ꯑꯃꯨꯛ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯑꯃꯅ 4 ꯌꯨꯅꯤꯠ 4 ꯑꯃꯅ ꯌꯨꯅꯤꯠ 3 ꯀꯣ ꯁꯤꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯄꯣꯔꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯗꯨꯒ ꯇꯔꯨꯛꯁꯤꯃꯅ ꯊꯤꯑꯣꯔꯤ ꯁꯤꯒꯤ ꯄꯣꯠ ꯑꯅꯤꯁꯤꯗ ꯂꯩꯒꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯈꯪꯖꯟꯕꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯤꯁꯤꯃꯗꯤ ꯇꯔꯨꯛꯁꯤꯃꯗꯤ ꯅꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯒꯥꯏꯗ ꯕꯨꯛ ꯑꯦꯅꯤ ꯂꯩꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯅꯣꯏꯅ ꯄꯦꯄꯔ 1ꯒꯤ ꯄꯥꯅꯕ ꯂꯥꯏꯔꯤꯛ ꯂꯩꯇ꯭ꯔꯒꯗꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯧꯕ ꯌꯥꯏ ꯑꯩꯈꯣꯏꯅ KBS ꯃꯗꯟꯒꯤꯀꯣ ꯍꯟꯗꯛ ꯃꯥꯔꯁꯇ ꯊꯣꯛꯈꯤꯗ ꯉꯥꯏꯔꯝꯃꯤ ꯃꯥꯔꯁꯇ ꯍꯟꯗꯛ 2024 5ꯇꯀꯣ 9 ꯏꯗꯤꯁꯟꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯕꯅꯤꯀꯣ ꯁꯤ ꯆꯍꯨꯝ ꯆꯥꯝꯃꯔꯤ ꯑꯗꯥꯏꯃꯨꯛꯇꯪ ꯄꯤꯕꯅꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯅꯪ ꯒꯥꯏꯗ ꯕꯨꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯑꯗꯣ ꯅꯣꯏꯅ ꯀꯣꯆꯤꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯎꯔꯗꯤ ꯀꯣꯆꯤꯡ ꯃꯦꯇꯔꯤꯌꯦꯜꯗꯣ ꯐꯖꯅ ꯑꯗꯨꯝ ꯔꯤꯂꯥꯏ ꯇꯧꯔꯒ ꯑꯗꯨꯝ ꯄꯥꯕ ꯌꯥꯏꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦ ꯁꯤ ꯂꯩꯔꯦꯀꯣ ꯁꯤꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜꯗ 4 ꯑꯃ ꯊꯤꯑꯣꯔꯤꯗ 3 ꯑꯃꯀꯣ ꯑꯗꯣ ꯁꯤꯒꯤ ꯊꯤꯑꯣꯔꯤ 3ꯁꯦ ꯁꯤꯃꯗꯤ ꯑꯗꯨꯝ ꯅꯣꯏꯅ ꯑꯦꯅꯤ ꯂꯥꯏꯔꯤꯛꯇꯒꯤ ꯐꯖꯅ ꯄꯥꯕ ꯃꯇꯝꯗ ꯑꯗꯨꯒ ꯂꯥꯏꯔꯤꯛꯅ ꯄꯥꯕꯁꯨ ꯌꯥꯔꯣꯏꯀꯣ ꯂꯥꯏꯔꯤꯛꯇꯣ ꯐꯖꯅ ꯄꯥꯔꯦꯗꯅ ꯑꯗꯨꯒ ꯑꯥꯎꯠ ꯑꯣꯐ ꯁꯤꯂꯦꯕꯁꯇꯩ ꯈꯔ ꯍꯪꯒꯅꯤꯀꯣ ꯑꯗꯨꯒꯤ ꯑꯥꯎꯠ ꯑꯣꯐ ꯁꯤꯂꯦꯕꯁ ꯀꯥꯡꯕꯨꯗꯣ ꯑꯩꯈꯣꯏꯅ ꯅꯦꯠꯇꯅꯤ ꯈꯪꯗꯦ ꯑꯃꯗꯅꯤ ꯈꯪꯗꯦ ꯀꯣꯆꯤꯡ ꯃꯦꯇꯔꯤꯌꯦꯜꯅꯤ ꯈꯪꯗꯦ ꯑꯗꯨꯗꯣ ꯈꯤꯇꯪ ꯐꯖꯅ ꯏꯁꯇꯗꯤ ꯇꯧꯕ ꯃꯇꯝꯗ ꯁꯤꯒꯤ 3ꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯝ ꯏꯝꯄ꯭ꯔꯨꯞ ꯇꯧꯕ ꯉꯝꯒꯅꯤ ꯁꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦꯀꯣ ꯁꯤ 3 ꯍꯥꯏꯁꯦ ꯀꯩꯝ ꯅꯠꯇꯦ ꯏꯍꯥꯟ ꯍꯥꯟꯕꯩ ꯇꯤꯆꯤꯡꯅꯦ ꯔꯤꯁꯔꯁꯅꯦ ꯀꯝꯃꯨꯅꯤꯀꯦꯁꯟꯅꯦꯀꯣ ꯑꯗꯒꯤ ꯁꯤꯗ ICTꯅꯦ ꯑꯗꯒꯤ ꯍꯥꯌꯔ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯅꯦ ꯀꯣ ꯑꯃꯗꯤ ꯀꯩ ꯋꯥꯠꯂꯤ ꯄꯤꯄꯜ ꯗꯤꯕꯂꯞꯃꯦꯟ ꯏꯟꯚꯥꯏꯔꯟꯃꯦꯟ ꯁꯤꯒꯤ 3ꯁꯤꯗꯤ ꯑꯗꯨꯝ ꯅꯣꯏꯅ ꯁꯥꯅ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯐꯖꯅ ꯄꯥꯔꯕ ꯄ꯭ꯂꯁ ꯏꯟꯇꯔꯅꯦꯠꯀꯤ ꯁꯣꯔꯁꯦꯁ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ PYQ ꯐꯖꯅ ꯅꯩꯅꯔꯕ ꯑꯗꯨꯒ ꯑꯥꯎꯠꯁꯣꯔꯁ ꯈꯔ ꯇꯧꯔꯒꯀꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯦꯇꯔꯤꯌꯦꯜꯗꯩ ꯈꯔ ꯑꯩꯈꯣꯏꯅ ꯌꯦꯡꯉꯒ ꯑꯗꯨꯝ ꯅꯣꯏ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯅꯤ ꯏꯝꯄ꯭ꯔꯨꯞ ꯇꯧꯕ ꯌꯥꯅꯤ ꯁꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯥꯔꯒꯦꯠꯁꯦ ꯃꯦꯠꯁꯇ ꯂꯥꯛꯁꯤꯀꯣ ꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯁꯔꯨꯛꯁꯦ ꯑꯩꯈꯣꯏꯅ ꯄꯦꯄꯔ 1ꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯅ 4 ꯂꯩ ꯌꯨꯅꯤꯠ 4 ꯂꯩ ꯁꯤ ꯌꯨꯅꯤꯠ 4ꯁꯤꯅꯦ ꯈꯔ ꯀꯩꯅꯣ ꯇꯧꯔꯤꯁꯤꯀꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 10 ꯐꯥꯎꯇ ꯑꯩꯈꯣꯏꯅ ꯃꯦꯠꯁ ꯁꯣꯜꯂꯛꯄ ꯀꯥꯡꯕꯨ ꯃꯦꯠꯁ ꯌꯥꯝ ꯁꯣꯟꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯨꯅ ꯃꯦꯠꯁ ꯁꯣꯟꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ 11 12ꯇ ꯑꯩꯈꯣꯏꯅ ꯑꯥꯔꯠꯁ ꯂꯧꯈꯤꯕ ꯀꯥꯡꯕꯨ ꯁꯤꯒꯨꯝꯕ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤ ꯂꯧꯕ ꯀꯣ ꯂꯦꯡꯒ꯭ꯋꯦꯖ ꯁꯕꯖꯦꯛ ꯃꯅꯤꯄꯨꯔꯤ ꯂꯧꯕ ꯁꯤꯒꯨꯝꯕ ꯑꯗꯒꯤ ꯍꯤꯟꯗꯤꯒꯨꯝꯕ ꯂꯧꯕ ꯀꯣ ꯑꯗꯣ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯁꯨ ꯑꯗꯨꯝ ꯌꯥꯎꯁꯜꯂꯁꯨ ꯁꯨꯃꯥꯏꯅ ꯂꯦꯡꯒ꯭ꯋꯦꯖ ꯁꯕꯖꯦꯛ ꯀꯥꯡꯕꯨꯁꯦ ꯁꯤ ꯀꯥꯡꯕꯨꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯃꯦꯠꯁ ꯑꯦꯟड ꯔꯤꯖꯅꯤꯡꯁꯦ ꯑꯌꯥꯝꯕ ꯁꯣꯟꯒꯜꯂꯤ ꯁꯤ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯊꯦꯡꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔꯤꯒꯨꯝꯕ ꯂꯧꯕ ꯍꯤꯟꯗꯤꯒꯨꯝꯕ ꯂꯧꯕ ꯏꯪꯂꯤꯁꯀꯨꯝꯕ ꯂꯧꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 10ꯗꯒꯤ ꯑꯩꯈꯣꯏꯅ ꯃꯦꯠꯁ ꯁꯣꯜꯂꯦꯅ ꯑꯥꯔꯠꯁꯀꯨꯝꯕ ꯂꯧꯈꯤꯕ ꯈꯣꯠꯈꯤꯕꯀꯣ ꯁꯥꯏꯟꯁ ꯁꯨꯡꯊꯦꯡ ꯊꯦꯡꯗꯕ ꯁꯤꯒꯨꯝꯕ ꯑꯌꯥꯝꯕꯁꯦ ꯑꯩꯈꯣꯏꯅ ꯃꯦꯠꯁ ꯁꯣꯜꯂꯦꯅ ꯑꯌꯥꯝꯕ ꯃꯦꯠꯁ ꯂꯧꯒꯟꯗꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯁꯣꯟꯕ ꯀꯥꯡꯕꯨꯁꯦ ꯁꯤꯅ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯅꯦꯠ ꯊꯥꯔꯛꯄ ꯃꯇꯝꯗꯗꯤ ꯄꯦꯄꯔ 1ꯗ ꯑꯩꯈꯣꯏꯅ ꯃꯦꯠꯁꯅ ꯌꯨꯅꯤꯠ ꯑꯃ ꯌꯥꯎꯏ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯄꯣꯠꯇꯨꯅꯤꯀꯣ ꯊꯦꯡꯅꯩꯁꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯍꯥꯏꯐꯦꯠ ꯂꯥꯛꯁꯦ ꯑꯗꯨꯒ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯁꯔꯨꯛꯇꯀꯣ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯌꯨꯅꯤꯠ 4ꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯂꯥꯛꯀꯦꯀꯣ ꯏꯍꯥꯟ ꯍꯥꯟꯕꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯁꯔꯨꯛꯇ ꯁꯤꯒꯤ ꯀꯝꯄ꯭ꯔꯦꯟꯁꯟ ꯍꯥꯏꯕꯁꯤꯃ ꯁꯤ ꯑꯗꯨꯝ ꯈꯪꯉꯦ ꯀꯝꯄ꯭ꯔꯦꯟꯁꯟ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯄꯦꯁꯦꯖ ꯑꯃ ꯄꯤꯅꯤ ꯄꯦꯁꯦꯖꯇꯒꯤ ꯑꯩꯈꯣꯏꯅ ꯑꯟꯁꯤꯟ ꯄꯦꯁꯦꯖ ꯈꯔ ꯌꯦꯡꯕꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯑꯗꯨꯝ ꯀꯣꯏꯁꯟ 5ꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ
ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯀꯥꯡꯕꯨꯗꯣ ꯑꯩꯈꯣꯏꯅ 3 ꯅꯠꯇ꯭ꯔꯒ 4 ꯑꯗꯨꯝ ꯆꯨꯝꯕ ꯌꯥꯏꯀꯣ ꯁꯤꯗ 5ꯗ 5 ꯆꯨꯝꯕꯁꯦ ꯑꯗꯨꯝ ꯅꯣꯏꯅ ꯌꯥꯝ ꯀꯟꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗ꯭ꯔꯒꯗꯤ ꯆꯨꯝꯃꯣꯏꯀꯣ ꯁꯨꯃꯥꯏꯅ ꯀꯣꯏꯁꯟ 5ꯁꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ 3 ꯅꯠꯇ꯭ꯔꯒ 4 ꯀꯣꯠꯄ ꯌꯥꯒꯅꯤ ꯁꯤꯒꯤ ꯀꯝꯄ꯭ꯔꯦꯍꯦꯟꯁꯟꯁꯤꯗꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯖꯧ ꯍꯥꯏꯇꯥꯔꯗꯤ ꯑꯗꯨꯝ ꯂꯥꯏꯕ ꯆꯤꯡꯉꯤꯀꯣ ꯑꯗꯨꯅ ꯑꯦꯚꯔꯦꯖ ꯁꯥꯇ꯭ꯔ ꯑꯃꯅꯀꯣ 2 ꯅꯠꯇ꯭ꯔꯒ 3 ꯑꯗꯨꯝ ꯆꯨꯝꯕ ꯉꯝꯃꯤ ꯀꯣꯏꯁꯟ 5ꯒꯤ ꯃꯅꯨꯡꯗ ꯁꯤꯁꯤꯃ ꯍꯥꯏꯐꯦꯠ ꯍꯥꯟꯅ ꯊꯝꯃꯝꯈꯤꯒꯦꯀꯣ ꯑꯗꯣ ꯃꯊꯪ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡ ꯁꯤꯁꯤꯅ ꯑꯗꯨꯝ ꯈꯔ ꯂꯨꯒꯅꯤꯀꯣ ꯑꯗꯨꯝ ꯈꯔ ꯂꯨꯒꯅꯤ ꯁꯤꯁꯤꯅ ꯀꯣꯏꯁꯟ 1 ꯅꯠꯇ꯭ꯔꯒ 2ꯗꯩ ꯍꯦꯟꯅ ꯆꯨꯝꯕ ꯉꯝꯃꯣꯏ ꯑꯌꯥꯝꯕ ꯁꯥꯇ꯭ꯔꯅ ꯑꯌꯥꯝꯕ ꯁꯥꯇ꯭ꯔꯒꯤꯅꯤꯀꯣ ꯍꯥꯏꯁꯦꯀꯣ ꯑꯗꯨꯒ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯁꯦ ꯑꯌꯥꯝꯕꯅ ꯁꯤꯒꯤꯗꯤ ꯌꯥꯝꯅ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯃꯦꯠꯁꯀꯨꯝꯕ ꯌꯥꯝ ꯍꯩꯕ ꯀꯥꯡꯕꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤ ꯑꯩꯈꯣꯏꯅ 4ꯒꯨꯝꯕ ꯑꯌꯥꯝꯕ ꯆꯨꯝꯒꯜꯂꯤꯀꯣ 3 ꯅꯠꯇ꯭ꯔꯒ 4 ꯁꯨꯃꯥꯏꯅ ꯆꯨꯝꯒꯜꯂꯤ ꯑꯗꯨꯒ ꯁꯨꯡꯍꯩ ꯍꯩꯇꯕ ꯀꯥꯡꯕꯨꯗꯤ 0 ꯅꯠꯇ꯭ꯔꯒ 1 ꯁꯤꯗ ꯉꯥꯛꯇꯅꯤ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯅꯣꯏꯅ ꯁꯥꯒꯤ ꯄꯣꯖꯤꯁꯟꯁꯦ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤꯒ ꯗꯔꯀꯥꯔ ꯂꯩꯖꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯦ ꯀꯣ ꯁꯤꯒꯤ 4ꯁꯦ ꯁꯝꯖꯜꯂꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯏꯕ ꯌꯥꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯁꯤꯗ ꯅꯝꯕꯔ 1ꯗ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯟ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯀꯣ ꯁꯤꯁꯤꯃ ꯂꯩꯒꯗꯕꯀꯣ ꯔꯤꯖꯅꯤꯡ ꯑꯦꯟ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯁꯤꯁꯤꯅ ꯅꯝꯕꯔ 1ꯗ ꯅꯝꯕꯔ 2ꯗ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡ ꯁꯤꯗ ꯔꯤꯖꯅꯤꯡ ꯑꯅꯤ ꯌꯥꯎꯏꯀꯣ ꯁꯤ ꯀꯩꯅꯣ ꯔꯤꯖꯅꯤꯡ ꯑꯅꯤꯁꯦ ꯃꯈꯜ ꯃꯥꯟꯅꯗꯦ ꯃꯊꯪꯗ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯀꯣ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯔꯤꯍꯦꯟꯁꯟ ꯁꯤꯒꯤ 4ꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯁꯔꯨꯛꯅꯤ ꯅꯣꯏ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯅꯣꯏ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗ꯭ꯔꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯣ ꯁꯤꯒꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯃꯔꯝꯁꯨ ꯂꯣꯏ ꯂꯥꯛꯀꯦꯀꯣ ꯁꯤ ꯌꯦꯡꯉꯣ ꯁꯤꯒꯤ 4ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀꯝꯄ꯭ꯔꯤꯍꯦꯟꯁꯟꯁꯦ ꯁꯤꯁꯤꯃꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯃꯈꯣꯡ ꯁꯦꯡꯅ ꯏꯪꯂꯤꯁ ꯐꯖꯅ ꯈꯪꯉꯛꯄ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯀꯣꯏꯁꯟ 5ꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ 3ꯗꯤ ꯑꯗꯨꯝ ꯆꯨꯝꯕ ꯉꯝꯅꯤꯀꯣ ꯁꯤꯃꯗꯤ ꯑꯗꯨꯝ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯀꯩꯁꯨ ꯌꯥꯝꯅ ꯂꯨꯕ ꯑꯣꯏꯗꯕ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯃꯗꯤ ꯑꯗꯣ ꯁꯤꯒꯤ 4ꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯒꯤ ꯀꯝꯄ꯭ꯔꯦꯟꯁꯟꯁꯤꯃꯗꯤ ꯂꯧꯊꯣꯛꯈꯤꯕ ꯌꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯈꯔ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯁꯟꯁꯦ ꯄꯤꯛꯁꯜꯂꯛꯅꯕ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯁꯤꯒꯤ 3ꯁꯦ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ 35ꯅꯤ ꯁꯤ ꯑꯗꯨꯝ ꯈꯪꯖꯤꯟꯕꯤꯔꯣꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯦꯠ ꯐꯥꯎꯕꯗ ꯆꯪꯉꯤꯕ ꯀꯣꯏꯁꯟ ꯃꯁꯤꯡꯁꯦ ꯀꯌꯥꯅꯣ ꯅꯦꯠ ꯐꯥꯎꯕꯗ ꯀꯣꯏꯁꯟ 30 ꯆꯪꯉꯦ ꯍꯥꯏꯕꯅꯤ 50 ꯃꯅꯨꯡꯗ ꯁꯤ ꯄꯣꯠꯁꯦꯀꯣ ꯑꯗꯨꯅ ꯁꯤꯗ ꯀꯣꯏꯁꯟ 35ꯅꯤ ꯁꯤ ꯀꯣꯏꯁꯟ 35ꯁꯤ ꯑꯩꯈꯣꯏꯅ 50ꯁꯤ ꯃꯅꯨꯡꯗ ꯂꯧꯊꯣꯛꯈꯤꯕ ꯃꯇꯝꯗ 35 ꯈꯛꯇꯅꯤ ꯂꯦꯝꯍꯧꯗꯣꯏꯁꯦ ꯑꯗꯨꯅ 35ꯁꯤꯗ ꯅꯣꯏ 30 ꯐꯪꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯁꯤꯅꯦꯕ ꯂꯥꯛꯏꯁꯦ 35ꯁꯤꯗ 30 ꯐꯪꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯈꯪꯉꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯅꯦꯠ ꯐꯥꯎꯕꯗ ꯆꯪꯉꯤꯁꯦ ꯀꯣꯏꯁꯟ 50ꯒꯤ ꯃꯅꯨꯡꯗ ꯀꯣꯏꯁꯟ 30 ꯆꯪꯉꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦꯀꯣ ꯀꯣꯏꯁꯟ 30 ꯈꯤꯇꯪ ꯁꯕꯖꯦꯛ ꯈꯤꯇꯪ ꯀꯩꯅꯣ ꯅꯦꯝꯃꯒꯅ ꯈꯤꯇꯪ ꯍꯟꯊꯔꯛꯄ ꯌꯥꯏ ꯋꯥꯡꯉꯒꯅ 35 ꯐꯥꯎ ꯑꯗꯨꯝ ꯌꯧꯕ ꯌꯥꯏꯀꯣ ꯁꯦ ꯑꯗꯨꯅ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯦꯠ ꯐꯥꯎꯕꯗ ꯄꯦꯄꯔ 1ꯗ ꯀꯣꯏꯁꯟ 30 ꯆꯪꯉꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯤ ꯌꯨꯅꯤꯠ 3ꯁꯦ ꯁꯤꯗꯒꯤ ꯀꯣꯏꯁꯟ 35ꯅꯤ ꯂꯥꯛꯇꯣꯏꯁꯦꯀꯣ 35ꯁꯦ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯁꯤꯗ 50ꯁꯤꯗꯩ ꯈꯥꯏꯗꯣꯛꯈꯤ ꯇꯥꯔꯗꯤ 50 - 15 = 35 ꯇꯥꯔꯦ ꯁꯤꯒꯤ ꯀꯣꯏꯁꯟ 35ꯁꯤꯗꯒꯤ ꯀꯣꯏꯁꯟ 30 ꯆꯨꯝꯕ ꯉꯝꯒꯗ꯭ꯔꯥ ꯀꯅꯥ ꯆꯨꯝꯕ ꯉꯝꯅꯤ ꯁꯨꯝ ꯈꯜꯂꯨꯀꯣ ꯋꯥꯈꯟꯗꯣ ꯁꯨꯝ ꯈꯜꯂꯣꯕ ꯁꯤꯒꯤ ꯀꯣꯏꯁꯟ 35ꯁꯤꯗꯒꯤ ꯀꯣꯏꯁꯟ 30ꯁꯦ ꯆꯨꯝꯕ ꯉꯝꯒꯗ꯭ꯔꯕ ꯁꯤꯅꯦꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯏꯁꯦ ꯑꯗꯣ ꯁꯤ ꯍꯥꯏꯔꯤꯁꯤ ꯃꯔꯝꯁꯨ ꯍꯥꯏꯒꯦꯕꯀꯣ ꯁꯨꯝ ꯌꯦꯡꯉꯣꯕ ꯅꯣꯏ ꯀꯥꯡꯕꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯦꯕꯀꯣ ꯑꯩ ꯃꯦꯠꯁ ꯁꯨꯡꯍꯩ ꯍꯩꯅꯗꯦ ꯑꯩ ꯄꯦꯄꯔ 1ꯒꯤ ꯃꯦꯠꯁꯇ ꯀꯣ ꯃꯦꯠꯁ ꯔꯤꯖꯅꯤꯡ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯗ ꯑꯩ ꯁꯨꯛꯇꯧ ꯇꯧꯔꯝꯗꯦ ꯀꯣꯏꯁꯟ ꯕꯨꯛ ꯍꯥꯟꯅ ꯌꯦꯡꯉꯝꯗꯦ ꯍꯥꯏꯕ ꯑꯗꯨꯝ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝ ꯊꯣꯛꯂꯝꯒꯅꯦꯕ ꯑꯩꯈꯣꯏꯀꯣ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯦꯕꯀꯣ ꯁꯤ ꯄꯣꯠꯁꯦ ꯑꯩꯅ ꯃꯌꯥꯝ ꯊꯦꯡꯅꯔꯛꯄꯩ ꯑꯗꯨꯝ ꯈꯪꯉꯤꯅꯤꯀꯣ ꯑꯗꯨꯅ ꯅꯣꯏꯅ ꯄꯩꯈꯥ ꯊꯥꯕ ꯃꯇꯝꯗ ꯃꯦꯠꯁ ꯊꯦꯡꯗꯕ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡ ꯊꯦꯡꯗꯕ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝꯅ ꯅꯦꯠ ꯊꯥꯕ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯦꯡꯗꯕꯁꯦ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯅꯦꯕ ꯃꯔꯝꯗꯤ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯗꯤ ꯀꯣꯏꯁꯟꯁꯦ ꯆꯥꯎꯅ ꯄꯤꯁꯜꯂꯅꯤ ꯇꯦꯕꯜꯂꯣ ꯀꯩꯌꯣ ꯄꯤꯁꯜꯂꯅꯤ ꯑꯗꯩ ꯀꯣꯏꯁꯟ 5 ꯍꯪꯉꯛꯑꯅꯤ 5ꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯣꯠꯄꯗ ꯌꯥꯝꯅ ꯖꯟꯖꯥ ꯌꯥꯝ ꯑꯣꯏꯕ ꯑꯗꯒꯤ ꯃꯇꯝꯁꯨ ꯌꯥꯝ ꯆꯪꯕ ꯑꯗꯨꯅ ꯁꯤꯗ ꯉꯁꯤꯒꯤ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯦꯀꯣ ꯁꯤꯗ ꯃꯤ 100ꯃꯨꯛ ꯌꯥꯎꯔꯤꯕꯁꯦ 100 ꯍꯦꯟꯅ ꯌꯥꯎꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯁꯦ ꯊꯦꯡꯗꯅ ꯊꯣꯛꯂꯛꯈꯤꯕ ꯉꯥꯛꯇ ꯑꯌꯥꯝꯕ ꯑꯣꯏꯔꯝꯒꯅꯦꯕ ꯅꯦꯠ ꯄꯩꯈꯥ ꯊꯥꯕ ꯃꯇꯝꯗ ꯁꯤꯃꯗꯤ ꯆꯨꯝꯃꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯒꯤ 5ꯁꯦ ꯁꯤ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯂꯩꯕ 5ꯁꯦ ꯁꯤꯃ ꯊꯦꯡꯗ꯭ꯔꯕꯅꯦꯕ ꯑꯣꯜꯃꯣꯁ ꯑꯌꯥꯝꯕ ꯀꯦꯟꯗꯤꯗꯦꯠꯅ ꯅꯦꯠ ꯊꯕꯛ ꯀꯥꯡꯕꯨꯅꯀꯣ ꯑꯗꯒꯤ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡꯁꯦ ꯑꯗꯨꯝ ꯂꯨꯏ ꯑꯗ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯐꯪꯉꯕꯗ ꯑꯦꯚꯔꯦꯖ ꯑꯣꯏꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯀꯣꯏꯁꯟ 2 ꯃꯉꯥꯏ ꯁꯤꯗꯩ ꯐꯪꯉꯕꯗ ꯑꯗꯨꯒ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠꯇꯗꯤ ꯑꯌꯥꯝꯕꯅ 3ꯒꯨꯝꯕ ꯆꯨꯝꯕꯁꯦ ꯑꯗꯨꯝ ꯈꯔ ꯂꯥꯏꯕ ꯑꯣꯏꯒꯜꯂꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯣꯏꯁꯟꯁꯦ ꯁꯤꯗꯒꯤ ꯀꯌꯥ ꯏꯐꯪ ꯉꯝꯗꯦꯕ ꯁꯤꯒꯤ 3ꯁꯤꯗꯒꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯇꯥꯔꯒꯦꯠꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯏꯍꯥꯟꯅꯕꯒꯤ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠꯀꯤ ꯁꯤꯒꯤ ꯇꯥꯔꯒꯦꯠꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯐꯦꯠ ꯍꯥꯏꯈꯤꯒꯦꯀꯣ ꯁꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯨꯅꯤꯠ 3 ꯂꯩꯔꯦ ꯁꯤꯒꯤ ꯌꯨꯅꯤꯠ 3ꯁꯦ ꯁꯤꯒꯤ ꯏꯍꯥꯟ ꯌꯨꯅꯤꯠꯁꯤꯗ ꯀꯌꯥꯝ ꯗꯤꯄꯦꯟ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯁꯤ ꯈꯪꯉꯣꯕ ꯁꯤꯒꯤ ꯏꯍꯥꯟ ꯌꯨꯅꯤꯠꯁꯤ ꯈꯪꯗꯅ ꯁꯤꯒꯤ
number 2 gi logical reasoning je khangba dum lu gani ko adagi ihanaba unit si mathematical reasoning and aptitude khangdana data interpretation haiba yaroi ka dum da aduna sigi akhona practical saruk sida practical saruk da akhona ngasai legi je mari ni ko amana comprehension ko ado comprehension je madi akhona tongana thamba yare maram de khon ma english ni passage am pija ni da question ka dum khungam ni adum aya mana live boy aduna aya mana akhona mark ani na troka hum sa dum code pe passage study aduna sigi passage sima lok thokra sima akhona yam ka hina relevance boy to aduna hojik le maur je si ahum jine si ahumdagi ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯐꯪꯕꯁꯤꯅꯦꯕ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯁꯤ ꯌꯦꯡꯉꯨ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯀꯨꯟꯊ꯭ꯔꯥ ꯐꯪꯉ ꯃꯅꯨꯡꯗ ꯌꯥꯡꯈꯩ ꯃꯅꯨꯡꯗ ꯀꯨꯟꯊ꯭ꯔꯥ ꯐꯪꯒꯗꯕ ꯃꯇꯝꯗ ꯁꯤꯗ ꯇꯔꯥꯃꯉꯥ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯋꯥꯠꯂꯛ ꯇꯥꯔꯗꯤ 35 ꯀꯣ ꯀꯣꯏꯁꯟ 35ꯇꯒꯤ 30 ꯐꯪꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯇꯨ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯀꯣꯏꯁꯟ 35ꯁꯦ ꯁꯤ ꯌꯥꯝ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯀꯦꯟꯗꯤꯗꯦꯠ ꯑꯃꯅ ꯅꯦꯠ ꯐꯥꯎꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯒꯤ ꯀꯣꯏꯁꯟ 35ꯁꯦ ꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯀꯣꯏꯁꯟ 30 ꯌꯨꯅꯤꯠ 3 ꯑꯃꯒꯤ ꯀꯣꯏꯁꯟ 30ꯗꯣ ꯌꯨꯅꯤꯠ ꯑꯃꯗ ꯀꯣꯏꯁꯟ 5 ꯂꯥꯛꯑꯒ ꯌꯨꯅꯤꯠ 3 ꯑꯃꯒꯤ ꯀꯣꯏꯁꯟ 30ꯗꯣ ꯑꯗꯨꯗꯒꯤ ꯐꯪꯒꯦ ꯐꯪꯉꯕꯗꯀꯣ ꯑꯩꯈꯣꯏꯅ 35ꯗꯩ ꯀꯩꯁꯨ ꯌꯥꯝ ꯂꯥꯟꯕ ꯀꯩꯁꯨ ꯉꯝꯃꯣꯏ ꯁꯤꯁꯦ ꯑꯃ ꯈꯪꯖꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯌꯥꯝ ꯌꯥꯝꯃꯕꯗ 10 ꯈꯔ ꯀꯟꯅ ꯍꯣꯠꯅꯕ ꯀꯥꯡꯕꯨꯗ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯝ ꯅꯣꯏ ꯑꯗꯨꯝ ꯇꯥꯗꯕꯅꯤꯀꯣ ꯁꯤꯒꯤ ꯀꯣꯏꯁꯟ 30ꯁꯤ ꯃꯅꯨꯡꯗ ꯊꯤꯑꯣꯔꯤꯒꯤ ꯌꯨꯅꯤꯠ 3 ꯂꯩꯕꯁꯤꯒꯤ ꯀꯣꯏꯁꯟ 30ꯁꯤ ꯃꯅꯨꯡꯗ ꯑꯌꯥꯝꯕꯅ ꯐꯪꯗꯣꯏꯁꯦ ꯀꯣꯏꯁꯟ 35 ꯐꯥꯎ ꯆꯨꯝꯕ ꯌꯥꯒꯅꯤꯀꯣ ꯑꯌꯥꯝꯕ ꯑꯦꯚꯔꯦꯖ ꯁꯥꯇ꯭ꯔ ꯑꯃꯅ ꯆꯨꯝꯕ ꯌꯥꯕꯁꯦ ꯀꯣꯏꯁꯟ 35 ꯆꯨꯝꯒꯅꯤ ꯑꯗꯣ ꯀꯟꯅ ꯍꯣꯠꯅꯕ ꯀꯥꯡꯕꯨꯅ ꯀꯣꯏꯁꯟ 10 ꯃꯨꯛ ꯆꯨꯝꯕ ꯌꯥꯒꯅꯤ ꯁꯤꯗꯒꯤ ꯅꯪꯅ 30ꯁꯤꯗ 10 ꯐꯪꯉꯛ ꯇꯥꯔꯁꯨ ꯀꯣ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯀꯣꯏꯁꯟꯁꯦ ꯈꯔ ꯂꯥꯛꯇ꯭ꯔꯒꯗꯤ ꯀꯣꯏꯁꯟ 30 ꯌꯧꯕꯁꯦ ꯑꯗꯨꯝ ꯋꯥꯠꯇꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ 30 ꯌꯧꯅꯕ ꯍꯣꯠꯅꯕ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯗ ꯀꯩꯝ ꯇꯧꯔꯝꯃꯔꯣꯏ ꯑꯌꯥꯝꯕ ꯁꯥꯇ꯭ꯔꯅ ꯑꯗꯩ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡꯗꯁꯨ ꯑꯃꯒꯨꯝꯕ ꯆꯨꯝꯃꯅꯤ ꯑꯗꯣ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡꯗ ꯑꯅꯤꯒꯨꯝꯕ ꯑꯍꯨꯝꯒꯨꯝꯕ ꯁꯨꯃꯥꯏꯅ ꯆꯨꯝꯃꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯗꯒꯤ ꯃꯔꯤ ꯁꯣꯝ ꯅꯥꯀꯟꯗ 10 ꯐꯪꯕꯁꯤꯒ ꯃꯔꯤꯁꯤꯒ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯀꯣꯏꯁꯟ 50ꯒꯤ ꯃꯅꯨꯡꯗ 15 14 ꯁꯨꯃꯥꯏꯅ ꯐꯪꯉ ꯑꯗꯨꯝ ꯑꯌꯥꯝꯕ ꯇꯣꯛꯀꯅꯦꯕ ꯑꯌꯥꯝꯕ ꯌꯦꯡꯉꯨ ꯅꯣꯏꯅ ꯅꯦꯠ ꯊꯥꯕꯗꯁꯨ ꯑꯗꯨꯝ ꯈꯪꯉꯝꯒꯅꯦꯕ ꯅꯣꯏꯒꯤ ꯄꯦꯄꯔ 1ꯒꯤ ꯃꯥꯔꯛꯇꯣ ꯀꯌꯥꯝ ꯀꯌꯥꯝ ꯆꯨꯝꯒꯦ ꯍꯥꯏ ꯀꯥꯟꯗꯀꯣ 15 14 ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯒꯅꯦꯕ 30 ꯌꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ 30 ꯍꯦꯛ ꯌꯧꯗ꯭ꯔꯕ ꯅꯣꯏ ꯅꯦꯠ ꯐꯥꯎꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤꯃꯀꯣ ꯅꯣꯏ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯤꯔꯣꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯗꯨꯒ ꯁꯤꯒꯤ ꯑꯃꯨꯛ ꯈꯤꯇꯪ ꯂꯥꯛꯀꯦꯀꯣ ꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯁꯤꯗ ꯍꯥꯏꯁꯤꯅꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯔꯤꯖꯅꯤꯡ ꯃꯈꯜ ꯑꯅꯤ ꯂꯩ ꯀꯣ ꯁꯤꯗ ꯔꯤꯖꯅꯤꯡ ꯃꯈꯜ ꯑꯅꯤ ꯂꯩ ꯏꯍꯥꯟ ꯍꯥꯟꯕꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯖꯁ ꯑꯩꯈꯣꯏꯅ ꯁꯤꯝꯄꯜ ꯔꯤꯖꯅꯤꯡ ꯍꯥꯏꯕ ꯑꯃ ꯔꯤꯖꯅꯤꯡ ꯍꯥꯏꯕ ꯑꯃ ꯀꯣ ꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯌꯥꯎꯔꯤꯁꯤ ꯁꯤꯒꯤ ꯏꯍꯥꯟ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡꯗ ꯌꯥꯎꯕ ꯁꯤꯒꯤ ꯖꯁ ꯔꯤꯖꯅꯤꯡ ꯁꯤꯒꯤ ꯔꯤꯖꯅꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯕꯦꯡꯀꯤꯡꯒꯨꯝꯕ ꯊꯥꯕ ꯀꯣ ꯑꯗꯒꯤ SSCꯒꯨꯝꯕ ꯊꯥꯕꯗ ꯁꯤꯗ ꯍꯪꯕ ꯔꯤꯖꯅꯤꯡꯁꯤꯅꯦ ꯑꯗꯣ ꯃꯣꯏꯒꯤ ꯕꯦꯡꯀꯤꯡ SSCꯒꯤ ꯊꯥꯕ ꯄꯣꯠꯇꯨꯒ ꯁꯤꯒ ꯌꯥꯝ ꯈꯦꯠꯅꯩ ꯁꯤꯒꯤꯅ ꯌꯥꯝ ꯆꯝꯃꯤ ꯅꯦꯠꯀꯤꯅ ꯈꯨꯆꯝ ꯊꯤꯅ ꯆꯪꯕꯗꯥꯏ ꯅꯣꯏ SSCꯒꯨꯝꯕ ꯊꯥꯕ ꯕꯦꯡꯀꯤꯡꯒꯨꯝꯕ ꯊꯥꯕ ꯃꯤꯗ ꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡꯒꯤ ꯀꯣꯏꯁꯟ ꯍꯣꯜꯂꯨ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯁꯤꯗꯤ ꯏꯂꯥꯏ ꯂꯥꯏꯕ ꯄꯣꯠ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯕ ꯇꯝꯃꯛꯄ ꯄꯣꯠ ꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯔꯛꯀꯅꯤ ꯁꯤ ꯄꯣꯠꯁꯤꯃ ꯈꯪꯖꯤꯟꯕꯤꯔꯣꯀꯣ ꯃꯣꯏꯅ ꯍꯣꯠꯈ꯭ꯔꯕꯀꯣ ꯌꯥꯝ ꯂꯥꯏꯕ ꯉꯥꯛꯇꯅꯤ ꯁꯤ ꯄꯣꯠꯁꯤꯃ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃ ꯔꯤꯖꯅꯤꯡꯗ ꯃꯈꯜ ꯑꯅꯤꯅꯤꯀꯣ ꯁꯤꯒꯤ ꯑꯅꯤꯁꯨꯕꯒꯤ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡꯁꯤꯅ ꯌꯨꯅꯤꯠ ꯑꯃ ꯑꯣꯏꯅ ꯇꯣꯉꯥꯟ ꯂꯥꯛꯇꯣꯏꯅꯤ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡ ꯍꯥꯏꯅꯀꯣ ꯁꯤꯒꯤꯁꯤꯗꯤ SSC ꯕꯦꯡꯀꯤꯡꯅ ꯍꯣꯠꯇꯕ ꯖꯒꯥꯅꯤꯀꯣ ꯃꯣꯏꯅ ꯌꯧꯗꯕ ꯖꯒꯥ ꯁꯤꯒꯤꯁꯤꯗꯤ ꯀꯔꯝꯕꯗꯒꯤ ꯂꯥꯛꯀꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯤꯂꯣꯖꯣꯐꯤ ꯂꯧꯕ ꯁꯕꯖꯦꯛ ꯀꯥꯡꯕꯨꯗꯒꯤ ꯌꯥꯝ ꯂꯥꯛꯀꯗꯕꯁꯤ ꯁꯤ ꯄꯣꯠꯁꯦ ꯁꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯤꯔꯣꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯔꯤꯖꯅꯤꯡꯁꯦ ꯈꯪꯗꯅ ꯁꯤꯒꯤ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡꯁꯦ ꯁꯤ ꯀꯩꯗꯧꯅꯨꯡꯗ ꯍꯩꯔꯣꯏꯀꯣ ꯁꯤꯃ ꯍꯥꯏꯕꯤꯒꯦꯀꯣ ꯃꯔꯝꯗꯤ ꯁꯤꯒꯤ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡꯗꯤ ꯌꯥꯝ ꯂꯨꯏ ꯌꯥꯝ ꯐꯤꯂꯣꯖꯣꯐꯤꯀꯦꯜ ꯑꯣꯏ ꯃꯥꯒꯤ ꯃꯔꯝ ꯃꯌꯥꯝ ꯆꯠꯈ꯭ꯔꯦꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯁꯤꯒꯤꯁꯦ ꯌꯦꯡꯉꯣꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦꯠꯁ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯃꯦꯠꯁ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯃꯌꯥꯝ ꯌꯥꯎꯏ ꯁꯤꯗ ꯃꯦꯠꯁ ꯐꯖꯅ ꯍꯩꯇꯅꯀꯣ ꯁꯤꯒꯤ ꯗꯥꯇꯥ ꯏꯟꯇꯔꯄ꯭रिꯇꯦꯁꯟ ꯀꯩꯗꯧꯅꯨꯡꯗ ꯍꯩꯔꯣꯏꯕ ꯗꯥꯇꯥ ꯏꯟꯇꯔꯄ꯭रिꯇꯦꯁꯟ ꯍꯥꯏꯁꯦ ꯃꯦꯠꯀꯤ ꯀꯣꯏꯁꯟ ꯉꯥꯛꯇꯅꯤ ꯃꯦꯠꯀꯤ ꯀꯣꯏꯁꯟꯗꯨꯗ ꯑꯔꯨꯕ ꯀꯣ ꯄ꯭ꯔꯣꯁꯦꯁ ꯌꯥꯝ ꯆꯪꯕ ꯑꯩꯈꯣꯏꯅ ꯀꯥꯜꯀꯨꯂꯦꯁꯟ ꯇꯧꯕꯗ ꯌꯥꯝ ꯆꯪꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯥꯔꯒꯦꯠꯁꯦ ꯁꯤꯒꯤ ꯃꯈꯥꯒꯤ ꯑꯅꯤꯁꯦ ꯍꯩꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯣ ꯁꯤꯒꯤ ꯃꯈꯥꯒꯤ ꯅꯝꯕꯔ 2ꯒ ꯅꯝꯕꯔ 3ꯒ ꯍꯩꯒꯦ ꯍꯥꯏ ꯇꯥꯔꯗꯤ 1ꯁꯦ ꯍꯥꯟꯅ ꯍꯩꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯒ ꯁꯤ ꯄꯨꯂꯞꯁꯦ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ 35ꯅꯤ ꯉꯁꯥꯏ ꯀꯣꯏꯁꯟ 35 ꯂꯧꯊꯣꯛꯈꯤꯕꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯀꯣꯏꯁꯟ 50ꯒꯤ ꯃꯅꯨꯡꯗ 35 ꯂꯧꯊꯣꯛꯈꯤꯕꯗꯨꯅ 35 ꯈꯛꯇꯅꯤ 35ꯗꯩ ꯅꯪ 30 ꯐꯪꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨ ꯌꯥꯗꯕꯅꯤꯅ ꯁꯤꯒꯤ ꯀꯣꯏꯁꯟ 35ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯈꯔ ꯐꯪꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯗꯨꯅ ꯃꯥꯔꯛ ꯈꯔ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯑꯃꯨꯛ ꯅꯩꯅꯕ ꯃꯇꯝꯗ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤ ꯍꯩꯇ꯭ꯔꯒꯗꯤ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡꯁꯨ ꯗꯥꯇꯥ ꯏꯟꯇꯔꯄ꯭रिꯇꯦꯁꯟꯁꯨ ꯍꯩꯕ ꯌꯥꯔꯣꯏꯕ ꯑꯩ ꯑꯗꯨꯝ ꯑꯦꯛꯖꯥꯝꯄꯜ ꯍꯣꯔꯦꯟ ꯀꯣꯏꯁꯟꯗꯣ ꯑꯗꯨꯝ ꯊꯣꯛꯂꯛꯀꯦꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯩꯕ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯠꯀꯤ ꯄꯦꯄꯔ 1ꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯀ꯭ꯔꯨꯁꯤꯌꯦꯜ ꯑꯣꯏꯕꯀꯣ ꯁꯤꯒꯤ ꯌꯨꯅꯤꯠꯁꯦ ꯍꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯏꯝꯄꯦꯛ ꯌꯥꯝ ꯂꯩꯕ ꯌꯨꯅꯤꯠꯁꯦ ꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯟ ꯑꯦꯞꯇꯤꯇ꯭ꯌꯨꯠꯅꯦꯕ ꯁꯤ ꯈꯪꯉꯣꯕ ꯁꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗꯦꯕ ꯃꯤ ꯀꯅꯥꯝꯇꯅ ꯑꯗꯨꯅ ꯅꯣꯏꯅꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯝꯒꯅꯤꯀꯣ ꯑꯩꯈꯣꯏꯅ ꯅꯦꯠ ꯊꯥꯕ ꯃꯇꯝꯗ ꯑꯩ ꯃꯦꯠꯁꯀꯤ ꯀꯣꯏꯁꯟ ꯑꯝꯇ ꯍꯣꯠꯂꯝꯗꯦ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯒꯤ ꯀꯣꯏꯁꯟ ꯑꯝꯇ ꯍꯣꯠꯂꯝꯗꯦ ꯑꯗꯨꯃꯥꯏꯅ ꯍꯣꯠꯂꯝꯗꯕꯈꯩꯗꯣ ꯅꯦꯠ ꯀꯩꯗꯧꯅꯨꯡꯗ ꯐꯥꯎꯔꯣꯏꯗꯕꯅꯤ ꯁꯤꯃ ꯈꯪꯖꯟꯕꯤꯔꯣꯀꯣ ꯑꯗꯨꯅ
ꯁꯤꯒꯤ ꯑꯥꯏꯗꯤꯌꯥ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯀꯟꯁꯦꯞ ꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯁꯤ ꯌꯥꯝ ꯃꯨꯟꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯑꯃ ꯆꯪꯉꯦꯀꯣ ꯑꯗꯨꯅ ꯅꯣꯏꯅ ꯐꯅ ꯄꯦꯄꯔ 2 ꯄꯥꯒꯦ ꯄꯥꯁꯅꯨꯀꯣ ꯄꯦꯄꯔ 1ꯗ 30 ꯌꯧꯗ꯭ꯔꯕ ꯅꯣꯏ ꯑꯗꯨꯝ ꯋꯥꯗꯕꯅꯤ ꯑꯩꯈꯣꯏ ꯁꯕꯖꯦꯛ ꯈꯤꯇꯪ ꯀꯠ ꯑꯣꯐ ꯈꯤꯇꯪ ꯅꯦꯝꯕ ꯀꯥꯡꯕꯨꯗꯤ ꯌꯥꯕ ꯌꯥꯏ ꯑꯗꯨꯒ ꯑꯦꯚꯔꯦꯖ ꯀꯩꯅꯣꯗꯀꯣ 30 ꯌꯧꯗ꯭ꯔꯕ ꯍꯥꯏꯗꯤ ꯀꯣꯏꯁꯟ 50 ꯃꯅꯨꯡꯗ 30 ꯆꯨꯝꯗ꯭ꯔꯕ ꯑꯗꯨꯝ ꯋꯥꯗꯕꯅꯤ ꯑꯗꯨꯒ ꯖꯤ ꯑꯥꯔ ꯑꯦꯐ ꯇꯤ 30ꯗꯗꯤ ꯁꯨꯡꯐꯥꯎ ꯐꯥꯎꯔꯣꯏꯗꯕꯅꯤ ꯁꯤ ꯈꯪꯖꯤꯟꯕꯤꯔꯣꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯌꯨꯅꯤꯠ ꯅꯝꯕꯔ 5ꯁꯦ ꯁꯤꯅꯦꯕ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯁꯦ ꯁꯤ ꯌꯨꯅꯤꯠ ꯅꯝꯕꯔ 5 ꯁꯤꯅꯦ ꯁꯤ ꯂꯩꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯁꯦ ꯁꯤꯒꯤ ꯌꯨꯅꯤꯠ ꯅꯝꯕꯔ 5 ꯀꯣ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯝꯄꯣꯅꯦꯟ ꯑꯅꯤ ꯌꯥꯎꯏꯀꯣ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯍꯥꯏꯕ ꯑꯃ ꯁꯨꯃꯥꯏꯅ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏꯀꯣ ꯑꯩ ꯁꯤꯒꯤ ꯁꯤꯂꯦꯕꯁꯁꯦ ꯍꯥꯏꯐꯦꯠ ꯄꯥꯔꯒꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯇꯧꯗꯣꯏꯁꯦ ꯁꯤꯒꯤ ꯒ꯭ꯔꯨꯞ ꯇꯣꯉꯥꯟꯅ ꯁꯦꯝꯃꯤꯁꯦ ꯁꯤꯒꯤ ꯌꯨꯅꯤꯠꯁꯦ ꯈꯤꯇꯪ ꯐꯣꯀꯁ ꯄꯤꯅꯕꯅꯦꯕ ꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯌꯨꯅꯤꯠꯁꯦ ꯇꯧꯔꯒ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯔꯤꯖꯅꯤꯡꯗꯣ ꯍꯩꯔꯕ ꯃꯇꯨꯡꯗ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡꯁꯦ ꯍꯩꯒꯗꯕꯅꯤꯀꯣ ꯁꯤꯒꯤ ꯁꯤꯂꯦꯕꯁ ꯌꯥꯝ ꯆꯥꯎꯏ ꯌꯥꯝ ꯂꯨꯏꯀꯣ ꯁꯤ ꯃꯃꯥꯡꯒꯤꯗꯣ ꯍꯩꯗꯅ ꯍꯩꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯁꯤꯗ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯂꯩꯔꯦ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯑꯆꯧꯕ ꯉꯥꯛꯇ ꯄꯤꯔꯛꯀꯅꯤ ꯁꯤ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯅ ꯃꯦꯠꯁꯇꯣ ꯍꯩꯔꯛꯇꯕꯅ ꯁꯤ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯍꯩꯕ ꯌꯥꯔꯣꯏ ꯁꯤ ꯄꯣꯠꯁꯦꯀꯣ ꯑꯗꯨꯒ ꯑꯩ ꯍꯥꯏꯐꯦꯠ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯐꯦꯠ ꯄꯨꯊꯣꯔꯛꯈꯤꯒꯦꯀꯣ ꯁꯤꯒꯤ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯀꯩꯀꯥꯁꯦꯀꯣ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯅꯣꯏ ꯌꯦꯡꯉꯣꯀꯣ ꯀꯣꯏꯁꯟꯁꯦ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯅꯣꯏꯗꯨꯁꯨ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯇꯧꯅꯕꯀꯣ ꯃꯤꯠ ꯃꯥꯏ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯃꯃꯥꯡꯒꯤ ꯀꯩꯅꯣꯗ ꯍꯪꯈꯤꯕ ꯀꯣꯏꯁꯟ ꯉꯥꯛꯇꯅꯤꯀꯣ ꯗꯤꯁꯦꯝꯕꯔꯒꯤ ꯀꯣꯏꯁꯟꯗ ꯉꯥꯛꯇꯅꯤ ꯁꯤ ꯑꯩꯅ ꯄꯨꯊꯣꯔꯛꯏꯁꯦꯀꯣ ꯁꯤ ꯅꯣꯏ ꯃꯌꯥꯝꯁꯨ ꯂꯧꯅꯕ ꯌꯥꯎꯔꯝꯒꯅꯤꯀꯣ ꯁꯤ ꯂꯩꯔꯦ ꯁꯤ ꯀꯣꯏꯁꯟ ꯅꯝꯕꯔ 21 ꯀꯣ ꯁꯤ ꯍꯧꯖꯤꯛꯀꯤ ꯌꯨꯅꯤꯠ ꯅꯝꯕꯔ 5ꯇꯤ ꯉꯥꯛꯇꯅꯤꯀꯣ 5ꯇꯒꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯣꯠꯁ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯂꯥꯛꯄꯅꯤꯀꯣ ꯑꯩ ꯍꯥꯏꯐꯦꯠ ꯀꯣꯟꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯈꯤꯒꯦꯀꯣ ꯑꯗꯩ ꯃꯊꯪꯒꯤ ꯀꯣꯏꯁꯟ ꯅꯝꯕꯔ 22 ꯁꯤꯅ ꯅꯝꯕꯔ ꯁꯤꯔꯤꯁꯇꯒꯤ ꯂꯥꯛꯄꯅꯤ ꯅꯝꯕꯔ ꯁꯤꯔꯤꯁ ꯁꯤ ꯄꯣꯠꯁꯦꯀꯣ ꯑꯗꯩ ꯃꯊꯪ ꯁꯤꯅ ꯑꯩꯈꯣꯏꯅ ꯑꯜꯖꯦꯕ꯭ꯔꯥ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯑꯥꯗꯔꯁꯇꯒꯤ ꯂꯥꯛꯄꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯑꯗꯩ ꯃꯊꯪ ꯁꯤꯅ ꯔꯦꯁꯤꯌꯣꯗꯒꯤ ꯀꯣꯏꯁꯟ 5ꯅꯤꯀꯣ ꯑꯗꯨꯒ ꯁꯤꯅ ꯔꯤꯂꯦꯁꯟꯁꯤꯞꯇꯒꯤ ꯂꯥꯛꯄꯅꯤ ꯁꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯌꯨꯅꯤꯠ ꯅꯝꯕꯔ 5ꯇꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡꯗꯒꯤ ꯂꯥꯛꯄꯅꯤ ꯁꯤꯅ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯟ ꯂꯣꯖꯤꯛꯇꯒꯤ ꯂꯥꯛꯄꯅꯤꯀꯣ ꯑꯗꯩ ꯁꯤꯅ ꯂꯦꯡꯒ꯭ꯋꯤꯖ ꯑꯩꯈꯣꯏꯅ ꯀꯣꯅꯣꯇꯦꯁꯟ ꯑꯦꯟ ꯗꯤꯅꯣꯇꯦꯁꯟ ꯑꯣꯐ ꯇꯥꯔꯝꯁ ꯀꯥꯏꯅ ꯃꯌꯥꯝ ꯌꯥꯎꯔꯤꯀꯣ ꯑꯗꯨꯗꯩ ꯂꯥꯛꯄꯅꯤ ꯁꯤꯒꯤꯅ ꯗꯤꯐꯤꯅꯤꯁꯟꯒꯤ ꯃꯇꯥꯡꯗꯒꯤ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡꯒꯤꯅꯤꯀꯣ ꯑꯗꯩ ꯁꯤꯅ ꯀ꯭ꯂꯥꯁꯤꯀꯦꯜ ꯁ꯭ꯀꯣꯔ ꯑꯣꯐ ꯄꯣꯖꯤꯁꯟꯗꯒꯤ ꯂꯥꯛꯄ ꯀꯣꯏꯁꯟꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯃꯀꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅꯒ ꯌꯦꯛꯄꯗꯨꯅꯤꯀꯣ ꯑꯦ ꯑꯥꯏ ꯑꯣ ꯌꯨꯒ ꯌꯦꯛꯄꯗꯣ ꯁꯤ ꯄꯣꯠꯁꯤꯅꯤ ꯑꯗꯨꯒ ꯂꯥꯁꯀꯤꯁꯤꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡꯒꯤ ꯑꯩꯈꯣꯏꯅ ꯁꯤꯂꯣꯖꯤꯖꯝ ꯑꯗꯒꯤ ꯑꯒ꯭ꯔꯨꯃꯦꯟ ꯔꯤꯖꯅꯤꯡ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯗꯨꯋꯥꯏꯗꯩ ꯂꯥꯛꯄ ꯄꯣꯠꯅꯤꯀꯣ ꯁꯤꯗ ꯀꯣꯏꯁꯟ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯒꯤ ꯀꯣꯏꯁꯟ ꯑꯃꯨꯛ ꯈꯔ ꯆꯠꯁꯤꯀꯣ ꯁꯤ ꯂꯩꯔꯦ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯍꯥꯏꯁꯦ ꯁꯤꯒꯤꯁꯦ ꯗꯦꯠ 6 ꯖꯅꯋꯥꯔꯤꯗꯀꯣ ꯐꯥꯔꯁ ꯁꯤꯞꯇ ꯍꯪꯕ ꯀꯣꯏꯁꯟꯅꯤ ꯁꯤꯗ ꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯈꯔ ꯏꯔꯦ ꯁꯤꯗ ꯇꯦꯕꯜ ꯑꯃ ꯄꯤꯔꯦꯀꯣ ꯗꯥꯇꯥ ꯇꯦꯕꯜ ꯑꯃ ꯄꯤꯔꯦ ꯁꯤꯗꯒꯤ ꯁꯤꯗꯁꯨ ꯁ꯭ꯇꯦꯠꯃꯦꯟ ꯈꯔ ꯄꯤꯔꯦꯀꯣ ꯁꯤꯗ ꯀꯣꯏꯁꯟ 5 ꯍꯪꯕ ꯁꯤꯗꯒꯤ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯁꯤꯒꯤ ꯇꯦꯕꯜꯁꯤꯗ ꯀꯣ ꯑꯩ ꯍꯥꯏꯐꯦꯠ ꯄꯤꯁꯜꯂꯛꯈꯤꯒꯦ ꯁꯤꯗ ꯀꯣꯏꯁꯟ 5 ꯄꯤꯔꯛꯀꯅꯦꯕꯀꯣ ꯁꯤꯗ 1 2 ꯀꯣ 3 4 5 ꯄꯤꯔꯛꯀꯅꯦꯕꯀꯣ ꯁꯤ 5ꯁꯦ ꯁꯤꯒꯤ ꯇꯦꯕꯜꯁꯤꯗ ꯕꯦꯁ ꯇꯧꯔꯒ ꯀꯣꯏꯁꯟꯁꯦ ꯈꯨꯝꯒꯗꯕ ꯑꯗꯨꯅ ꯍꯦꯛ ꯀꯣꯏꯁꯟꯁꯦ ꯌꯦꯡꯕ ꯃꯇꯝꯗꯀꯣ ꯑꯗꯨꯝ ꯇꯟꯗꯅ ꯃꯌꯥꯝ ꯆꯦꯟꯒꯗꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯩ ꯑꯗꯨꯅ ꯀꯣꯏꯁꯟꯁꯤꯒꯤ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯍꯪꯉꯦ ꯍꯥꯏꯕꯁꯤ ꯁꯨꯃꯥꯏꯅ ꯈꯪꯕꯤꯔꯣꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯇꯣꯏꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯁꯤꯂꯦꯕꯁꯁꯤꯗ ꯍꯥꯏꯐꯦꯠ ꯈꯤꯇꯪ ꯗꯤꯁꯀꯁ ꯇꯧꯒꯦꯀꯣ ꯁꯤꯗ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯦꯟꯂꯤ ꯉꯁꯤꯒꯤ ꯒ꯭ꯔꯨꯞ ꯁꯦꯝꯃꯤꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯌꯨꯅꯤꯠ ꯅꯝꯕꯔ 5 ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠꯀꯤꯅꯤꯀꯣ ꯁꯤ ꯌꯨꯅꯤꯠꯁꯤ ꯌꯦꯡꯉꯁꯤ ꯑꯗꯣ ꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕꯩꯁꯦꯀꯣ ꯑꯩꯈꯣꯏꯅ ꯇꯥꯏꯞ ꯑꯣꯐ ꯔꯤꯖꯅꯤꯡꯒꯤ ꯃꯈꯜ ꯍꯥꯏꯕꯅꯤꯀꯣ ꯁꯤꯗꯒꯤ ꯀꯣꯏꯁꯟ ꯉꯁꯤꯐꯥꯎꯗ ꯅꯦꯠꯇ ꯁꯨꯡꯍꯪ ꯍꯪꯗꯦ ꯁꯤꯃꯀꯣ ꯑꯗꯨꯅ ꯁꯤꯗꯒꯤ ꯀꯣꯏꯁꯟ ꯁꯨꯡꯍꯪ ꯍꯪꯗꯦ ꯁꯤꯃ ꯂꯩꯔꯦ ꯁꯤꯃ ꯂꯧꯊꯣꯛꯈ꯭ꯔꯣ ꯌꯥꯔꯦꯀꯣ ꯁꯤꯐꯥꯎꯗ ꯑꯩꯅ ꯅꯦꯠꯀꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕ ꯅꯦꯠ ꯊꯥꯕꯁꯦ 2020 ꯖꯨꯟꯗꯅꯤꯀꯣ ꯑꯩꯅ ꯅꯦꯠ ꯀꯩꯅꯣ ꯖꯦ ꯐꯥꯎꯔꯤꯁꯦꯀꯣ ꯁꯤꯗꯒꯤ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯝ ꯅꯦꯠꯀ ꯑꯗꯨꯝ ꯂꯣꯏꯅ ꯂꯩꯀꯣ 2025 ꯀꯣ ꯍꯧꯖꯤꯛ ꯖꯨꯟꯗ ꯄꯩꯈꯥ ꯇꯥꯗꯣꯔꯦꯀꯣ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯥꯁ ꯗꯦꯠꯅꯤꯀꯣ ꯑꯗꯨꯅ ꯅꯣꯏ ꯊꯥꯒꯗꯕ ꯌꯥꯎꯔꯗꯤ ꯊꯥꯖꯤꯟꯕꯤꯔꯣ ꯉꯁꯤ ꯗꯦꯠ 5ꯅꯤ ꯗꯦꯠ 7ꯗ ꯂꯥꯁ ꯗꯦꯠꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯅꯦꯠꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯀꯣ ꯑꯗꯨꯅ ꯂꯥꯁ ꯑꯋꯥꯔꯒꯤ ꯔꯁ ꯈꯔ ꯂꯩꯕꯅꯤ ꯁꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯦꯀꯣ ꯁꯤ ꯏꯍꯥꯟ ꯑꯅꯤꯁꯨꯕꯩꯁꯤ ꯌꯦꯡꯁꯤꯀꯣ ꯁꯤꯗ ꯅꯝꯕꯔ ꯁꯤꯔꯤꯁ ꯂꯦꯇꯔ ꯁꯤꯔꯤꯁ ꯀꯣꯠꯁ ꯑꯦꯟ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯕ ꯁꯤꯃ ꯂꯩꯔꯦꯀꯣ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯔꯤꯖꯅꯤꯡ ꯍꯥꯏꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯦ ꯁꯤꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯀꯣ ꯁꯤꯅ ꯐ꯭ꯔꯦꯛꯁꯟ ꯇꯥꯏꯝ ꯑꯦꯟ ꯗꯤꯁꯇꯦꯟꯁ ꯔꯦꯁꯤꯌꯣ ꯄ꯭ꯔꯣꯄꯣꯔꯁꯟ ꯑꯦꯟ ꯄꯔꯁꯦꯟꯇꯦꯖ ꯄ꯭ꯔꯣꯐꯤꯠ ꯑꯦꯟ ꯂꯣꯁ ꯏꯟꯇꯔꯦꯁ ꯏꯟ ꯗꯤꯁꯀꯥꯎꯟꯇꯤꯡ ꯑꯦꯚꯔꯦꯖ ꯑꯦꯛꯁꯦꯇ꯭ꯔꯥ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯈꯔ ꯄꯤꯔꯦꯀꯣ ꯁꯤꯅ ꯑꯩꯈꯣꯏꯅ ꯃꯦꯠꯁ ꯍꯥꯏꯔꯤꯗꯣ ꯁꯤꯒꯤ ꯑꯅꯤꯁꯤꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯌꯨꯅꯤꯠꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯌꯥꯎꯗ꯭ꯔꯦ ꯇꯥꯏꯞ ꯑꯣꯐ ꯔꯤꯖꯅꯤꯡꯁꯤꯃꯗꯤ ꯌꯥꯎꯗ꯭ꯔꯦ ꯀꯣꯏꯁꯟꯁꯨ ꯁꯨꯡꯍꯪ ꯍꯪꯉꯣꯏꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯤꯑꯣꯔꯤꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯅ ꯔꯤꯖꯅꯤꯡꯒꯤ ꯃꯈꯜꯁꯦ ꯀꯔꯤꯅꯣ ꯀꯥꯏꯅꯒ ꯇꯧꯕ ꯄꯣꯠꯇꯨꯅꯤꯀꯣ ꯑꯗꯣ ꯀꯣꯏꯁꯟꯒꯤ ꯑꯣꯏꯅ ꯀꯩꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦ
ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯂꯩꯁꯦ ꯁꯤꯒꯤ ꯑꯅꯤꯁꯤꯅꯦꯕ ꯄꯣꯏꯟ ꯑꯅꯤꯁꯦꯀꯣ ꯏꯍꯥꯟ ꯑꯃꯗ ꯔꯤꯖꯅꯤꯡ ꯍꯥꯏꯕ ꯑꯃ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯃꯦꯠꯁ ꯍꯥꯏꯕ ꯑꯃꯀꯣ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯍꯥꯏꯕ ꯑꯃ ꯃꯦꯊꯃꯦꯇꯤꯀꯦꯜ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯍꯥꯏꯕ ꯑꯃꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯝꯖꯜꯂꯒ ꯖꯁ ꯔꯤꯖꯅꯤꯡ ꯈꯛꯇꯪ ꯍꯥꯏꯕ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡꯁꯤꯅ ꯑꯗꯨꯒ ꯃꯦꯊꯃꯦꯇꯤꯀꯦꯜ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯍꯥꯏꯒꯗꯧꯕ ꯃꯍꯨꯠꯁꯤꯗ ꯑꯩꯈꯣꯏꯅ ꯖꯁ ꯃꯦꯠꯁ ꯈꯛꯇꯪ ꯍꯥꯏꯕ ꯁꯨꯃꯥꯏꯅꯀꯣ ꯁꯤ ꯑꯅꯤꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯌꯨꯅꯤꯠ 5ꯇ ꯍꯥꯏꯁꯦ ꯃꯦꯠꯁ ꯑꯦꯟ ꯔꯤꯖꯅꯤꯡ ꯁꯨꯃꯥꯏꯅ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯒ ꯔꯤꯖꯅꯤꯡ ꯑꯦꯟ ꯃꯦꯠꯁ ꯍꯥꯏꯁꯦ ꯑꯗꯣ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯦꯠꯁ ꯑꯦꯟ ꯔꯤꯖꯅꯤꯡ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯃꯃꯤꯡꯁꯦ ꯁꯨꯃꯥꯏꯅ ꯊꯣꯜꯂꯦꯀꯣ ꯁꯤ ꯄꯣꯠꯁꯤꯡ ꯂꯩꯗꯣꯏꯁꯦ ꯑꯗꯣ ꯁꯤꯒꯤꯁꯤ ꯌꯦꯡꯉꯣꯕꯀꯣ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯛꯁꯟ ꯀꯝꯄꯣꯅꯦꯟ ꯁꯦꯛꯁꯟ ꯅꯠꯇ꯭ꯔꯒ ꯀꯝꯄꯣꯅꯦꯟ ꯑꯅꯤ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯌꯨꯅꯤꯠꯁꯤꯗ ꯁꯤꯒꯤ ꯀꯝꯄꯣꯅꯦꯟꯁꯦ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝ ꯄꯦꯇꯔꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯔꯤꯖꯅꯤꯡꯗ ꯀꯣꯏꯁꯟ ꯑꯅꯤ ꯍꯪ ꯇꯥꯔꯗꯤ ꯃꯈꯥꯒꯤꯁꯤꯗ ꯀꯣꯏꯁꯟ ꯑꯍꯨꯝ ꯍꯪꯒꯅꯤ ꯀꯣ ꯑꯗꯨꯒ ꯃꯊꯛꯀꯤꯁꯤꯗ ꯀꯣꯏꯁꯟ ꯑꯍꯨꯝ ꯍꯪ ꯇꯥꯔꯗꯤ ꯃꯈꯥꯒꯤꯁꯤꯗ ꯀꯣꯏꯁꯟ ꯑꯅꯤ ꯍꯪꯒꯅꯤ ꯑꯗꯨꯅ ꯁꯤꯅ ꯇꯥꯛꯄꯗꯤ ꯀꯔꯤꯒꯨꯝꯕ ꯀꯣꯏꯁꯟ ꯑꯅꯤ ꯍꯪ ꯇꯥꯔꯗꯤ ꯍꯥꯏꯗꯤ ꯑꯅꯤꯒ ꯑꯍꯨꯝꯒ ꯇꯧꯔꯒ ꯃꯉꯥ ꯄꯨꯟꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯁꯥꯒꯅꯤꯀꯣ ꯑꯗꯣ ꯑꯌꯥꯝꯕ ꯀꯦꯁꯇ ꯃꯈꯥꯒꯤꯁꯤꯅ ꯑꯍꯨꯝ ꯍꯪꯕ ꯃꯊꯛꯀꯤꯁꯤꯅ ꯑꯅꯤ ꯍꯪꯕ ꯁꯤꯅ ꯑꯌꯥꯝꯕ ꯇ꯭ꯔꯦꯟꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯗ ꯁꯨꯃꯥꯏꯅ ꯁꯤ ꯃꯊꯛꯀꯤꯁꯤꯗ ꯌꯥꯝ ꯇꯦꯟꯕ ꯑꯩꯈꯣꯏꯅ ꯇꯣꯄꯤꯛ ꯖꯁ ꯁꯨꯝꯅ ꯈꯛꯀꯤ ꯃꯔꯤ ꯈꯛꯇꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯑꯅꯤ ꯂꯥꯛꯇꯣꯏꯅꯤ ꯀꯣ ꯑꯗꯣ ꯃꯈꯥꯒꯤꯁꯦ ꯌꯥꯝ ꯁꯥꯡꯕ ꯃꯥꯟꯕꯅꯤꯀꯣ ꯀꯩꯁꯨ ꯌꯥꯝ ꯁꯥꯡꯕ ꯅꯠꯇꯦꯀꯣ ꯑꯩ ꯁꯝꯖꯜꯂꯛꯀꯦ ꯑꯃꯨꯛ ꯁꯤꯗꯒꯤ ꯁꯤꯒꯤ ꯇꯣꯄꯤꯛ ꯂꯥꯏꯟ ꯑꯃ ꯑꯅꯤ ꯈꯛꯇꯪꯁꯤꯗ ꯀꯣꯏꯁꯟ ꯑꯍꯨꯝ ꯂꯥꯛꯇꯣꯏꯅꯤꯀꯣ ꯑꯦꯚꯔꯦꯁꯇꯀꯣ ꯑꯅꯤ ꯂꯥꯛꯄ ꯌꯥꯏ ꯑꯍꯨꯝ ꯂꯥꯛꯄ ꯌꯥꯏ ꯑꯗꯣ ꯑꯌꯥꯝꯕꯅ ꯑꯍꯨꯝ ꯂꯥꯛꯇꯣꯏꯅꯤ ꯁꯤꯗꯒꯤ ꯑꯍꯨꯝ ꯂꯥꯛꯄꯁꯤꯗ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯔꯛꯁꯤ ꯂꯧꯍꯧ ꯉꯝꯗ꯭ꯔꯒꯗꯤ ꯅꯣꯏ ꯀꯗꯥꯏꯗꯩ ꯃꯥꯔꯛ ꯂꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯅꯦꯕ ꯀꯣꯟꯅ ꯂꯥꯛꯇꯣꯏꯁꯦ ꯁꯤ ꯄꯣꯠꯁꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯦꯡꯁꯤꯀꯣ ꯏꯍꯥꯟ ꯑꯃꯒꯤ ꯁꯤꯒꯤ ꯔꯤꯖꯅꯤꯡꯒꯤꯁꯤ ꯌꯦꯡꯁꯤ ꯅꯝꯕꯔ ꯁꯤꯔꯤꯁ ꯂꯦꯇꯔ ꯁꯤꯔꯤꯁ ꯍꯥꯏꯕ ꯑꯃ ꯀꯣꯠꯁ ꯍꯥꯏꯕ ꯑꯃ ꯔꯤꯂꯦꯁꯟꯁꯤꯞ ꯑꯩ ꯍꯥꯏꯐꯦꯠ ꯆꯥꯎꯔꯛꯄ ꯑꯃ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒ ꯅꯝꯕꯔ ꯁꯤꯔꯤꯁ ꯍꯥꯏꯗꯤ ꯀꯩꯝ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯅꯝꯕꯔ 1 2 3 ꯁꯨꯃꯥꯏꯅꯒ ꯑꯩꯈꯣꯏꯅ 5 6 ꯁꯨꯃꯥꯏꯅ ꯄꯤꯁꯜꯂꯒ ꯁꯤꯗ ꯂꯥꯛꯀꯗꯕ ꯃꯁꯤꯡꯗꯣ ꯀꯌꯥꯅꯣ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯍꯪꯕ ꯀꯣꯏꯁꯟꯗꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯅꯝꯕꯔ ꯁꯤꯔꯤꯁꯇꯒꯤ ꯀꯧꯒꯅꯤꯀꯣ ꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯂꯦꯇꯔ ꯁꯤꯔꯤꯁ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯑꯦ ꯁꯤ ꯗꯤ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏꯅ ꯅꯝꯕꯔꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯂꯦꯇꯔ ꯁꯤꯖꯤꯟꯅꯕꯗꯨꯅ ꯂꯦꯇꯔ ꯁꯤꯔꯤꯁ ꯀꯣ ꯑꯗꯣ ꯀꯣꯠꯁ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯂꯣꯇꯁꯁꯦ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯃꯗ ꯀꯣꯠ ꯇꯧꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯐ꯭ꯂꯥꯋꯔꯁꯦ ꯀꯔꯤꯗ ꯀꯣꯠ ꯇꯧꯒꯅꯤ ꯀꯥꯏꯅꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯪꯕꯁꯤꯅ ꯑꯩꯈꯣꯏꯅ ꯀꯣꯠꯁ ꯀꯧꯋꯤ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯇꯗꯤ ꯑꯩꯈꯣꯏꯅ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏꯀꯣ ꯑꯩꯈꯣꯏꯅ ꯁꯤ ꯑꯩꯈꯣꯏꯅ ꯕ꯭ꯂꯗ ꯔꯤꯂꯦꯁꯟꯁꯤꯞ ꯑꯣꯏꯕ ꯌꯥꯏ ꯕ꯭ꯂꯗ ꯔꯤꯂꯦꯁꯟꯁꯤꯞ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯗꯥꯏꯔꯦꯛꯁꯟ ꯁꯦꯟꯁ ꯑꯣꯏꯕ ꯌꯥꯏꯀꯣ ꯗꯥꯏꯔꯦꯛꯁꯟ ꯁꯦꯟꯁ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯑꯩꯈꯣꯏꯅ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯇꯥꯏꯞꯇ ꯑꯅꯤꯁꯦ ꯑꯗꯨꯝ ꯌꯥꯎꯍꯜꯂꯤꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯂꯩ ꯑꯗꯨꯒ ꯃꯦꯠꯁꯀꯤꯁꯦ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯃꯦꯠꯁꯀꯤꯗ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯍꯥꯏꯔꯒ ꯄꯨꯂꯞ ꯁꯝꯖꯜꯂꯒ ꯍꯥꯏꯕꯅꯤꯀꯣ ꯁꯤ ꯏꯍꯥꯟ ꯑꯃꯒꯤꯁꯤ ꯌꯦꯡꯉꯣ ꯐꯦꯛꯁꯟ ꯈꯪꯉꯦ ꯑꯩꯈꯣꯏꯅ ꯐꯦꯛꯁꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁ ꯋꯥꯏꯒꯤ ꯃꯑꯣꯡꯗ ꯂꯩꯕ ꯑꯩꯈꯣꯏꯅ ꯗꯤꯅꯣꯃꯤꯅꯦꯇꯔ ꯅ꯭ꯌꯨꯃꯔꯦꯇꯔ ꯌꯥꯎꯕ ꯁꯤꯒꯤ ꯖꯒꯥꯗ ꯂꯩꯕ ꯄꯣꯠꯁꯤꯅꯤꯀꯣ ꯐꯦꯛꯁꯟ ꯍꯥꯏꯁꯦ ꯑꯗꯩ ꯃꯊꯪꯗ ꯇꯥꯏꯝ ꯑꯦꯟ ꯗꯤꯁꯇꯦꯟꯁ ꯍꯥꯏꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯝꯈꯤꯕꯗ ꯑꯩꯈꯣꯏꯅ ꯇꯥꯏꯝ ꯗꯤꯁꯇꯦꯟꯁ ꯀꯣ ꯑꯗꯨꯒ ꯁ꯭ꯄꯤꯠꯇꯣ ꯑꯗꯨ ꯑꯍꯨꯝꯗꯨꯅꯤꯀꯣ ꯑꯗꯣ ꯁ꯭ꯄꯤꯠꯁꯦ ꯂꯧꯊꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯇꯥꯏꯝ ꯏꯟ ꯗꯤꯁꯇꯦꯟꯁ ꯈꯛꯇꯪ ꯁꯝꯖꯜꯂ ꯍꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯗꯤꯁꯇꯦꯟꯁ ꯏज ꯏꯀ꯭ꯋꯜ ꯇꯨ ꯁ꯭ꯄꯤꯠ ꯏज ꯏꯀ꯭ꯋꯜ ꯇꯨ ꯗꯤꯁꯇꯦꯟꯁ ꯕꯥꯏ ꯇꯥꯏꯝꯒꯤ ꯐꯣꯔꯃꯨꯂꯥꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯈꯤꯇꯪ ꯍꯪꯕ ꯐꯣꯀꯁ ꯈꯤꯇꯪ ꯄꯤꯕ ꯍꯪꯕ ꯀꯥꯡꯕꯨꯅꯤꯀꯣ ꯑꯗꯩ ꯃꯊꯪꯒꯤ ꯑꯍꯨꯝꯁꯦ ꯌꯦꯡꯉꯨꯀꯣ ꯔꯦꯁꯤꯌꯣ ꯄ꯭ꯔꯣꯄꯣꯔꯁꯟ ꯑꯦꯟ ꯄꯔꯁꯦꯟꯇꯦꯖ ꯁꯤꯁꯤꯃꯀꯣ ꯑꯩꯈꯣꯏꯅ ꯔꯦꯁꯤꯌꯣꯗꯤ ꯈꯪꯉꯦ ꯑꯩꯈꯣꯏꯅ 2:2 3ꯒ ꯁꯨꯃꯥꯏꯅ 3:2 ꯁꯨꯃꯥꯏꯅ ꯂꯩꯕ ꯄꯣꯠꯁꯤꯅ ꯔꯦꯁꯤꯌꯣ ꯍꯥꯏꯁꯦꯀꯣ ꯄ꯭ꯔꯣꯄꯣꯔꯁꯟ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒ ꯑꯗꯨꯝ ꯃꯥꯟꯅꯩ ꯁꯤꯒꯤꯅ ꯑꯩꯈꯣꯏꯅ ꯃꯄꯨꯝꯗꯒꯤ ꯀꯌꯥ ꯂꯥꯛꯄ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏ ꯂꯥꯛꯄꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯅ ꯂꯩꯔꯦ ꯄꯔꯁꯦꯟꯇꯦꯖ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯆꯥꯝꯃꯗ ꯀꯌꯥꯅꯣ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯀꯟꯁꯦꯞꯅꯤꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯩ ꯃꯊꯪꯗ ꯄ꯭ꯔꯣꯐꯤꯠ ꯑꯦꯟ ꯂꯣꯁ ꯁꯤꯅ ꯑꯩꯈꯣꯏꯅ ꯂꯩꯕ ꯌꯣꯟꯕꯗ ꯇꯧꯅꯕꯗ ꯃꯥꯡꯉꯤ ꯇꯣꯡꯉꯤ ꯇꯣꯡꯕꯗꯣ ꯑꯩꯈꯣꯏꯅ ꯄꯥꯔꯁꯦꯟꯗ ꯑꯣꯟꯊꯣꯛꯄ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯏꯟꯇꯔꯦꯁ ꯑꯦꯟ ꯗꯤꯁꯀꯥꯎꯟꯇꯤꯡ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯨꯊꯣꯛꯄꯗ ꯁꯤꯝꯄꯜ ꯏꯟꯇꯔꯦꯁꯇ ꯀꯝꯄꯥꯎꯟ ꯏꯟꯇꯔꯦꯁꯇ ꯄꯨꯊꯣꯛꯄ ꯁꯤꯟꯀꯣ ꯗꯤꯁꯀꯥꯎꯟ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯄꯣꯠ ꯌꯣꯟꯕ ꯃꯇꯝꯗ ꯄꯩꯁꯥ 10% ꯇꯥꯔꯦ ꯗꯤꯁꯀꯥꯎꯟ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯅꯤꯀꯣ ꯑꯦꯚꯔꯦꯖ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯑꯦꯚꯔꯦꯖ ꯍꯥꯏꯁꯤꯅ ꯃꯤꯟ ꯂꯧꯕ ꯄꯣꯠꯇꯨꯅꯤꯀꯣ ꯑꯦꯚꯔꯦꯖ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯑꯦꯛꯁꯦꯇ꯭ꯔꯥ ꯍꯥꯏꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟꯁꯦ ꯀꯩꯀꯩ ꯍꯪꯕ ꯌꯥꯒꯦ ꯑꯩꯈꯣꯏꯅ ꯑꯜꯖꯦꯕ꯭ꯔꯥꯒꯤ ꯀꯣꯏꯁꯟ ꯈꯔ ꯑꯗꯨꯝ ꯍꯪꯕ ꯊꯦꯡꯅꯩꯀꯣ ꯑꯦꯛꯁꯦꯇ꯭ꯔꯥꯗꯒꯤꯀꯣ ꯑꯗꯩ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ ꯋꯥꯛꯇꯒꯤ ꯑꯩꯈꯣꯏꯅ ꯑꯦ ꯀꯧꯕ ꯅꯨꯄꯥꯅ ꯊꯕꯛ ꯑꯃ ꯁꯨꯕꯗ ꯅꯨꯃꯤꯠ 23 ꯆꯪꯉꯦ ꯕꯤ ꯀꯧꯕ ꯅꯨꯄꯥꯅ ꯁꯨꯕꯗꯅ ꯅꯨꯃꯤꯠ ꯑꯗꯨ ꯆꯪꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯕꯥꯅꯤ ꯄꯨꯟꯁꯤꯜꯂ ꯇꯥꯔꯗꯤ ꯊꯕꯛꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗ ꯂꯣꯏꯒꯅꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯋꯥꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯊꯕꯛ ꯁꯨꯕꯒꯤ ꯈꯣꯠꯄꯒꯤꯀꯣ ꯁꯤꯒꯨꯝꯕ ꯀꯣꯏꯁꯟ ꯈꯛꯇꯅꯤꯀꯣ ꯑꯩꯈꯣꯏꯅ ꯑꯦꯁ ꯕꯦꯡꯀꯤꯡꯒꯤꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯍꯪꯕꯗꯣ ꯑꯗꯨ ꯈꯛꯇꯪ ꯅꯠꯇꯦ ꯁꯤ ꯖꯁ ꯁꯤꯒꯤ ꯀꯟꯇꯦꯛꯁꯤꯗ ꯑꯗꯨꯝ ꯁꯤꯗꯒꯤ ꯑꯗꯨꯝ ꯍꯪꯕꯅꯤ ꯁꯤ ꯄꯣꯠꯁꯤꯅ ꯂꯩꯁꯦ ꯁꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯁꯤꯒꯤ ꯖꯒꯥꯒꯤ ꯃꯅꯨꯡꯗꯁꯨ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯩ ꯉꯁꯤꯗꯤ ꯁꯤꯒꯤ ꯌꯨꯅꯤꯠꯁꯤꯗ ꯈꯔ ꯐꯣꯀꯁ ꯇꯧꯔꯒ ꯐꯖꯅ ꯍꯥꯏꯔꯒꯦꯀꯣ ꯑꯩꯅ ꯉꯁꯤ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯁꯦꯀꯣ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯁꯦ ꯁꯤꯒꯤ ꯔꯦꯁꯤꯌꯣ ꯄ꯭ꯔꯣꯄꯣꯔꯁꯟ ꯑꯦꯟ ꯄꯔꯁꯦꯟꯇꯦꯖ ꯁꯤꯒꯤ ꯄꯣꯏꯟ ꯑꯍꯨꯝꯁꯦ ꯁꯤꯒꯤ ꯇꯣꯄꯤꯛ ꯑꯍꯨꯝꯁꯦ ꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯉꯣꯕꯀꯣ ꯑꯦꯅꯤ ꯗꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯒꯤ ꯀꯣꯏꯁꯟꯗꯀꯣ ꯔꯦꯁꯤꯌꯣ ꯐꯣꯔꯝꯗ ꯄꯤꯔꯝꯒꯅꯤꯀꯣ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯄꯣꯔꯁꯟ ꯐꯣꯔꯝꯗ ꯅꯠꯇ꯭ꯔꯒ ꯄꯔꯁꯦꯟꯇꯦꯖ ꯐꯣꯔꯝꯗ ꯄꯤꯔꯝꯒꯅꯤꯕ ꯑꯗꯨꯅ ꯗꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯒꯤ ꯀꯣꯏꯁꯟ ꯍꯣꯠꯄ ꯃꯇꯝꯗ ꯄꯔꯁꯦꯟꯇꯦꯖ ꯍꯥꯏꯕ ꯄꯣꯠ ꯑꯗꯒꯤ ꯔꯦꯁꯤꯌꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯌꯥꯎꯒꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯇꯣꯄꯤꯛ ꯑꯍꯨꯝꯁꯦ ꯔꯦꯁꯤꯌꯣ ꯄ꯭ꯔꯣꯄꯣꯔꯁꯟ ꯑꯦꯟ ꯄꯔꯁꯦꯟꯇꯦꯖꯁꯦ ꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯗꯨꯅ ꯅꯣꯏꯅ ꯈꯪꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯅ ꯖꯁ ꯇꯣꯄꯤꯛ ꯑꯃꯈꯛꯇꯅꯦꯅ ꯈꯜꯂꯗꯤ ꯌꯥꯔꯣꯏꯕ ꯁꯤꯒꯤ ꯃꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯒꯤ ꯃꯥꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ
ꯃꯥꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤ ꯌꯥꯝ ꯆꯥꯎꯋꯦꯕ ꯑꯗꯨꯅ ꯁꯤꯁꯦ ꯐꯖꯅ ꯈꯪꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯒꯦ ꯌꯦꯡꯉꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯤꯠ ꯑꯦꯟ ꯂꯣꯁꯀ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯄꯣꯠ ꯌꯣꯟꯕꯁꯦ ꯑꯩꯈꯣꯏꯅ ꯇꯣꯡꯕ ꯃꯥꯡꯕ ꯂꯩꯔꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯄꯥꯔꯁꯦꯟꯇꯦꯖ ꯂꯣꯝꯗ ꯆꯤꯡꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯍꯣꯠꯄ ꯌꯥꯏ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ ꯇꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ 5% ꯇꯣꯡꯉꯤ 10% ꯇꯣꯡꯉꯤꯒ ꯍꯣꯠꯄꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯥꯔꯁꯦꯟꯇꯦꯖ ꯂꯣꯏ ꯁꯤꯖꯤꯟꯅꯩꯅꯦꯕ ꯁꯤꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯁꯤꯒꯤ ꯀꯌꯥꯝ ꯆꯥꯎꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯁꯤꯒꯅꯤꯐꯤꯀꯦꯟꯁꯇꯨꯅꯦꯕ ꯑꯗꯩ ꯅꯣꯏꯅ ꯏꯟꯇꯔꯦꯁ ꯏꯟ ꯗꯤꯁꯀꯥꯎꯟꯇꯤꯡ ꯍꯥꯏ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯨꯊꯣꯛꯄ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯔꯦꯠ ꯆꯠꯂꯤꯀꯣ ꯔꯦꯠꯁꯦ ꯑꯩꯈꯣꯏꯅ ꯄꯥꯔꯁꯦꯟꯇꯦꯖꯇ ꯉꯥꯛꯇꯅꯦ ꯄꯤꯔꯤꯁꯦ ꯁꯤ ꯈꯪꯖꯟꯕꯤꯌꯨꯀꯣ ꯑꯗꯨꯅ ꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯛꯀꯤ ꯑꯌꯥꯝꯕ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯑꯌꯥꯝꯕꯅ ꯄꯥꯔꯁꯦꯟꯇꯦꯖꯇ ꯂꯣꯏꯅ ꯎꯪꯁꯤꯟꯒꯅꯦꯕ ꯑꯗꯨꯅ ꯄꯥꯔꯁꯦꯟꯇꯦꯖꯁꯦ ꯁꯤ ꯐꯖꯅ ꯍꯩꯇ ꯇꯥꯔꯗꯤ ꯅꯣꯏꯅ ꯃꯦꯠꯁ ꯍꯣꯠꯄꯗꯀꯣ ꯑꯗꯨꯝ ꯋꯥꯒꯅꯦꯕ ꯁꯤ ꯈꯪꯖꯟꯕꯤꯌꯨ ꯄꯥꯔꯁꯦꯟꯇꯦꯖ ꯍꯩꯇ ꯇꯥꯔꯗꯤ ꯃꯦꯠꯁ ꯍꯣꯠꯄꯗ ꯑꯗꯨꯝ ꯋꯥꯒꯅꯤ ꯑꯗꯨꯅ ꯄꯥꯔꯁꯦꯟꯇꯦꯖ ꯍꯩꯕ ꯑꯗꯒꯤ ꯁꯤꯒꯤ ꯔꯦꯁꯤꯌꯣ ꯄ꯭ꯔꯣꯄꯣꯔꯁꯟꯁꯦ ꯁꯤ ꯍꯩꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯅꯣꯏꯅ ꯁꯤꯒꯤ ꯃꯦꯠꯁ ꯍꯣꯠꯄ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯣꯐꯤꯠ ꯑꯦꯟ ꯂꯣꯁ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯏꯟꯇꯔꯦꯁ ꯑꯦꯟ ꯗꯤꯁꯀꯥꯎꯟꯇꯤꯡ ꯁꯤꯒꯨꯝꯕ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩꯕꯁꯦ ꯁꯤ ꯍꯣꯠꯅꯕ ꯍꯣꯠꯅꯕꯗꯅ ꯄꯥꯔꯁꯦꯟꯇꯦꯖ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯁꯤ ꯄꯣꯠꯁꯤꯃꯀꯣ ꯑꯗꯨꯅ ꯁꯤ ꯄꯣꯠꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯦ ꯁꯨꯡꯍꯩ ꯍꯩꯇꯕ ꯃꯤ ꯑꯃ ꯃꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦꯠꯁ ꯍꯣꯠꯇꯕ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 10 ꯂꯣꯏꯔꯒ ꯑꯥꯔꯠꯁ ꯂꯧꯈꯤꯕ ꯑꯗꯒꯤ ꯃꯦꯠꯁꯁꯦ ꯁꯣꯜꯂꯦꯅ ꯁꯨꯝ ꯂꯧꯈꯤꯗꯕ ꯀꯥꯡꯕꯨ ꯀꯣ ꯑꯗ ꯃꯅꯤꯄꯨꯔꯤꯒꯨꯝꯕ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯃꯦꯠꯁ ꯁꯨꯡꯍꯩ ꯍꯩꯅꯗꯕ ꯈꯣꯠꯇꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯁꯤꯅ ꯁꯤꯒꯨꯝꯕ ꯀꯥꯡꯕꯨꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦꯠꯁꯁꯦ ꯀꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯄꯣꯔꯁꯟꯁꯤꯅꯦꯕ ꯂꯥꯛꯏꯁꯦ ꯑꯗꯣ ꯃꯣꯏꯗꯗꯤ ꯈꯤꯇꯪ ꯂꯨꯕ ꯑꯃ ꯊꯣꯛꯑꯅꯤꯀꯣ ꯑꯗ ꯁꯤ ꯈꯪꯗꯕꯗꯤ ꯌꯥꯗꯦ ꯃꯔꯝꯗꯤ ꯁꯤ ꯈꯪꯗ꯭ꯔꯗꯤ ꯂꯣꯖꯤꯀꯦꯜ ꯔꯤꯖनिꯡ ꯍꯩꯔꯣꯏꯗꯣꯏꯅꯤ ꯗꯥꯇꯥ ꯏꯟꯇꯔꯄ꯭रिꯇꯦꯁꯟ ꯍꯩꯔꯣꯏꯗꯣꯏꯅꯤ ꯀꯣꯏꯁꯟ 35ꯁꯦ ꯑꯣꯐ ꯆꯠꯈꯤꯗꯣꯏꯅꯤ ꯄꯦꯄꯔ ꯋꯥꯟꯗ ꯀꯣꯏꯁꯟ 50 ꯃꯅꯨꯡꯗ 35ꯁꯤꯃ ꯑꯣꯐ ꯆꯠꯈ꯭ꯔ ꯇꯥꯔꯗꯤ 35ꯇꯒꯤ 30 ꯐꯪꯕꯁꯤꯗꯤ ꯀꯩꯁꯨ ꯑꯣꯏꯔꯣꯏꯗꯕꯅꯤꯀꯣ ꯑꯗꯨꯅ ꯅꯦꯠ ꯐꯥꯎꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯒꯤ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠꯁꯦ ꯁꯤ ꯌꯥꯎꯗꯅ ꯅꯦꯠ ꯀꯩꯗꯧꯅꯨꯡꯗ ꯐꯥꯎꯕ ꯌꯥꯔꯣꯏ ꯁꯤꯁꯤꯃ ꯈꯪꯕꯤꯌꯨꯀꯣ ꯁꯤ ꯈꯪꯗ꯭ꯔꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯅ ꯁꯤꯒꯤ ꯄꯦꯄꯔ ꯋꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯁꯦ ꯁꯤꯅꯦꯕ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯑꯃꯨꯛ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯄꯥꯔꯁꯦꯟꯇꯦꯖꯁꯤꯅꯦꯕ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯤꯅꯦꯕ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯑꯩ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦꯀꯣ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯁꯨꯝ ꯄꯤꯔ ꯍꯥꯏꯔꯛꯀꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯅꯦꯠ ꯊꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯅꯣꯏ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝ ꯌꯥꯎꯔꯤꯅꯤ ꯁꯤꯅ ꯑꯗꯨꯝ ꯍꯥꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯅꯦꯠ ꯑꯦꯛꯖꯥꯝꯁꯤꯗꯤ ꯌꯥꯝ ꯄꯦꯄꯔ ꯋꯥꯟꯁꯤꯗꯤ ꯌꯥꯝ ꯂꯥꯏꯕꯅꯤ ꯖꯦꯅꯔꯦꯜꯅꯤ ꯃꯤ ꯂꯣꯏ ꯊꯥꯅꯩ ꯉꯥꯛꯇꯅꯤ ꯈꯔ ꯑꯗꯨꯝ ꯅꯣꯠ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯔꯤꯛ ꯑꯃ ꯑꯗꯨꯝ ꯂꯩꯔꯒ KBS ꯃꯗꯟꯒꯤ ꯑꯣꯏꯔꯣ ꯑꯣꯛꯁꯐꯣꯔꯗꯀꯤ ꯑꯣꯏꯔꯣ ꯑꯥꯔꯤꯍꯟꯒꯤ ꯑꯣꯏꯔꯣ ꯂꯥꯏꯔꯤꯛ 3 4 ꯑꯗꯨꯝ ꯑꯐꯕ ꯑꯗꯨꯝ ꯊꯣꯛꯄꯅꯤꯀꯣ ꯑꯗꯨꯝ ꯈꯤꯇꯪ ꯁ꯭ꯇꯦꯟꯗꯔꯠ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯊꯣꯛꯄꯅꯤ ꯑꯗꯨ ꯑꯃ ꯂꯩꯔꯒ ꯈꯔ ꯄꯥꯔꯒ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯈꯔ ꯌꯦꯡꯉꯒ ꯑꯗꯨꯝ ꯄꯪꯌꯥ ꯌꯥꯕꯅꯤ ꯑꯗꯨꯝ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯀꯥꯡꯕꯨꯗꯣ ꯃꯣꯏꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ 25ꯇ ꯆꯨꯝꯃ ꯂꯣꯏ ꯇꯣꯛꯈꯤꯅꯦꯕ 25ꯇ ꯍꯦꯟꯒꯠꯄꯁꯦ ꯋꯥꯒꯅꯦꯕ ꯁꯤ ꯑꯗꯨꯝ ꯈꯪꯖꯟꯕꯤꯌꯨꯀꯣ ꯅꯣꯏꯁꯨ ꯑꯗꯨꯝ ꯇꯦꯁ ꯇꯧꯕꯤꯌꯣꯕꯀꯣ ꯐꯖꯅ ꯄꯦꯄꯔ ꯋꯥꯟꯗ ꯍꯣꯠꯅꯗ꯭ꯔꯕꯀꯣ 30 ꯌꯧꯕꯁꯦ ꯁꯤ ꯑꯗꯨꯝ ꯋꯥꯗꯕꯅꯤ ꯁꯤꯃꯀꯣ 30 ꯌꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯨꯅ 25ꯇ ꯌꯧꯔꯒꯀꯣ ꯑꯩꯈꯣꯏꯅ ꯅꯦꯠ ꯐꯥꯎꯒꯗꯕ ꯀꯣꯏꯁꯟ 3 ꯋꯥꯠꯂꯤ 2 ꯋꯥꯠꯂꯤ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯍꯧꯒꯅꯦꯕ ꯑꯌꯥꯝꯕ ꯌꯦꯡꯉꯣ ꯅꯣꯏ ꯑꯗꯨꯝ ꯊꯦꯡꯅꯒꯅꯤ ꯅꯣꯏ ꯅꯃꯥꯟꯅꯕꯗ ꯑꯗꯨꯝ ꯊꯦꯡꯅꯒꯅꯤ ꯅꯠꯇ꯭ꯔꯁꯨ ꯅꯣꯏ ꯅꯁꯥꯗ ꯑꯗꯨꯝ ꯊꯦꯡꯅꯔꯝꯒꯅꯤ ꯑꯌꯥꯝꯕ ꯀꯣꯏꯁꯟ ꯄꯦꯄꯔ ꯋꯥꯟꯗ ꯐꯖꯅ ꯍꯣꯠꯄ ꯍꯩꯇ ꯇꯥꯔꯗꯤ ꯑꯗꯨꯝ ꯀꯣꯏꯁꯟ 3 ꯋꯥꯠꯂꯤ 4 ꯋꯥꯠꯂꯤ 5 ꯋꯥꯠꯂꯤ ꯍꯥꯏꯔꯒꯀꯣ ꯑꯗꯨꯝ ꯑꯌꯥꯝꯕ ꯂꯩꯍꯧꯕꯅꯤ ꯑꯗꯨꯅ ꯄꯦꯄꯔ ꯋꯥꯟꯁꯦ ꯈꯤꯇꯪ ꯁꯦꯔꯤꯌꯁꯂꯤ ꯍꯣꯠꯅꯗ꯭ꯔꯒꯗꯤꯀꯣ ꯅꯦꯠ ꯐꯥꯎꯔꯣꯏ ꯑꯗꯨꯅ ꯄꯦꯄꯔ ꯋꯥꯟꯒꯤ ꯃꯅꯨꯡꯗꯁꯨ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠꯁꯦ ꯁꯤꯅꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯁꯦ ꯁꯤꯃ ꯈꯪꯖꯟꯕꯤꯔꯣꯀꯣ ꯑꯗꯨꯅꯤ ꯂꯩꯁꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯑꯃꯨꯛ ꯂꯥꯛꯇꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯌꯨꯅꯤꯠꯁꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁ ꯑꯩ ꯍꯥꯏꯈ꯭ꯔꯦꯀꯣ ꯐꯖꯅ ꯑꯗ ꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯤ ꯅꯣꯏ ꯀꯩꯗꯧꯅꯨꯡꯗ ꯅꯦꯠ ꯐꯥꯎꯔꯣꯏꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯁꯦ ꯐꯖꯅ ꯁ꯭ꯇꯗꯤ ꯇꯧꯕ ꯑꯗꯨꯒ ꯐꯖꯅ ꯈꯪꯕ ꯑꯃ ꯆꯪꯉꯦꯕ ꯁꯤ ꯈꯪꯗ꯭ꯔ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯃꯦꯠꯁꯦ ꯌꯥꯝ ꯅꯦꯒ꯭ꯂꯦꯛ ꯇꯧꯋꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯅꯦꯒ꯭ꯂꯦꯛ ꯇꯧꯕ ꯌꯨꯅꯤꯠꯁꯦ ꯁꯤꯒꯤ ꯄꯦꯄꯔ ꯋꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯒ꯭ꯂꯦꯛ ꯇꯧꯕ ꯌꯨꯅꯤꯠꯁꯦ ꯁꯤꯒꯤ ꯃꯦꯠꯁꯁꯤꯅꯦ ꯑꯗꯨꯒ ꯄ꯭ꯂꯁ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯁꯤꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡꯗꯣ ꯑꯗꯨꯅ ꯃꯤꯅ ꯁꯨꯡꯎ ꯎꯗꯕ ꯑꯗꯨꯅ ꯁꯤꯒꯤ ꯌꯨꯅꯤꯠ ꯑꯍꯨꯝꯁꯦ ꯑꯗꯨꯝ ꯃꯤ ꯑꯌꯥꯝꯕ ꯀꯦꯟꯗꯤꯗꯦꯠꯇꯒꯤ ꯑꯗꯨꯝ ꯃꯥꯡꯉꯦꯕ ꯃꯤ ꯑꯌꯥꯝꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯅ ꯃꯥꯡꯕꯁꯤꯗꯒꯤ ꯁꯤꯡꯕ ꯃꯤ ꯈꯔꯅ ꯁꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯁꯤ ꯈꯪꯕ ꯈꯔꯅ ꯁꯤꯗ ꯍꯦꯛ ꯀꯩ ꯍꯥꯏꯅꯤ ꯈꯨꯠꯆꯥꯕꯤ ꯄꯥꯏꯔꯛꯄ ꯃꯇꯝꯗꯀꯣ ꯁꯤꯒꯤ ꯌꯨꯅꯤꯠ ꯑꯍꯨꯝꯁꯤꯗ ꯍꯦꯛ ꯐꯖꯅ ꯅꯩꯔꯛꯄ ꯃꯇꯝꯗꯀꯣ ꯃꯥ ꯅꯦꯠ ꯅꯠꯇ꯭ꯔꯒ JEE ꯌꯥꯝ ꯊꯨꯅ ꯐꯥꯎꯒꯅꯦꯕ ꯑꯩꯒꯤ ꯑꯦꯛꯖꯥꯝꯄꯜ ꯄꯤꯒꯦꯀꯣ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯅꯦꯠ ꯊꯥꯕ ꯃꯇꯝꯗ ꯖꯁ 33 ꯐꯪꯉꯤꯀꯣ ꯄꯦꯄꯔ ꯋꯥꯟꯗ ꯑꯗꯨꯒ ꯃꯊꯪꯒꯤꯗ 42 ꯐꯪꯉꯤꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯣꯏꯅ ꯀꯟꯅ ꯍꯣꯠꯅ ꯇꯥꯔꯗꯤ ꯄꯦꯄꯔ ꯋꯥꯟꯗꯕꯨ 42 ꯌꯧꯕ ꯌꯥꯏꯀꯣ ꯁꯤ ꯀꯩꯁꯨ ꯅꯠꯇꯦꯀꯣ ꯅꯣꯏꯅ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯑꯗꯨꯅ ꯈꯔ ꯀꯟꯅ ꯍꯣꯠꯅꯕ ꯗꯔꯀꯥꯔ ꯂꯩꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯄꯦꯌꯔ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦꯀꯣ ꯁꯤꯒꯤ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠꯀꯣ ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦꯠꯁ ꯈꯔ ꯀꯥꯕꯨꯛ ꯁꯨꯝ ꯍꯣꯠꯂꯛꯄ ꯀꯥꯡꯕꯨ ꯑꯗꯒꯤ ꯁꯨꯝ ꯅꯣꯏ ꯅꯃꯥꯟꯅꯕ ꯀꯥꯡꯕꯨꯁꯨ ꯁꯨꯝ ꯂꯩꯔꯝꯒꯅꯤ ꯁꯤ ꯂꯩꯕ ꯀꯥꯡꯕꯨꯗꯣ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯦꯡꯅꯅꯦꯕ ꯀꯔꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯦꯡꯅꯒꯦ ꯍꯥꯏ ꯀꯥꯟꯗ ꯁꯤ ꯀꯣꯏꯁꯟꯁꯦ ꯑꯩ ꯍꯣꯠꯄꯗꯤ ꯍꯩꯒꯅꯤ ꯑꯗꯨꯕꯨ ꯑꯩ ꯄꯩꯈꯥꯗꯨꯗ ꯅꯪꯗꯕꯗꯒꯤ ꯍꯣꯠꯍꯧꯗ꯭ꯔꯦ ꯀꯥꯏꯅꯀꯣ ꯑꯗꯒꯤ ꯍꯣꯠꯄꯁꯤꯗ ꯄꯜꯂꯛꯇꯅ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯀꯥꯏꯅ ꯑꯗꯨꯝ ꯊꯦꯡꯅꯔꯝꯒꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯕꯩꯅꯦꯕ
ꯑꯗꯨꯅ ꯁꯤꯒꯤ ꯃꯦꯠꯁꯀꯤ ꯀꯣꯏꯁꯟꯗꯗꯤ ꯐꯅ ꯌꯥꯝ ꯍꯩꯕ ꯇꯥꯔꯁꯨꯀꯣ ꯑꯩꯈꯣꯏꯅ 10ꯗ ꯂꯦꯇꯔ ꯆꯠꯂꯛꯀꯦꯔꯥ 12ꯇ ꯂꯦꯇꯔ ꯆꯠꯂꯛꯀꯦꯔꯥꯀꯣ ꯐꯅ ꯌꯥꯝ ꯍꯩ ꯇꯥꯔꯁꯨ ꯄ꯭ꯔꯦꯛꯇꯤꯁ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯤꯒꯤ ꯖꯒꯥꯁꯦ ꯁꯤꯗ ꯑꯗꯨꯝ ꯄꯟꯅꯤꯕ ꯑꯩꯈꯣꯏꯅ ꯏꯟꯇꯨ ꯃꯆꯥ ꯑꯃ ꯇꯧꯕꯗ ꯑꯗꯨꯝ ꯂꯠ ꯇꯧꯔꯒ ꯃꯇꯝ ꯌꯥꯝ ꯆꯪꯕ ꯀꯣ ꯑꯗꯩ ꯈꯤꯇꯪ ꯏꯆꯝ ꯆꯝꯕ ꯄꯣꯠꯇ ꯑꯗꯨ ꯀꯩ ꯍꯥꯏꯅꯤ ꯁꯤ ꯀꯃꯥꯏꯅ ꯍꯣꯠꯇꯣꯏꯅꯣ ꯑꯗꯨꯝ ꯈꯜꯂ ꯂꯩꯔꯤꯉꯩꯗꯀꯣ ꯃꯇꯝ ꯌꯥꯝ ꯆꯪꯕꯁꯦ ꯊꯦꯡꯅꯅꯤ ꯁꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯕꯩꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦꯠꯁꯀꯤ ꯀꯣꯏꯁꯟ ꯍꯣꯠꯄ ꯃꯇꯝꯗꯀꯣ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯁꯤꯅ ꯈꯪꯖꯤꯟꯕꯤꯔꯣꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯩꯈꯣꯏꯅ ꯔꯤꯖꯅꯤꯡꯒꯤ ꯄꯣꯠꯁꯦ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯩꯕꯩ ꯀꯩꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯂꯣꯖꯤꯛꯇꯣ ꯂꯣꯖꯤꯛ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯤꯟꯁꯤꯄꯜꯗꯣ ꯑꯩꯈꯣꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯒ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯄꯣꯠꯇꯣ ꯌꯥꯝ ꯂꯥꯏꯕ ꯑꯩꯈꯣꯏꯅ ꯔꯤꯖꯅꯤꯡ ꯉꯥꯛꯇꯅꯤꯀꯣ ꯁꯤ ꯄꯣꯠꯁꯦꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯨꯡꯍꯩ ꯍꯩꯇꯕ ꯀꯥꯡꯕꯨ ꯃꯦꯠꯁ ꯍꯦꯛ ꯄꯜꯂꯛꯄꯗ ꯑꯩꯈꯣꯏꯅ ꯍꯛꯀꯥꯖꯕ ꯀꯥꯡꯕꯨ ꯀ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯃꯦꯠꯁꯀꯤ ꯀꯣꯏꯁꯟ ꯍꯦꯛ ꯊꯦꯡꯅꯕꯗ ꯀꯥꯟꯕ ꯀꯥꯡꯕꯨ ꯁꯤꯒꯨꯝꯕ ꯀꯥꯡꯕꯨꯁꯦ ꯃꯣꯏꯗꯤ ꯌꯥꯝ ꯁꯦꯔꯤꯌꯁꯂꯤ ꯍꯣꯠꯄ ꯑꯃ ꯆꯪꯉꯦꯀꯣ ꯑꯗꯨꯅ ꯍꯣꯠꯄꯁꯤꯅ ꯗꯔꯀꯥꯔ ꯂꯩꯁꯦ ꯁꯤꯒꯤ ꯌꯨꯅꯤꯠꯀꯤꯗꯤ ꯑꯩꯈꯣꯏꯅ ꯖꯁ ꯅꯪꯅ ꯂꯥꯏꯔꯤꯛ ꯐꯅ ꯄꯥꯒꯦꯔꯥ ꯌꯨꯇꯨꯕ ꯚꯤꯗꯤꯑꯣ ꯐꯅ ꯌꯦꯡꯒꯦꯔꯥ ꯅꯈꯨꯠꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗ꯭ꯔꯤꯈꯩ ꯁꯨꯡꯍꯩ ꯍꯩꯔꯣꯏ ꯑꯗꯒꯤ ꯁꯨꯡꯀꯥꯟ ꯀꯥꯟꯅꯔꯣꯏ ꯁꯤ ꯄꯣꯠꯁꯤꯃ ꯑꯩꯅ ꯉꯁꯤ ꯁꯨꯝ ꯍꯥꯏꯒꯦꯀꯣ ꯅꯪ ꯐꯅ ꯌꯨꯇꯨꯕ ꯚꯤꯗꯤꯑꯣ ꯐꯅ ꯌꯦꯡꯉꯣ ꯑꯗꯩ ꯂꯥꯏꯔꯤꯛ ꯐꯅ ꯄꯥꯔꯣ ꯍꯣꯠꯇ꯭ꯔꯒꯗꯤ ꯀꯥꯟꯅꯔꯣꯏ ꯀꯣ ꯀꯣꯏꯁꯟ 5ꯒꯤ ꯃꯅꯨꯡꯗꯀꯣ ꯀꯣꯏꯁꯟ 2ꯒꯗꯤ ꯆꯨꯝꯒꯗ꯭ꯔꯥ ꯑꯗꯨꯅ ꯀꯣꯏꯁꯟ 3, 4ꯒꯨꯝꯕ ꯌꯧꯈꯠꯄꯗꯤꯀꯣ ꯀꯩꯗꯧꯅꯨꯡꯗ ꯉꯝꯃꯣꯏꯀꯣ ꯁꯤ ꯄꯣꯠꯁꯤꯅ ꯑꯗꯨꯅ ꯈꯔ ꯍꯣꯠꯄ ꯑꯃ ꯗꯔꯀꯥꯔ ꯂꯩꯀꯣ ꯑꯗꯨꯅ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯁꯤꯒꯤ ꯌꯨꯅꯤꯠ 5ꯒꯤꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯁꯤ ꯄꯣꯠꯁꯤꯅ ꯂꯥꯛꯇꯣꯏꯁꯦ ꯑꯗꯣ ꯁꯤ ꯂꯩꯔ ꯃꯇꯨꯡꯗ ꯑꯩꯅ ꯍꯟꯗꯛ PYQ ꯑꯃ ꯁꯤ ꯀꯩꯅꯣ ꯇꯧꯕꯅꯤꯀꯣ ꯁꯤ ꯑꯌꯥꯝꯕ ꯑꯣꯜꯃꯣꯁ 100+ ꯀꯣꯄꯤꯗ ꯅꯝꯈꯤꯕꯅꯤꯀꯣ ꯀꯣꯆꯤꯡꯒꯤ ꯑꯌꯥꯝꯕ ꯅꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯧꯅꯤꯡꯕ ꯀꯥꯡꯕꯨꯁꯨ ꯅꯝꯈ꯭ꯔꯦꯀꯣ ꯁꯤꯗ PYQ ꯀꯣꯏꯁꯟ 5 ꯌꯥꯎꯕꯅꯤꯀꯣ ꯅꯣꯏ ꯑꯌꯥꯝꯕ ꯑꯗꯨꯝ ꯊꯦꯡꯅꯔꯝꯃꯅꯤꯀꯣ ꯁꯤꯒꯤ ꯑꯟꯁꯔ ꯀꯤ ꯄꯥꯝꯕꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ ꯂꯩ ꯑꯩꯅ ꯒ꯭ꯔꯨꯞꯇꯨꯗ ꯊꯥꯈ꯭ꯔꯕꯅꯤ ꯅꯣꯏ ꯈꯔ ꯍꯜꯂꯛꯄꯗꯤ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦꯀꯣ ꯁꯤꯗ ꯀꯣꯏꯁꯟ ꯑꯗꯨꯝ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ 5 ꯌꯥꯎꯈ꯭ꯔꯕꯅꯤ 5ꯁꯤꯗ ꯀꯣꯏꯁꯟ 5 × 50 ꯀꯣꯏꯁꯟ 150 ꯁꯤꯗ ꯌꯥꯎꯈ꯭ꯔꯕꯅꯤ ꯁꯤꯒꯤ ꯂꯥꯏꯔꯤꯛ ꯃꯆꯥꯁꯤꯗꯀꯣ ꯁꯤꯒꯤ ꯀꯣꯏꯁꯟ 150ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦꯠꯁ ꯍꯧꯖꯤꯛꯀꯤ ꯃꯦꯠꯁꯃꯦꯇꯤꯛ ꯔꯤꯖꯅꯤꯡ ꯑꯦꯕꯤꯂꯤꯇꯤꯗꯣ ꯑꯗꯨꯗꯣ ꯐꯖꯅ ꯍꯣꯠꯄꯗ ꯑꯗꯨꯝ ꯅꯣꯏ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯀꯥꯡꯕꯨꯗꯤꯀꯣ ꯈꯤꯇꯪ ꯍꯥꯟꯅꯒꯤ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯂꯩꯕ ꯀꯥꯡꯕꯨꯗꯤ ꯑꯗꯨꯝ ꯌꯥꯒꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯣꯏꯅ ꯀꯩꯅꯣ ꯇꯧ ꯂꯩꯇꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯌꯥꯅꯕ ꯁꯤꯒꯤ ꯃꯆꯥꯁꯦ ꯑꯩꯅ ꯁꯤꯒꯤ ꯄꯦꯀꯦꯖꯅ ꯃꯃꯤꯡ ꯊꯣꯟꯕꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯦꯝꯃꯛꯄꯅꯤꯀꯣ ꯑꯗꯨꯅ ꯄꯦꯀꯦꯖꯇ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯇꯦꯟꯇꯦꯇꯤꯚ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯑꯩ ꯁꯤ ꯒ꯭ꯔꯨꯞꯇꯁꯨ ꯊꯥꯈ꯭ꯔꯕꯅꯤꯀꯣ ꯍꯣꯔꯦꯟꯁꯨ ꯑꯃꯨꯛꯀ ꯊꯥꯔꯛꯀꯦꯀꯣ ꯊꯥꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯁꯤꯒꯤꯁꯦ ꯇꯦꯟꯇꯦꯇꯤꯚ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯁꯤꯗ ꯋꯤꯛ 5 ꯂꯩꯒꯅꯤꯀꯣ ꯋꯤꯛ 1 ꯋꯤꯛ 2 ꯋꯤꯛ 3 ꯋꯤꯛ 4 ꯋꯤꯛ 5 ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯁꯤꯒꯤ 5ꯁꯤ ꯀꯩꯝ ꯅꯠꯇꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯋꯤꯛ ꯑꯃꯗ ꯀ꯭ꯂꯥꯁ ꯀꯩꯅꯣ ꯃꯥꯒꯤ ꯗꯦ 5 ꯂꯩꯍꯜꯂꯒꯀꯣ ꯁꯦꯇꯔꯗꯦꯒ ꯁꯟꯗꯦꯒꯗꯤ ꯑꯣꯐ ꯁꯨꯃꯥꯏꯅ ꯂꯩꯍꯜꯂꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯁꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯅꯤꯀꯣ ꯁꯤ ꯂꯥꯏꯁꯦ ꯑꯗꯣ ꯉꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤ ꯑꯣꯔꯤꯌꯦꯟꯇꯦꯁꯟ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯣꯔꯤꯌꯦꯟꯇꯦꯁꯟ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯀꯣꯔꯁꯁꯤ ꯀꯩ ꯀꯥꯟꯅꯕꯅꯣ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯀꯣꯔꯁꯁꯤꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯔꯁꯁꯦ ꯀꯃꯥꯏꯅ ꯆꯠꯀꯅꯤ ꯅꯣꯏꯗ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤꯀꯣ ꯑꯣꯔꯤꯌꯦꯟꯇꯦꯁꯟ ꯇꯧꯔꯤꯁꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯁꯤ ꯑꯩꯈꯣꯏꯅ 25 ꯐꯥꯎꯀꯣ ꯑꯗꯣ ꯉꯁꯤ ꯈꯥꯏꯗꯣꯛꯈ꯭ꯔꯒ 24 ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯤꯅꯦꯕ ꯂꯩꯔꯤꯁꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ PYQ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯍꯧꯖꯤꯛ ꯍꯣꯠꯄ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯗꯅ ꯑꯗꯨꯅ PYQ ꯃꯌꯥꯝ ꯑꯃ ꯊꯥꯗꯔꯛꯑꯅꯤ ꯒ꯭ꯔꯨꯞꯁꯤꯗ PYQ ꯃꯌꯥꯝ ꯊꯥꯗꯔꯛꯑꯅꯤ PYQꯁꯦ ꯄꯨꯂꯞꯅ ꯁꯤꯗ ꯑꯩꯈꯣꯏꯅ PYQ ꯑꯁꯤꯗ ꯗꯦ 1 PYQ ꯗꯦ 2 ꯁꯨꯃꯥꯏꯅꯀꯣ ꯑꯗꯨꯒ ꯗꯦ 10 ꯐꯥꯎ ꯁꯨꯃꯥꯏꯅ ꯊꯥꯗꯔꯛꯑꯅꯤ ꯁꯤ ꯄꯣꯠꯁꯤꯃ ꯈꯪꯖꯟꯕꯤꯀꯣ ꯗꯦ 1 ꯗꯦ 2 ꯗꯦ 3 ꯗꯦ 5 ꯁꯨꯃꯥꯏꯅ ꯗꯦ 10 ꯐꯥꯎꯀꯣ ꯁꯤꯒꯤ ꯗꯦ 1ꯁꯤꯗ ꯌꯥꯎꯗꯣꯏꯁꯦ PYQꯁꯦ ꯁꯨꯃꯥꯏꯅ ꯗꯦ 1 PYQ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ 5 ꯌꯥꯎꯔꯛꯀꯅꯤꯀꯣ ꯑꯗꯨꯅ ꯁꯤ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯃꯥꯏꯅ ꯊꯥꯗꯔꯛꯇꯣꯏꯅꯤꯀꯣ ꯁꯤꯒꯤ 25 ꯗꯦꯖꯀꯤ ꯃꯅꯨꯡ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯃꯥꯏꯅ ꯊꯥꯗꯔꯛꯇꯣꯏꯅꯤ ꯑꯗꯣ ꯁꯤ ꯄꯣꯠꯁꯤꯅ ꯁꯨꯃꯥꯏꯅ 10 ꯗꯦꯖ ꯀꯣꯏꯁꯟ 5 ꯅꯨꯃꯤꯠ 10ꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯒꯤꯁꯦ ꯀꯣꯔꯁꯁꯦ ꯂꯣꯏꯕ ꯃꯇꯝꯗ ꯀꯣꯏꯁꯟ ꯄꯨꯂꯞꯅ 50 ꯁꯤꯒꯤ ꯒ꯭ꯔꯨꯞꯁꯤ ꯊꯥꯗꯔꯛꯑꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯈꯪꯖꯟꯕꯤꯔꯣꯀꯣ ꯑꯗꯣ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯑꯩꯅ ꯍꯣꯠꯂꯣꯏ ꯅꯣꯏꯅ ꯍꯣꯠꯀꯗꯕꯅꯤꯀꯣ ꯑꯩꯅ ꯍꯣꯠꯂꯣꯏ ꯅꯣꯏꯅ ꯍꯣꯠꯀꯗꯕꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯑꯗꯨꯅ ꯁꯤꯒꯤ ꯄꯦꯀꯦꯖꯁꯦ ꯌꯥꯎꯕ ꯃꯇꯝꯗꯀꯣ ꯁꯤ ꯐ꯭ꯔꯤꯅꯤꯀꯣ ꯀꯅꯥꯝꯇꯗꯤ ꯄꯩꯁꯥ ꯂꯧꯔꯣꯏꯀꯣ ꯄꯩꯁꯥ ꯂꯧꯗꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯤ ꯇꯧꯗꯣꯏꯁꯦ ꯀꯣꯏꯁꯟ 50ꯁꯤꯃ ꯊꯥꯗꯔꯛꯑꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯗꯦ ꯃꯌꯥꯝ ꯗꯦ 10 ꯐꯥꯎ ꯊꯥꯏꯗꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ 5 ꯇꯧꯔ ꯊꯥꯗꯔꯛꯑꯅꯤꯀꯣ ꯁꯤꯗ ꯀꯣꯏꯁꯟ 50 ꯂꯩꯅꯤ ꯁꯤ 50ꯁꯦ ꯒ꯭ꯔꯨꯞꯁꯤꯗ ꯌꯥꯎꯔꯤꯕ ꯀꯥꯡꯕꯨꯅ ꯍꯣꯠꯀꯗꯕ ꯁꯤꯒꯤꯗꯤ ꯃꯤꯅ ꯐꯅ ꯍꯣꯠꯂꯁꯨ ꯃꯤꯅ ꯀꯩꯅꯣ ꯇꯧꯔꯁꯨꯀꯣ ꯍꯣꯠꯇ꯭ꯔꯒꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯁꯤ ꯍꯣꯠꯀꯗꯕꯀꯣ ꯑꯗꯨꯒ ꯁꯤꯃ ꯂꯩꯔꯦꯀꯣ ꯁꯤꯗ ꯅꯨꯃꯤꯠ 10ꯅꯤ ꯑꯃ ꯆꯠꯈ꯭ꯔꯅꯤ ꯁꯤꯒꯤ ꯗꯦ 5 ꯗꯦ 10 ꯑꯃ ꯆꯠꯈ꯭ꯔꯅꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯅꯝꯕꯔ ꯁꯤꯔꯤꯁ ꯀꯣ ꯁꯤꯗ ꯀ꯭ꯂꯥꯁꯀꯤ ꯇꯥꯏꯞ ꯂꯥꯛꯑꯅꯤ ꯅꯝꯕꯔ ꯁꯤꯔꯤꯁ ꯂꯦꯇꯔ ꯁꯤꯔꯤꯁ ꯀꯣꯠꯁ ꯔꯤꯂꯦꯁꯟꯁꯤꯞ ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ 9 ꯑꯃ ꯂꯥꯛꯑꯅꯤ ꯁꯤꯗꯀꯣ PYQꯗ 10 ꯑꯃ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯀ꯭ꯂꯥꯁꯀꯤ ꯇꯥꯏꯞꯇꯀꯣ ꯁꯤꯗ 9 ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯃ PYQꯗ 10 ꯑꯗꯨꯒ ꯀ꯭ꯂꯥꯁꯇ ꯑꯃ ꯑꯣꯔꯤꯌꯦꯟꯇꯦꯁꯟꯗ ꯑꯃ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ
ꯁꯤ ꯄꯣꯠꯁꯤꯃ ꯀꯣ ꯁꯤꯗ ꯄꯨꯂꯞꯅ 10 ꯁꯨꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯄꯨꯂꯞꯅꯗꯤ 15ꯅꯤ ꯑꯗꯣ ꯁꯤꯗ ꯗꯥꯎꯠ ꯀ꯭ꯂꯤꯌꯥꯔꯤꯡ ꯁꯦꯁꯟ ꯑꯃ ꯂꯥꯛꯀꯅꯤꯀꯣ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯑꯗꯩ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯦ ꯃꯔꯛ ꯃꯔꯛꯇꯀꯣ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯁꯤꯗ ꯇꯦꯁ ꯑꯃ ꯇꯧꯒꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯣꯠꯈꯤꯕ ꯀꯣꯏꯁꯟꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯁꯤꯜꯂꯒ ꯇꯦꯁ ꯇꯧꯔꯛꯀꯅꯤ ꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯒ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯂꯥꯁꯇ ꯂꯥꯁ ꯁꯦꯁꯟ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯗꯤꯁꯀꯁ ꯇꯧꯔꯒ ꯇꯣꯉꯥꯟꯅ 5 ꯑꯃ ꯗꯥꯎꯠ ꯀ꯭ꯂꯤꯌꯥꯔꯤꯡ ꯁꯦꯁꯟꯅ ꯀꯩꯅꯣ ꯇꯧꯔꯒꯀꯣ ꯗꯥꯎꯠ ꯀ꯭ꯂꯤꯌꯥꯔꯤꯡ ꯁꯦꯁꯟꯁꯦ ꯇꯧꯗꯣꯏꯁꯦ ꯀꯩ ꯅꯠꯇꯦ ꯁꯤꯒꯤ ꯀ꯭ꯂꯥꯁꯀꯤ ꯃꯌꯥꯝ ꯑꯗꯨꯒ ꯄ꯭ꯂꯁ ꯅꯣꯏꯗ ꯄꯤ ꯋꯥꯏ ꯀ꯭ꯌꯨ ꯊꯥꯈꯤꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯅꯣꯏꯅ ꯈꯪꯗꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯑꯪꯀ ꯍꯣꯠꯄ ꯍꯩꯇꯕꯅꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯗꯤꯁꯀꯁ ꯇꯧꯅꯕꯀꯣ ꯗꯤꯁꯀꯁ ꯇꯧꯅꯕ ꯑꯗꯨꯒꯤ ꯄꯣꯠ ꯑꯃ ꯁꯨꯃꯥꯏꯅ ꯄꯤꯔꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯇꯧꯗꯣꯏꯅꯤ ꯑꯗꯣ ꯁꯤꯗ ꯄꯨꯂꯞꯅ ꯀꯣꯏꯁꯟꯁꯦ 50ꯅꯤꯀꯣ ꯁꯤ 50ꯅꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯩ ꯍꯦꯟꯅ ꯅꯣꯏꯅ ꯄꯥꯝꯕ ꯇꯥꯔꯁꯨꯀꯣ ꯀꯣꯏꯁꯟꯁꯤ ꯄꯨꯂꯞꯅ ꯌꯥꯝ ꯂꯩ ꯍꯟꯗꯛꯀꯤ ꯗꯤꯁꯦꯝꯕꯔꯒꯤ 2024ꯗ ꯄꯨꯂꯞꯅ ꯀꯣꯏꯁꯟꯁꯦ 32ꯅꯤ ꯁ꯭ꯋꯤꯞ ꯂꯩꯔꯤꯁꯦꯀꯣ 32ꯅꯤꯀꯣ ꯑꯗꯣ ꯁꯤꯗ ꯆꯠꯈꯤꯁꯦ 10 ꯈꯛꯇꯅꯤ 6 ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯑꯗꯨꯅ ꯁꯤꯗ ꯀꯣꯟꯅꯗ꯭ꯔꯦꯗꯅꯀꯣ ꯃꯃꯥꯡꯒꯤ ꯖꯨꯟꯒꯤ ꯀꯣꯏꯁꯟ ꯑꯩꯉꯣꯟꯗ ꯍꯧꯕꯗꯩ ꯂꯣꯏꯕꯧ ꯂꯣꯏ ꯂꯩ ꯑꯗꯨꯅ ꯅꯣꯏꯅ ꯃꯦꯠꯁꯀꯤ ꯀꯣꯏꯁꯟ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯄꯦꯄꯔ 1ꯒꯤꯀꯣ ꯄꯦꯄꯔ 1ꯒꯤ ꯑꯦꯅꯤ ꯌꯨꯅꯤꯠꯀꯤ ꯀꯣꯏꯁꯟ ꯄꯥꯝꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯂꯣꯏ ꯂꯩꯒꯅꯤꯀꯣ ꯃꯃꯥꯡꯒꯤꯁꯨꯀꯣ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯅꯦꯠ ꯑꯦꯛꯖꯥꯝ ꯊꯥꯕꯁꯦ ꯅꯨꯃꯤꯠ 8ꯅꯤ ꯅꯠꯇ꯭ꯔꯒ 9ꯅꯤ 10ꯅꯤ ꯑꯌꯥꯝꯕ ꯑꯣꯏꯒꯅꯤ ꯅꯣꯡꯃꯗ 2 ꯁ꯭ꯋꯤꯞ 2 ꯊꯣꯛꯏ ꯑꯗꯣ ꯁ꯭ꯋꯤꯞ ꯈꯨꯗꯤꯡꯒꯤ ꯄꯦꯄꯔ 1ꯒꯤ ꯀꯣꯏꯁꯟꯁꯦ ꯆꯦꯟꯖ ꯇꯧꯏꯀꯣ ꯑꯗꯨꯅ ꯁ꯭ꯋꯤꯞ ꯈꯨꯗꯤꯡꯒꯤ ꯑꯌꯥꯝꯕꯀꯣ ꯑꯩꯅ ꯍꯣꯏ ꯑꯃꯅꯤ ꯂꯩꯔꯝꯗꯕ ꯌꯥꯏꯀꯣ ꯑꯌꯥꯝꯕꯗꯤ ꯑꯩꯉꯣꯟꯗ ꯂꯣꯏ ꯂꯩꯒꯅꯤ ꯑꯗꯨꯅ ꯅꯣꯏꯅ ꯄꯥꯝꯃꯤꯕ ꯀꯣꯏꯁꯟꯈꯩꯀꯣ ꯅꯦꯠꯀꯤ ꯑꯣꯏꯔꯣ ꯑꯦꯅꯤ ꯌꯨꯅꯤꯠꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯉꯣꯟꯗ ꯂꯣꯏ ꯐꯪꯒꯅꯤ ꯑꯗꯨꯅ ꯁꯤꯗ ꯀꯣꯏꯁꯟ 50ꯁꯦ ꯍꯥꯟꯅ ꯊꯥꯗꯔꯛꯑꯒꯦ ꯁꯤ 50ꯁꯦ ꯍꯣꯠꯂꯗꯤ ꯋꯦꯜ ꯑꯦꯟ ꯏꯅꯐ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯕꯨꯛꯂꯦꯠꯇ ꯊꯥꯗꯈꯤꯁꯦ ꯁꯤꯒꯤ ꯕꯨꯛꯂꯦꯠꯇ ꯄꯤꯈꯤꯁꯦ ꯖꯁ ꯃꯦꯠꯁꯇ ꯀꯣꯏꯁꯟ ꯃꯦꯠꯁ ꯑꯦꯟ ꯔꯤꯖꯅꯤꯡꯗ ꯀꯣꯏꯁꯟ 50 ꯈꯛꯇꯅꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯣꯏꯁꯟ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯒ꯭ꯔꯨꯞꯁꯤꯗ ꯇꯧꯔꯒꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯁꯤꯁꯦ ꯅꯣꯏꯅ ꯍꯣꯠꯂꯣ ꯇꯧꯔꯣ ꯑꯗꯨꯒ ꯁꯤ ꯄꯣꯠꯁꯤꯅ ꯇꯧꯗꯣꯏꯁꯦ ꯑꯗꯣ ꯁꯤꯗ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄꯦꯀꯦꯖꯁꯤꯗ ꯇꯧꯕ ꯃꯇꯝꯗ ꯅꯨꯃꯤꯠ 25 ꯗꯦꯁꯤꯗ ꯅꯣꯏꯅ ꯑꯌꯥꯝꯕꯗ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯀꯤ ꯄꯣꯠ ꯑꯃ ꯌꯥꯎꯔꯤꯀꯣ ꯁꯤ ꯅꯝꯕꯔ 6 ꯂꯦꯇꯔ 6 ꯉꯁꯥꯏꯒꯤ ꯁꯤꯂꯦꯕꯁꯇꯨꯅꯤꯀꯣ ꯀꯣꯆ ꯔꯤꯂꯦꯁꯟꯁꯤꯞ ꯑꯗꯩ ꯁꯤꯗ ꯇꯥꯏꯝ ꯔꯦꯁꯤꯌꯣ ꯄ꯭ꯔꯣꯄꯣꯔꯁꯟ ꯄꯥꯔꯁꯦꯟꯇꯦꯖ ꯑꯗꯩ ꯇꯥꯏꯝ ꯑꯦꯟ ꯗꯤꯁꯇꯦꯟꯁ ꯑꯜꯖꯦꯕ꯭ꯔꯥ ꯄ꯭ꯔꯣꯐꯤꯠ ꯑꯦꯟ ꯂꯣꯁ ꯏꯟꯇꯔꯦꯁ ꯏꯟ ꯗꯤꯁꯀꯥꯎꯟꯇꯤꯡ ꯑꯦꯚꯔꯦꯖ ꯁꯤꯗ ꯂꯣꯏꯔꯦ ꯁꯤꯗ 5ꯅꯦ ꯂꯧꯗꯣꯏꯁꯦꯀꯣ ꯁꯤꯒꯤ 5ꯁꯦ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯀꯣꯏꯁꯟ ꯑꯗꯨꯝ ꯈꯔ ꯌꯥꯎꯔꯛꯀꯅꯤꯀꯣ ꯀꯣꯏꯁꯟ ꯃꯅꯤꯡꯗ ꯑꯗꯨꯝ ꯈꯔ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯅ ꯀꯣꯏꯁꯟꯁꯦ ꯑꯗꯨꯝ ꯌꯥꯝꯗꯣꯏꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯅ ꯂꯩꯗꯣꯏꯁꯦ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯇꯧꯔꯣ ꯑꯗꯨꯒ ꯁꯤꯗ ꯇꯧꯗꯣꯏꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯩ ꯁꯦꯗꯨꯜꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦꯀꯣ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯁꯤꯗꯤ ꯉꯁꯤꯒꯤ ꯑꯣꯔꯤꯌꯦꯟꯇꯦꯁꯟꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯗꯦ 1ꯁꯦ ꯍꯌꯦꯡꯗꯒꯤ ꯍꯧꯒꯗꯕ ꯗꯦꯠ 6ꯇꯒꯤ ꯁꯤ ꯗꯦ 1ꯁꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯑꯌꯨꯛ ꯉꯟꯇꯥꯗ ꯅꯣꯏ ꯇꯨꯝ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯀꯣꯏꯁꯟꯁꯦ ꯊꯥꯔꯛꯑꯝꯅꯤ ꯁꯤꯗ ꯀꯣꯏꯁꯟ 5ꯅꯤ ꯌꯥꯎꯗꯣꯏꯁꯦ ꯀꯣꯏꯁꯟ 5ꯁꯦ ꯊꯥꯔꯛꯑꯅꯤ ꯁꯤꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9 ꯅꯠꯇ꯭ꯔꯒ ꯑꯌꯥꯝꯕꯅ 8ꯗ ꯂꯣꯏꯁꯤꯜꯂꯣꯀꯣ 8ꯁꯤꯗ ꯁꯤ ꯀꯣꯏꯁꯟ 5ꯁꯦ ꯅꯣꯏ ꯍꯣꯠꯂꯣ ꯑꯌꯨꯛ ꯉꯟꯇꯥꯗꯀꯣ ꯅꯣꯏ ꯇꯨꯝ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯒ꯭ꯔꯨꯞꯇ ꯑꯗꯨꯝ ꯀꯣꯏꯁꯟ ꯊꯥꯔꯝꯒꯦꯀꯣ ꯑꯩ ꯉꯟꯇꯥ ꯉꯟꯇꯥ ꯍꯧꯒꯠꯂꯦ ꯑꯗꯨꯅ ꯅꯣꯏ ꯇꯨꯝ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯀꯣꯏꯁꯟ 5ꯁꯦ ꯊꯥꯔꯝꯒꯦ PDF ꯇꯀꯣ ꯁꯤꯒꯤ ꯀꯣꯏꯁꯟ 5ꯁꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8 ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯀꯣꯏꯁꯟꯁꯦ ꯍꯣꯠꯂꯣ ꯀꯩꯒꯨꯝꯕ ꯍꯩꯇ꯭ꯔꯦꯗꯅꯀꯣ ꯍꯩꯇꯦꯗꯅ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯪꯉꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯗꯥꯎꯠ ꯀ꯭ꯂꯤꯌꯥꯔꯤꯡ ꯁꯦꯁꯟꯁꯤꯗꯀꯣ ꯁꯤꯗ ꯍꯪꯕ ꯌꯥꯏ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯅꯣꯏꯅ ꯄꯔꯁꯣꯅꯦꯜ ꯃꯦꯁꯦꯖ ꯊꯥꯔꯛꯀꯦꯔꯥ ꯀꯣꯜ ꯇꯧꯔꯛꯀꯦꯔꯥ ꯀꯣꯏꯁꯟ ꯍꯩꯇꯕꯗꯣ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯑꯗꯨꯒ ꯗꯥꯎꯠ ꯀ꯭ꯂꯤꯌꯥꯔꯤꯡ ꯁꯦꯁꯟꯗ ꯍꯪꯉꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯈꯨꯗꯛꯇ ꯑꯗꯨꯝ ꯑꯦꯗ꯭ꯔꯦꯁ ꯇꯧꯔꯁꯨ ꯌꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯆꯠꯀꯗꯕ ꯑꯗꯨꯒ ꯁꯤꯗ ꯁꯤꯒꯤꯁꯨ ꯑꯃꯨꯛ ꯗꯦ 2ꯁꯤꯁꯨ ꯑꯃꯨꯛ ꯅꯨꯃꯤꯠ ꯀꯣꯏꯁꯟ 5 ꯑꯌꯨꯛ ꯉꯟꯇꯥ ꯊꯥꯔꯛꯑꯅꯤ ꯑꯗꯨꯒ ꯅꯣꯏꯅ ꯄꯨꯡ 8 ꯐꯥꯎꯒꯤ ꯃꯃꯥꯡꯗ 9 PM ꯒꯤ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯀꯣꯏꯁꯟ 5 ꯁꯨꯝ ꯍꯣꯠꯅꯕ ꯅꯨꯡꯇꯤꯒꯤ ꯑꯗꯨꯅ 5ꯁꯤꯅ 10 ꯍꯣꯠꯂꯀꯥꯟꯗ ꯀꯣꯏꯁꯟ 50 ꯊꯣꯛꯇꯣꯏꯅꯤ ꯅꯪꯅ ꯀꯣꯏꯁꯟ 50ꯁꯦ ꯐꯖꯅ ꯍꯣꯠꯄ ꯍꯩ ꯇꯥꯔꯗꯤ ꯅꯣꯏ ꯑꯗꯨꯝ ꯍꯩꯔꯦ ꯐꯖꯅ ꯍꯩꯔꯦ ꯑꯗꯨꯗ ꯅꯣꯏꯅ ꯍꯩꯇꯕ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯅꯠꯇꯦ ꯑꯗꯨꯅ ꯅꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯑꯦꯛꯁꯄꯔꯠ ꯑꯣꯏꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯩꯇꯕ ꯈꯔ ꯌꯥꯎꯔꯛꯀꯅꯤ ꯍꯩꯇꯕ ꯄꯣꯠꯇꯨ ꯑꯩꯒ ꯑꯃꯨꯛ ꯇꯥꯟꯅꯔꯁꯤꯀꯣ ꯀ꯭ꯂꯥꯁ ꯇꯥꯟꯅꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀ꯭ꯂꯥꯁ ꯅꯠꯇꯕꯤꯗꯀꯣ ꯑꯩꯈꯣꯏꯅ ꯑꯥꯎꯠꯁꯥꯏꯗꯠꯇ ꯐꯣꯟꯗ ꯑꯣꯏꯔꯣ ꯑꯗꯒꯤ ꯌꯥꯝꯅ ꯈꯪꯗ ꯇꯥꯔꯗꯤ ꯅꯪ ꯅꯁꯥ ꯅꯊꯟꯗꯒꯤ ꯒꯨꯒꯜ ꯃꯤꯠ ꯑꯃ ꯇꯧꯔꯒꯀꯣ ꯑꯗꯨꯝ ꯅꯪꯅ ꯂꯩꯔꯤꯕ ꯗꯥꯎꯠꯇꯣ ꯑꯗꯨ ꯀ꯭ꯂꯤꯌꯥꯔ ꯇꯧꯔꯕꯀꯣ ꯑꯗꯩ ꯁꯤꯗ ꯑꯃꯨꯛ ꯅꯝꯕꯔ ꯁꯤꯔꯤꯁꯀꯤ ꯑꯗꯒꯤ ꯂꯦꯇꯔ ꯁꯤꯔꯤꯁꯀꯤ ꯑꯃꯨꯛ ꯀ꯭ꯂꯥꯁ ꯑꯃ ꯂꯥꯛꯑꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁꯁꯨ ꯇꯧꯕ ꯑꯗꯨꯒ ꯀ꯭ꯂꯥꯁꯀꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ 25 ꯗꯦꯖꯁꯤꯗ 25 ꯗꯦꯖ ꯀꯣ ꯁꯤꯒꯤ ꯗꯦꯁꯤꯗ ꯅꯣꯏꯅ ꯏꯝꯄ꯭ꯔꯨꯞ ꯇꯧꯅꯕ ꯄꯣꯠꯇꯨꯅꯦꯕ ꯁꯤꯗ ꯗꯔꯀꯥꯔ ꯂꯩꯁꯦ ꯖꯁ ꯁꯤꯗ ꯀ꯭ꯂꯥꯁꯁꯦ 9 ꯈꯛꯇꯪ ꯂꯧꯊꯣꯛꯈ꯭ꯔꯒ ꯂꯣꯏꯕ ꯌꯥꯏꯑꯕ ꯑꯗꯣ ꯅꯣꯏꯗ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏꯕ ꯁꯤ ꯄꯣꯠꯁꯤꯃꯗꯤ ꯀ꯭ꯂꯥꯁ 9 ꯈꯛꯇꯪ ꯂꯧꯊꯣꯛꯈ꯭ꯔꯒ ꯂꯣꯏꯕꯗ ꯅꯣꯏꯗ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯃꯔꯝꯗꯤ ꯁꯤꯒꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗ꯭ꯔꯒꯗꯤ ꯁꯤꯒꯤ ꯄꯣꯠꯇꯣ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯄ꯭ꯔꯦꯛꯇꯤꯁꯅꯦ ꯃꯌꯥꯝ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯀꯣꯔꯁꯁꯦ ꯅꯣꯏꯅ ꯁꯤꯗ ꯒ꯭ꯔꯨꯞꯇ ꯐꯅ ꯌꯥꯎꯔꯁꯨꯀꯣ ꯑꯦꯛꯖꯥꯝ ꯃꯦꯇꯔꯤꯌꯦꯜ ꯀꯩꯒꯨꯝꯕ ꯊꯥꯔꯛꯄ ꯑꯃ ꯊꯥꯔꯛꯄ ꯅꯣꯏ ꯐꯪꯅꯤꯡꯕ ꯐꯪꯖꯧ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨ ꯅꯣꯏꯗ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯕ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗ꯭ꯔꯒꯗꯤ ꯀꯔꯤꯝ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯑꯗꯨꯅ ꯁꯤꯗ ꯒ꯭ꯔꯨꯞꯇ ꯃꯌꯥꯝ ꯌꯥꯎꯔꯤꯁꯦ ꯁꯤꯗ ꯀꯥꯟꯅꯒꯗꯕꯗꯤ ꯀꯔꯝꯕꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯀꯥꯡꯕꯨꯗꯣ
ꯑꯗꯨ ꯈꯛꯇꯪ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯑꯗꯨꯗ ꯈꯪꯗꯕ ꯁꯣꯏ ꯈꯔ ꯌꯥꯎꯔꯛꯀꯅꯤ ꯀꯣ ꯈꯪꯗꯕꯗꯣ ꯇꯥꯟꯅꯔꯒ ꯑꯩ ꯀꯃꯥꯏꯅ ꯈꯪꯁꯤꯒꯦ ꯑꯗꯒꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯜꯞ ꯂꯧꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯈꯤꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯀꯥꯟꯅꯗꯣꯏꯁꯤꯀꯣ ꯑꯗꯨꯅ ꯁꯤꯗ ꯒ꯭ꯔꯨꯞꯁꯤꯗ ꯃꯤ 50 ꯍꯦꯟꯅ ꯌꯥꯎꯔꯦꯀꯣ ꯁꯤ 50ꯁꯦ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯤꯗꯤꯀꯣ ꯃꯤ 10 ꯈꯛꯇꯅꯤꯀꯣ ꯀꯥꯟꯅꯈꯤꯗꯣꯏꯁꯤꯗ ꯑꯗꯨꯅ ꯁꯤꯗ ꯀꯥꯟꯅꯒꯦ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕꯁꯦ ꯅꯣꯏ ꯈꯨꯠꯇ ꯂꯩ ꯈꯨꯠ ꯍꯥꯏꯁꯦ ꯅꯣꯏꯅ ꯅꯨꯡꯇꯤꯒꯤ ꯁꯤꯒꯤ ꯑꯩꯅ ꯇꯧꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯀꯤ ꯄꯣꯠ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯗ PYQ ꯑꯩꯅ ꯀꯣꯏꯁꯟꯗ ꯊꯥꯔꯛꯄ ꯂꯩꯔꯦꯀꯣ ꯁꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯅꯁꯥꯅ ꯃꯨꯟꯅ ꯃꯨꯟꯅ ꯍꯣꯠꯂꯒ ꯐꯖꯅ ꯇꯧꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯀꯥꯡꯕꯨꯗꯨꯅ ꯀꯥꯟꯅꯔꯅꯤ ꯑꯗꯨꯒ ꯇꯧꯗꯕ ꯀꯥꯡꯕꯨꯗꯨꯅ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯅꯣꯏꯅ ꯈꯔ ꯒ꯭ꯔꯨꯞ ꯐꯅ ꯌꯥꯎꯔꯁꯨ ꯃꯦꯇꯔꯤꯌꯦꯜ ꯐꯅ ꯄꯥꯏꯔꯁꯨ ꯃꯦꯠꯁꯇꯗꯤꯀꯣ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ ꯁꯤꯃꯁꯨ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯑꯗꯨꯅ ꯅꯣꯏꯅ ꯃꯦꯇꯔꯤꯌꯦꯜ ꯐꯅ ꯄꯥꯔꯁꯨꯀꯣ ꯅꯣꯏ ꯃꯦꯇꯔꯤꯌꯦꯜ ꯑꯗꯨꯝ ꯂꯩꯔꯝꯃꯅꯤꯗ ꯄꯦꯄꯔ 1ꯒꯤ ꯅꯣꯏ KBS ꯃꯩꯗꯥꯟꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯂꯩꯔꯝꯃꯅꯤ ꯑꯗꯨꯏ ꯄꯣꯠꯇꯣꯀꯣ ꯑꯗꯨꯅꯁꯨ ꯀꯩꯁꯨ ꯌꯥꯔꯣꯏꯀꯣ ꯍꯣꯠꯄ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯐꯅ ꯃꯦꯠꯁ ꯍꯩꯅ ꯈꯜꯂꯒꯁꯨꯀꯣ ꯅꯣꯏꯗꯤ ꯂꯥꯏꯅ ꯑꯩꯈꯣꯏꯐꯥꯎꯗ ꯑꯗꯨꯝ ꯃꯦꯠꯁꯁꯦ ꯍꯩꯅ ꯑꯗꯨꯝ ꯂꯩꯖꯔꯤꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯍꯣꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯅꯪ ꯊꯥ 3 ꯍꯣꯠꯇꯕꯗꯀꯣ ꯃꯦꯠꯁꯁꯦ ꯑꯗꯨꯝ ꯅꯪꯒꯤ ꯁ꯭ꯄꯤꯠ ꯌꯥꯝ ꯇꯞꯄꯛꯀꯅꯤ ꯑꯗꯩ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯃꯜꯇꯤꯄ꯭ꯂꯤꯀꯦꯁꯟ ꯈꯤꯇꯪ ꯆꯥꯎꯕ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗꯀꯣ ꯑꯗꯨꯝ ꯂꯠ ꯇꯧꯔ ꯂꯩꯒꯅꯤ ꯑꯗꯩ ꯁ꯭ꯀ꯭ꯋꯥꯔ ꯀꯧꯁꯤꯜꯂꯛꯀꯅꯤ ꯑꯗꯩ ꯀ꯭ꯌꯨꯕ ꯀꯧꯁꯤꯜꯂꯛꯀꯅꯤꯀꯣ ꯁꯨꯃꯥꯏꯅ ꯃꯈꯟ ꯃꯈꯟ ꯇꯧꯔꯒ ꯃꯌꯥꯝ ꯀꯧꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯅ ꯈꯔ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯁꯦ ꯁꯤ ꯗꯔꯀꯥꯔꯅꯦꯕ ꯑꯗꯨꯒ ꯉꯁꯤꯒꯤ ꯀ꯭ꯂꯥꯁꯀꯤ ꯑꯣꯔꯤꯌꯦꯟꯇꯦꯁꯟꯒꯤ ꯃꯦꯟ ꯏꯟꯇꯦꯟꯁꯟꯁꯦ ꯃꯔꯨꯑꯣꯏꯅ ꯅꯣꯏ ꯍꯣꯠꯄꯁꯤꯅꯦꯕ ꯗꯔꯀꯥꯔ ꯂꯩ ꯅꯣꯏ ꯍꯣꯠꯇ꯭ꯔꯒꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯍꯣꯠꯄꯁꯤ ꯗꯔꯀꯥꯔ ꯂꯩ ꯄ꯭ꯔꯦꯛꯇꯤꯁ ꯗꯔꯀꯥꯔ ꯂꯩ ꯅꯦꯠ ꯐꯥꯎꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯒꯤ ꯌꯨꯅꯤꯠꯁꯤꯗ ꯍꯦꯛ ꯃꯤꯔꯥꯏꯔꯕꯀꯣ ꯁꯤꯒꯤ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯟ ꯑꯦꯞꯇꯤꯇ꯭ꯌꯨꯠꯁꯦ ꯁꯤꯗ ꯍꯦꯛ ꯃꯤꯔꯥꯏꯔꯕ ꯅꯠꯇ꯭ꯔꯒ ꯁꯤꯗꯒꯤ ꯃꯥꯔꯛ ꯐꯪꯕ ꯉꯝꯗ꯭ꯔꯕ ꯁꯤ ꯍꯩꯇ꯭ꯔꯕ ꯅꯣꯏ ꯅꯦꯠꯁꯤ ꯀꯩꯗꯧꯅꯨꯡꯗ ꯐꯥꯎꯔꯣꯏꯅ ꯅꯁꯥꯅꯇ ꯑꯗꯨꯝ ꯈꯟꯖꯔꯣ ꯑꯩꯅꯁꯨ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯑꯗꯨꯝ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯖꯔꯣ ꯑꯗ ꯁꯤꯗ ꯅꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯁꯤꯗ ꯄꯥꯗꯁꯨ ꯑꯩ ꯑꯇꯣꯞꯄꯗ ꯐꯨꯒꯠꯂꯒ ꯑꯇꯣꯞꯄ ꯌꯨꯅꯤꯠ ꯃꯌꯥꯝꯁꯤꯗ ꯐꯨꯒꯠꯂꯒ ꯀꯩꯅꯣ ꯐꯥꯎꯅꯤ ꯈꯣꯠꯅꯤ ꯇꯧꯕ ꯀꯥꯡꯕꯨꯗꯨꯅꯀꯣ ꯕꯨꯗꯨ ꯐꯥꯏꯟ ꯆꯥꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯀꯅꯤꯀꯣ ꯑꯩꯅꯁꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯁꯣꯏꯒꯅꯤꯅ ꯍꯥꯏꯔꯦꯀꯣ ꯍꯧꯖꯤꯛ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯣꯏꯒꯅꯤ ꯁꯤ ꯍꯩꯇ ꯇꯥꯔꯗꯤ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯍꯣꯠꯄ ꯌꯥꯔꯣꯏ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡ ꯍꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯦ ꯑꯗꯒꯤ ꯉꯁꯥꯏ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯦ ꯀꯣꯏꯁꯟ 50ꯒꯤ ꯃꯅꯨꯡꯗ ꯁꯤꯗꯒꯤ ꯀꯣꯏꯁꯟ 35 ꯈꯥꯏꯗꯣꯛꯈꯤꯕ ꯃꯇꯝꯗ ꯀꯣꯏꯁꯟ 35ꯗꯒꯤ ꯅꯣꯏ ꯀꯣꯏꯁꯟ 30 ꯆꯨꯝꯕ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯦ ꯁꯤꯗ ꯃꯌꯥꯝ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯒ ꯅꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗ꯭ꯔꯕ ꯀꯣ ꯑꯗꯨꯒ ꯍꯌꯦꯡ ꯅꯦꯠ ꯄꯩꯈꯥ ꯊꯥꯔꯅꯤ ꯀꯣ ꯍꯌꯦꯡꯁꯦ ꯂꯥꯁ ꯗꯦꯠ ꯑꯣꯏꯔꯦ ꯍꯌꯦꯡ ꯄꯩꯈꯥ ꯊꯥꯔꯅꯤ ꯄꯩꯈꯥ ꯊꯥꯔꯀꯥꯟꯗ ꯑꯩ ꯅꯦꯠ ꯐꯥꯎꯒꯗꯕ ꯀꯣꯏꯁꯟ 3 ꯋꯥꯠꯂꯦ ꯀꯣꯏꯁꯟ 5 ꯋꯥꯠꯂꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨ ꯇꯥꯅꯤꯡꯗꯦꯕ ꯇꯁꯦꯡꯅ ꯇꯥꯅꯤꯡꯗꯦ ꯃꯤꯟꯁ ꯏꯟ ꯗ ꯁꯦꯟꯁ ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯑꯁꯣꯏꯕꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯤ ꯃꯌꯥꯝꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝꯗꯣ ꯊꯦꯡꯅꯔꯒ ꯅꯣꯏꯗ ꯍꯥꯏꯔꯤꯅꯦꯕ ꯃꯤꯒꯤ ꯑꯁꯣꯏꯕꯗꯣ ꯑꯩꯅ ꯅꯣꯏꯗ ꯍꯥꯏꯔꯒ ꯅꯣꯏꯅ ꯀꯃꯤꯠ ꯇꯧꯒꯗꯕ ꯃꯤꯁꯇꯦꯛꯇꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯄ꯭ꯔꯤꯄꯦꯌꯔ ꯐꯖꯅ ꯇꯧꯔꯒ ꯃꯤꯅ ꯁꯣꯏꯈꯤꯕꯗꯣ ꯑꯗꯨ ꯁꯣꯏꯗꯅꯕ ꯍꯣꯠꯅꯧ ꯍꯥꯏꯕꯅꯤꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦꯀꯣ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯩ ꯑꯦꯅꯤ ꯀ꯭ꯂꯥꯁꯇ ꯍꯥꯏꯈꯤꯗ꯭ꯔꯤꯕꯅꯤꯀꯣ ꯑꯦꯅꯤ ꯀ꯭ꯂꯥꯁ ꯉꯁꯤꯐꯥꯎꯗꯀꯣ ꯑꯦꯅꯤ ꯁꯥꯇ꯭ꯔ ꯑꯃꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯏꯗ꯭ꯔꯤꯕꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯌꯨꯅꯤꯠꯁꯤꯒꯤ ꯃꯥꯒꯤ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯏꯝꯄꯦꯛ ꯄꯤꯕ ꯉꯝꯕ ꯌꯨꯅꯤꯠꯁꯦ ꯁꯤ ꯄꯣꯠꯁꯦ ꯅꯣꯏ ꯅꯁꯥꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯅꯦꯠꯀꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯕ ꯀꯥꯡꯕꯨꯅ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯍꯥꯏꯔꯛꯀꯅꯤꯕ ꯑꯇꯣꯞꯄ ꯅꯣꯏ ꯁꯤꯒꯤ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯅꯣꯏ ꯑꯇꯣꯞꯄ ꯑꯣꯖꯥ ꯑꯣꯏꯕ ꯌꯥꯏ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯀꯅꯥꯅ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯣꯏ ꯑꯗꯨꯝ ꯊꯦꯡꯅ ꯑꯗꯨꯝ ꯀꯅꯥꯅ ꯍꯥꯏꯕ ꯌꯥꯎꯒꯦꯗꯣ ꯑꯗꯨꯝ ꯅꯣꯏ ꯑꯗꯨꯝ ꯄꯨꯊꯣꯔꯛꯑꯣꯕ ꯁꯤ ꯄꯣꯠꯁꯦꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯈꯤꯇꯪ ꯍꯣꯠꯅꯧ ꯀꯣ ꯑꯗꯨꯒ ꯁꯤꯗ ꯁꯤꯒꯤ ꯃꯔꯛꯇꯁꯨꯀꯣ ꯑꯩꯅ ꯔꯦꯀꯣꯔꯗꯦꯠ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯖꯤꯜꯂꯛꯀꯅꯤꯀꯣ ꯁꯤꯒꯤ ꯒ꯭ꯔꯨꯞꯇ ꯑꯩꯈꯣꯏꯅ ꯔꯦꯀꯣꯔꯗꯦꯠ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯖꯤꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯅ ꯑꯩ ꯁꯤꯗ ꯑꯩꯈꯣꯏꯅ PYQ ꯃꯌꯥꯝ ꯌꯥꯎꯔꯤꯗꯅ ꯃꯦꯠꯁꯀꯤ ꯍꯣꯠꯄ ꯑꯗꯨꯝ ꯔꯦꯀꯣꯔꯗꯦꯠ ꯚꯤꯗꯤꯑꯣꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯃꯆꯥ ꯃꯆꯥ ꯀꯣ ꯑꯗꯨꯝ ꯀꯥꯟꯅꯕꯀꯣ ꯁꯨꯝ ꯃꯌꯥꯝ ꯊꯥꯖꯤꯜꯂꯛꯀꯅꯤ ꯁꯤ ꯄꯣꯠꯁꯤꯅ ꯇꯧꯗꯣꯏꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯔꯤꯒꯨꯂꯔ ꯀꯣꯆꯤꯡ ꯇꯧꯏꯀꯣ ꯁꯤꯗ ꯔꯤꯒꯨꯂꯔ ꯀꯣꯆꯤꯡ ꯇꯧꯏ ꯔꯤꯒꯨꯂꯔ ꯀꯣꯆꯤꯡ ꯇꯧꯕꯐꯥꯎꯗ ꯖꯁ ꯀꯣꯏꯁꯟ 15 ꯈꯛꯇꯅꯤ ꯍꯣꯠꯂꯤꯁꯦ ꯅꯨꯃꯤꯠ ꯑꯃꯒꯤ ꯀꯣꯏꯁꯟ 15 ꯈꯛꯇꯅꯤ ꯁꯤꯗꯅ ꯀꯣꯏꯁꯟ 50 ꯍꯣꯠꯄꯒꯤ ꯇꯥꯔꯒꯦꯠꯁꯤꯅ ꯇꯧꯔꯤꯁꯦ 50 ꯍꯣꯠꯄ ꯃꯤꯟꯁ ꯏꯟ ꯗ ꯁꯦꯟꯁ ꯗꯦꯠ ꯑꯩꯅ ꯀꯣꯏꯁꯟ 50 ꯄꯤꯔꯒ 50ꯁꯦ ꯅꯣꯏ ꯍꯣꯠꯂꯅꯤ ꯍꯩꯇꯕ ꯀꯥꯡꯕꯨꯗꯣ ꯑꯩꯅ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯂꯣꯏꯅ ꯀꯣꯏꯁꯟ 50ꯁꯦ ꯄꯨꯂꯞ ꯍꯩꯍꯟꯅꯕꯒꯤ ꯇꯥꯔꯒꯦꯠꯇ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯂꯩꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯅ ꯉꯁꯥꯏꯗꯩ ꯍꯥꯏꯁꯦ ꯑꯗꯨꯅ ꯐꯖꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯔꯣ ꯁꯤꯒꯤ ꯌꯨꯅꯤꯠꯁꯤꯒꯤ ꯃꯥꯒꯤ ꯀꯌꯥꯝ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟꯁ ꯑꯣꯏ ꯍꯥꯏꯕꯁꯦ ꯁꯤ ꯈꯪꯖꯤꯟꯕꯤꯔꯣ ꯑꯗꯨꯒ ꯐꯖꯅ ꯄ꯭ꯔꯦꯛꯇꯤꯁ ꯈꯔ ꯈꯔ ꯇꯧꯀꯣ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗ꯭ꯔꯒꯗꯤ ꯁꯤꯒꯤ ꯌꯨꯅꯤꯠꯇ ꯌꯥꯔꯣꯏꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯂꯥꯁ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯒꯦꯀꯣ ꯑꯗꯨꯏ ꯄꯣꯠꯇꯨꯅ ꯂꯩꯖꯩ ꯑꯗꯨꯅ ꯁꯤꯒꯤ ꯗꯦ 1 ꯇꯧꯒꯗꯕ ꯀꯥꯡꯕꯨꯀꯣ ꯗꯦ 1 ꯗꯦ 2 ꯁꯨꯃꯥꯏꯅ PYQ ꯊꯥꯏ ꯀꯥꯡꯕꯨꯁꯦ ꯑꯌꯨꯛ ꯉꯟꯇꯥ ꯅꯣꯏ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯀꯣꯏꯁꯟ 5 ꯊꯥꯔꯛꯑꯃꯅꯤ 5ꯁꯦ ꯅꯣꯏꯅ ꯍꯣꯠꯂꯣ ꯍꯣꯠꯂꯒ ꯀꯣ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 7 ꯇꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯣꯠꯂꯣ ꯑꯩꯅ ꯅꯣꯏꯗ ꯀꯩ ꯍꯥꯏꯅꯤ ꯍꯣꯠꯂꯣ ꯍꯥꯏꯔꯒ ꯀꯩ ꯍꯥꯏꯅꯤ ꯅꯣꯏꯒꯤ ꯀꯣꯏꯁꯟ ꯃꯌꯥꯝꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏ ꯊꯥꯔꯛꯑꯣ ꯀꯥꯏꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯏꯕ ꯑꯩꯅ ꯂꯣꯏꯅ ꯊꯥꯖꯤꯜꯂꯛꯑꯣ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯏꯕ ꯑꯗꯨ ꯀꯥꯟꯅꯗꯦꯕ ꯅꯣꯏ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦꯕ ꯑꯗꯣ ꯑꯩꯅ ꯂꯣꯏꯅ ꯊꯥꯖꯤꯜꯂꯒ ꯑꯩꯉꯣꯟꯗꯁꯨ ꯊꯕꯛ ꯆꯤꯟꯕ ꯍꯥꯏꯗꯤ ꯅꯣꯏꯒꯤ ꯁꯤ ꯊꯥꯖꯤꯜꯂꯛꯑꯦ ꯁꯤ ꯃꯤ ꯊꯥꯖꯤꯜꯂꯛꯑꯦ ꯊꯥꯖꯤꯜꯂꯛꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏꯕ ꯑꯗꯨ ꯀꯥꯟꯅꯗꯦꯕ ꯅꯣꯏꯁꯨ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ
ꯑꯩꯁꯨ ꯊꯕꯛ ꯆꯤꯜꯂꯤꯀꯣ ꯑꯗꯨꯅ ꯅꯣꯏ ꯅꯁꯥꯅ ꯈꯪꯅ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯏ ꯅꯁꯥꯅ ꯈꯪꯅ ꯀꯣꯏꯁꯟꯁꯦ ꯍꯣꯠꯂꯣꯀꯣ ꯅꯣꯡꯃꯁꯦ ꯄꯨꯡ ꯌꯥꯝ ꯌꯥꯝꯕꯅꯤꯀꯣ ꯄꯨꯡ 24ꯅꯤ ꯅꯣꯡꯃꯁꯦ ꯅꯣꯏ ꯈꯪꯒꯗꯕ ꯑꯃ ꯅꯣꯡꯃꯁꯦ ꯄꯨꯡ 24ꯅꯤ ꯁꯤꯗ ꯅꯣꯏꯅ ꯇꯨꯝꯒꯦ ꯇꯨꯝꯃꯕꯗ ꯄꯨꯡ 9 ꯃꯉꯥꯏꯀꯣ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛ ꯑꯦꯚꯔꯦꯖ ꯃꯤ ꯑꯃꯅ ꯇꯨꯝꯃꯤꯁꯦ ꯄꯨꯡ 6ꯅꯤꯀꯣ ꯄꯨꯡ 6ꯁꯤꯅ ꯅꯣꯡꯃꯒꯤ ꯑꯌꯥꯝꯕ ꯑꯗꯨꯝ ꯌꯥꯝꯃꯤ ꯑꯗꯨꯅ ꯅꯣꯡꯃ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯀꯣ ꯄꯨꯡ 6 ꯈꯥꯏꯗꯣꯛꯈꯤꯕ ꯃꯇꯝꯗ ꯄꯨꯡ 19ꯅꯤ ꯂꯦꯝꯃꯤꯁꯦ 19ꯁꯤ ꯅꯪꯅ ꯀꯣꯂꯦꯖ ꯑꯣꯏꯔꯣ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯏꯔꯣ ꯆꯠꯂꯨ ꯈꯣꯠꯂꯨ ꯇꯧꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯁꯤꯒꯤꯗ ꯑꯩꯈꯣꯏꯅ ꯁꯤ ꯀꯣꯏꯁꯟ 5 ꯈꯛꯇꯅꯤꯀꯣ ꯅꯣꯡꯃꯗ ꯍꯣꯠꯇꯣꯏꯁꯦ ꯀꯣꯏꯁꯟ 5 ꯈꯛꯇꯅꯤ ꯀꯣꯏꯁꯟ 5ꯁꯤ ꯆꯪꯉꯕꯗꯀꯣ ꯃꯤꯅꯤꯠ 30 ꯅꯠꯇ꯭ꯔꯒ ꯄꯨꯡ ꯑꯃ ꯁꯤ ꯈꯛꯇꯅꯤ ꯆꯪꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯠꯀꯤ ꯊꯥꯕꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯄꯔ 1ꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯌꯨꯅꯤꯠꯁꯤꯗ ꯅꯪꯅ ꯅꯣꯡꯃꯗ ꯃꯤꯅꯤꯠ 35 ꯀꯨꯟꯊ꯭ꯔꯥ ꯁꯨꯃꯥꯏꯅꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯈꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯗꯤ ꯅꯪ ꯅꯦꯠ ꯐꯥꯎꯒꯗ꯭ꯔꯥ ꯐꯥꯎꯔꯣꯏꯗ꯭ꯔꯥ ꯑꯗꯨ ꯅꯁꯥꯗ ꯑꯗꯨꯝ ꯂꯦꯞꯆꯔꯣꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤ ꯑꯃ ꯑꯣꯏꯇꯥꯔꯗꯤꯀꯣ ꯌꯥꯝ ꯐꯖꯅ ꯂꯧꯁꯤꯟꯕ ꯉꯝꯅꯤ ꯑꯗꯨꯒ ꯄꯨꯡꯉꯥꯡ ꯉꯥꯡꯁꯤꯟꯁꯅꯨ ꯇꯧꯁꯅꯨ ꯃꯋꯥ ꯂꯧꯗꯦ ꯈꯣꯠꯇꯦ ꯑꯩ ꯊꯣꯛꯄ ꯇꯧꯐꯝ ꯇꯧꯖꯔ ꯂꯣꯏꯔꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯥꯕꯗꯨꯅꯀꯣ ꯑꯗꯨꯅꯗꯤ ꯌꯥꯔꯣꯏ ꯍꯌꯦꯡ ꯅꯦꯠ ꯐꯥꯎꯗ꯭ꯔꯀꯥꯟꯗꯀꯣ ꯑꯩ ꯅꯦꯠ ꯐꯥꯎꯗ꯭ꯔꯦ ꯇꯧꯔꯒꯀꯣ ꯑꯗꯨꯏ ꯄꯣꯠꯇꯣ ꯇꯧꯒꯅꯤ ꯅꯦꯠ ꯐꯥꯎꯗ꯭ꯔꯦ ꯖꯤ ꯐꯥꯎꯗ꯭ꯔꯦ ꯑꯗꯨꯏ ꯄꯣꯠꯇꯣ ꯇꯧꯒꯅꯤ ꯑꯗꯨꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯈꯔ ꯗꯔꯀꯥꯔ ꯂꯩꯀꯣ ꯁꯤ ꯄꯣꯠꯁꯤꯅ ꯑꯩꯅ ꯉꯁꯥꯏꯗꯩ ꯍꯟꯖꯤꯟ ꯍꯥꯏꯁꯦꯀꯣ ꯑꯗꯨꯏ ꯄꯣꯠꯇꯨꯅꯤ ꯑꯗꯨꯒ ꯁꯤꯗ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯀꯣꯆꯤꯡꯗ ꯌꯥꯎꯕ ꯀꯥꯡꯕꯨ ꯈꯔ ꯌꯥꯎꯔꯤꯀꯣ ꯃꯤ ꯈꯔ ꯌꯥꯎꯔꯤ ꯑꯗꯨꯏ ꯄꯣꯠꯇꯣ ꯅꯣꯏꯁꯦ ꯀꯟꯐ꯭ꯂꯤꯛ ꯑꯣꯐ ꯏꯟꯇꯔꯦꯁ ꯊꯣꯛꯑꯅꯤ ꯃꯔꯝꯗꯤ ꯀ꯭ꯂꯥꯁꯁꯦ ꯄꯨꯡ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯄꯨꯡ 9ꯗꯒꯤ ꯇꯧꯒꯅꯤ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯄꯨꯡ 9ꯗꯒꯤ ꯇꯧꯒꯅꯤꯀꯣ ꯑꯗꯨꯅ ꯁꯤꯃ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯆꯪꯉꯛꯄ ꯃꯇꯝꯗꯁꯨ ꯑꯦꯟꯇꯤ ꯗꯤꯅꯦ ꯌꯥꯝ ꯇꯧꯕꯅꯤꯀꯣ ꯑꯗꯨꯏ ꯄꯣꯠꯇꯣ ꯆꯪꯍꯟꯗꯕꯅꯤꯀꯣ ꯑꯗꯨꯏ ꯄꯣꯠꯇꯣ ꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯃꯥꯏꯅ ꯇꯧꯒꯗꯦ ꯍꯥꯏ ꯀꯥꯟꯗ ꯒ꯭ꯔꯨꯞ ꯑꯇꯣꯞꯄ ꯑꯃ ꯅꯣꯏꯒꯤ ꯁꯦꯝꯃꯛꯑꯅꯤꯀꯣ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯀ꯭ꯂꯥꯁꯦꯁ ꯑꯝꯇ ꯇꯧꯔꯔꯣꯏ ꯔꯦꯀꯣꯔꯗꯦꯠ ꯚꯤꯗꯤꯑꯣ ꯈꯛꯇꯪ ꯑꯣꯏꯅ ꯊꯥꯔꯛꯑꯅꯤ ꯅꯣꯏꯒꯤꯗꯤ ꯇꯣꯉꯥꯟꯅ ꯅꯠꯇ꯭ꯔꯗꯤ ꯑꯁꯣꯝ ꯅꯥꯀꯟ ꯀ꯭ꯂꯥꯁ ꯑꯃꯨꯛ ꯀꯥꯏꯔꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯇꯧꯔꯤꯉꯩꯗꯀꯣ ꯑꯗꯨꯏ ꯄꯣꯠꯇꯨꯃ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯀꯣꯆꯤꯡ ꯐꯖꯅ ꯌꯥꯎꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨꯏ ꯀꯥꯡꯕꯨꯒꯤꯗꯨꯗꯤ ꯁꯤꯗ ꯂꯥꯏꯚ ꯀ꯭ꯂꯥꯁꯦꯁ ꯌꯥꯎꯕ ꯌꯥꯍꯜꯂꯔꯣꯏꯀꯣ ꯑꯗꯨꯅ ꯃꯣꯏꯗꯗꯤ ꯒꯨꯒꯜ ꯂꯤꯡ ꯑꯩꯈꯣꯏꯅ ꯃꯤꯠꯀꯤ ꯂꯤꯡ ꯀꯩꯁꯨ ꯊꯥꯔꯣꯏ ꯑꯗ ꯀ꯭ꯂꯥꯁꯁꯦ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯔꯦꯀꯣꯔꯗꯦꯠ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯌꯦꯡꯕ ꯌꯥꯅꯕ ꯑꯗꯨ ꯃꯑꯣꯡꯗ ꯑꯣꯏꯅ ꯊꯥꯔꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯁꯣꯝ ꯅꯥꯀꯟꯒꯤꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯔꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯁꯤ ꯑꯗꯨꯒ ꯁꯤꯗ ꯁꯦꯗꯨꯜ ꯁꯦꯝꯈ꯭ꯔꯕꯅꯤꯀꯣ ꯁꯤꯒꯤ ꯁꯦꯗꯨꯜꯁꯤꯃꯗ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯈꯔ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯍꯞꯇꯥ ꯑꯃꯗ ꯌꯦꯡꯉꯣ ꯇꯧꯗꯣꯏꯁꯤꯀꯣ ꯁꯤꯗ ꯄꯤ ꯋꯥꯏ ꯀ꯭ꯌꯨ 2 ꯊꯥꯔꯦ ꯁꯨꯃꯥꯏꯅ ꯀ꯭ꯂꯥꯁ 2 ꯀꯣ ꯁꯤꯗ ꯄꯤ ꯋꯥꯏ ꯀ꯭ꯌꯨ 2 ꯀ꯭ꯂꯥꯁ 2 ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯩ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯗꯥꯎꯠ ꯀ꯭ꯂꯤꯌꯥꯔꯤꯡ ꯁꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯄꯤ ꯋꯥꯏ ꯀ꯭ꯌꯨꯗ ꯅꯪꯅ ꯍꯣꯠꯄꯗ ꯈꯪꯗꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯁꯤ ꯀ꯭ꯂꯥꯁꯀꯤ ꯀꯩꯅꯣꯗ ꯈꯪꯗꯕ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏ ꯅꯩꯅꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯩ ꯁꯤꯗ ꯔꯦꯀꯣꯔꯗꯦꯠ ꯚꯤꯗꯤꯑꯣ ꯊꯥꯖꯤꯜꯂꯛꯄ ꯌꯥꯏꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯔꯒ ꯅꯣꯏꯅ ꯐꯖꯅ ꯀꯩ ꯍꯥꯏꯅꯤ ꯁꯤरिꯌꯁꯂꯤ ꯈꯟ ꯇꯥꯔꯗꯤꯀꯣ ꯁꯤरिꯌꯁꯂꯤ ꯈꯜꯂꯕ ꯑꯗꯨꯒ ꯅꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯐꯖꯅ ꯇꯧꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯗ ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯑꯗꯨꯒ ꯀꯔꯤꯝ ꯈꯟꯗ꯭ꯔꯕꯀꯣ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯊꯥꯖꯔꯛꯁꯅꯨ ꯃꯦꯇꯔꯤꯌꯦꯜ ꯊꯥꯖꯔꯁꯅꯨ ꯑꯩ ꯍꯣꯠꯅꯤꯡꯀꯥꯟꯗ ꯍꯣꯠꯀꯅꯤ ꯁꯪꯗꯦ ꯈꯣꯠꯇꯦ ꯑꯗꯨꯝ ꯂꯩꯔꯕ ꯑꯗꯨꯝ ꯅꯣꯏ ꯅꯁꯥꯏ ꯃꯥꯡꯖꯕꯅꯤ ꯑꯩꯒꯤꯗꯤ ꯃꯥꯡꯖꯕ ꯀꯩꯝ ꯂꯩꯇꯦ ꯑꯩꯗꯤ ꯊꯥꯐꯝ ꯊꯣꯛꯄ ꯊꯥꯔꯛꯀꯅꯤ ꯂꯧꯕ ꯁꯤꯒꯤ ꯗꯥꯎꯠ ꯀ꯭ꯂꯤꯌꯥꯔꯤꯡ ꯁꯦꯁꯟ ꯂꯧꯕ ꯑꯗꯨꯝ ꯂꯧꯔꯛꯀꯅꯤꯀꯣ ꯃꯇꯝ ꯆꯥꯅꯀꯣ ꯁꯤꯗ ꯂꯧꯔꯛꯄ ꯍꯥꯏꯁꯦ ꯅꯣꯏꯅ ꯍꯪꯕ ꯀꯣꯏꯁꯟꯗꯨꯅꯦꯕ ꯂꯧꯗꯣꯏꯁꯦ ꯅꯣꯏꯅ ꯍꯪꯗ꯭ꯔꯗꯤ ꯑꯩꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯒꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯗ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯀꯥꯟꯅꯕ ꯅꯠꯇꯦ ꯅꯣꯏꯒꯤ ꯀꯥꯟꯅꯕꯅꯦꯕ ꯑꯗꯨꯅ ꯀꯥꯟꯅꯕꯁꯦ ꯂꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯅꯣꯏ ꯅꯁꯥꯒꯤ ꯀꯩꯅꯣꯅꯤ ꯅꯣꯏ ꯅꯁꯥꯅ ꯂꯧꯖꯧꯕ ꯀꯣ ꯂꯧꯅꯤꯡꯗꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛꯀ ꯍꯥꯏꯒꯗꯕꯗꯤꯀꯣ ꯒ꯭ꯔꯨꯞꯇ ꯃꯤ 50ꯃꯨꯛ ꯌꯥꯎꯏꯀꯣ 50ꯁꯦ ꯑꯩ ꯀꯩꯁꯨ ꯄꯥꯝꯗꯦꯀꯣ ꯅꯣꯏ ꯑꯃꯅꯤ ꯀꯣ ꯑꯩꯈꯣꯏꯅ ꯁꯦꯔꯤꯌꯁ ꯑꯣꯏꯕꯗꯣ ꯑꯗꯨ ꯀꯥꯡꯕꯨ ꯈꯛꯇꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯤ ꯑꯗꯨꯅ ꯒ꯭ꯔꯨꯞꯁꯦ ꯋꯥꯏ ꯆꯤꯟꯅꯕꯅꯤꯀꯣ ꯀꯥꯟꯅꯗꯕꯗ ꯒ꯭ꯔꯨꯞꯇ ꯃꯌꯥꯝ ꯌꯥꯎꯁꯜꯂ ꯂꯩꯒꯅꯨ ꯒ꯭ꯔꯨꯞ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯣꯏꯗꯕꯀꯣ ꯁꯤꯒꯤ ꯒ꯭ꯔꯨꯞꯁꯤꯗ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯧꯔꯣꯏꯗꯕ ꯀꯥꯡꯕꯨ ꯂꯦꯞ ꯇꯧꯕꯤꯌꯨꯀꯣ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦ ꯀꯣ ꯖꯁ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯈꯛꯇꯪ ꯌꯥꯎꯕꯤꯌꯨꯀꯣ ꯐꯖꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯥꯟꯅꯕꯁꯦ ꯂꯧ ꯍꯥꯏꯕ ꯈꯛꯇꯅꯤꯀꯣ ꯑꯗꯨꯅ ꯒ꯭ꯔꯨꯞ ꯋꯥꯏ ꯆꯤꯟꯅꯕꯗꯤ ꯀꯥꯟꯅꯗꯦ ꯃꯤ ꯌꯥꯝꯃꯒꯀꯣ ꯀꯩꯝ ꯀꯥꯟꯅꯗꯦ ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯁꯦꯔꯤꯌꯁ ꯑꯣꯏꯗꯕꯈꯩꯀꯣ ꯉꯁꯤꯃꯛ ꯑꯗꯨꯝ ꯀ꯭ꯂꯥꯁꯁꯦ ꯂꯣꯏꯔꯒ ꯑꯗꯨꯝ ꯂꯦꯞ ꯇꯧꯕ ꯑꯩ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗ ꯀꯩꯝ ꯂꯩꯇꯦꯀꯣ ꯑꯗꯨꯏ ꯄꯣꯠꯇꯨꯃꯀꯣ ꯑꯗꯨꯅ ꯁꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯁꯦ ꯁꯤꯗꯤ ꯅꯣꯏ ꯗꯥꯏꯇꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯈꯪꯗ꯭ꯔꯒꯗꯤ ꯑꯗꯣ ꯉꯁꯥꯏꯗ ꯑꯩꯅꯁꯨ ꯃꯌꯥꯝ ꯍꯥꯏꯔꯦꯀꯣ ꯁꯤꯗ ꯅꯣꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗ꯭ꯔꯒꯗꯤ ꯅꯣꯏꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯃꯤꯗꯣ ꯑꯣꯏꯔꯅꯤꯀꯣ ꯑꯗꯨꯏ ꯄꯣꯠꯇꯨꯃ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯨꯅ ꯁꯤ ꯍꯌꯦꯡꯗꯒꯤꯀꯣ ꯑꯌꯨꯛ ꯉꯟꯇꯥꯗ ꯁꯤꯒꯤ ꯄꯤ ꯋꯥꯏ ꯀ꯭ꯌꯨ ꯁꯤ ꯀꯣꯏꯁꯟ ꯃꯉꯥ ꯌꯥꯎꯕꯅꯤꯀꯣ ꯁꯤ 5ꯁꯤ ꯊꯥꯔꯛꯑꯒꯦ ꯅꯣꯏꯅ ꯀꯣꯏꯁꯟꯗꯣ ꯍꯣꯠꯂꯣ ꯑꯗꯨꯒ ꯅꯁꯥ ꯅꯊꯟ ꯑꯗꯨꯝ ꯊꯝꯃꯦꯀꯣ ꯑꯗꯨꯒ ꯄꯨꯡ 9 ꯇꯥꯀꯥꯟꯗꯀꯣ ꯁꯤꯒꯤ ꯑꯟꯁꯔ ꯀꯤ ꯊꯥꯔꯛꯀꯦꯀꯣ ꯑꯗꯣ ꯅꯣꯏꯅ ꯍꯣꯠꯂꯤꯗꯨꯒ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯩꯒꯨꯝꯕ ꯃꯥꯟꯅꯗꯗꯤ ꯅꯠꯇ꯭ꯔꯒ ꯈꯪꯗ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯍꯪꯉꯣꯀꯣ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯗꯥꯎꯠ ꯀ꯭ꯂꯤꯌꯥꯔꯤꯡ ꯁꯦꯁꯟꯗ ꯍꯪꯉꯁꯨ ꯌꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯣꯏ ꯈꯪꯗꯕꯗꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯣꯛꯅꯕꯒꯤ ꯆꯥꯟꯁ ꯑꯃꯀꯣ ꯁꯤ ꯄꯤꯕꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯃꯀꯣ ꯑꯗꯨꯅꯤ ꯇꯧꯗꯣꯏꯁꯦ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯁꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯆꯤꯡꯗ ꯑꯇꯣꯞꯄ ꯔꯤꯒꯨꯂꯔ ꯀꯣꯆꯤꯡꯗ ꯌꯥꯎꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨꯒꯤꯗꯤ ꯒ꯭ꯔꯨꯞ ꯑꯃ ꯇꯣꯉꯥꯟꯅ ꯁꯦꯝꯃꯒꯦ ꯅꯣꯏꯗꯤ ꯂꯥꯏꯚ ꯀ꯭ꯂꯥꯁ ꯌꯥꯎꯍꯜꯂꯔꯣꯏꯀꯣ ꯑꯇꯣꯞꯄꯗꯣ ꯌꯥꯎꯔꯣ ꯑꯗꯨꯒ ꯁꯤꯒꯤꯁꯤꯗꯤ ꯔꯦꯀꯣꯔꯗꯦꯠ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯌꯦꯡꯉꯣꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ 25 ꯗꯦꯖꯁꯦ ꯁꯤ ꯐꯖꯅ ꯆꯠꯂꯁꯤ ꯁꯤ ꯍꯦꯛ ꯐꯖꯅ ꯂꯣꯏꯕ ꯃꯇꯝꯗꯀꯣ ꯅꯣꯏ ꯑꯗꯨꯝ ꯐꯅꯌꯥꯝ ꯀꯥꯟꯅꯒꯅꯤꯅ ꯈꯜꯂꯤꯀꯣ ꯀꯣꯏꯁꯟ 50 ꯍꯣꯠꯂꯛꯀꯅꯤ ꯁꯤꯗ ꯀ꯭ꯂꯥꯁ ꯂꯥꯛꯀꯅꯤ ꯑꯗꯨ ꯔꯦꯀꯣꯔꯗꯦꯠ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯥꯖꯤꯜꯂꯛꯀꯅꯤꯀꯣ ꯁꯤꯗ
ꯐꯖꯅ ꯁꯦꯔꯤꯌꯁꯂꯤ ꯍꯣꯠꯅꯔꯒꯗꯤ ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯑꯗꯨꯒ ꯀ꯭ꯂꯥꯁꯇ ꯌꯥꯎꯏꯅꯦꯅ ꯃꯦꯇꯔꯤꯌꯦꯜ ꯄꯥꯝꯕꯒꯤ ꯀꯣꯏꯁꯟ ꯄꯥꯝꯕꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯎ ꯂꯩꯕꯀꯣ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯅꯣꯏ ꯃꯦꯇꯔꯤꯌꯦꯜ ꯄꯥꯝꯃꯗꯤ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯂꯩ ꯄꯩꯗꯅ ꯊꯥꯔꯛꯀꯦꯀꯣ ꯀꯩꯁꯨ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯊꯤꯡꯒꯗꯕ ꯂꯩꯇꯦꯀꯣ ꯅꯣꯏꯅ ꯄꯥꯝꯕꯨ ꯄꯥꯝꯃꯗꯤ ꯂꯣꯏ ꯊꯥꯔꯛꯀꯦ ꯑꯗꯣ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯄ꯭ꯔꯦꯛꯇꯤꯁ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯁꯤ ꯄꯣꯠꯁꯤꯃꯀꯣ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯄꯨꯡꯁꯨ ꯇꯥꯔꯦꯀꯣ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯀꯣꯏꯁꯟ ꯊꯥꯔꯛꯑꯒꯦ ꯑꯗꯨꯒ ꯑꯟꯁꯔ ꯀꯤꯗꯨꯅ ꯄꯨꯡ ꯅꯨꯡꯗꯥꯡꯒꯤꯀꯣ ꯄꯨꯡ 4ꯗ ꯊꯥꯔꯛꯑꯒꯦꯀꯣ ꯑꯗꯨꯒ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯨꯒ ꯈꯪꯗꯕ ꯅꯠꯇ꯭ꯔꯒ ꯅꯣꯏꯅ ꯂꯥꯟꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯅꯣꯏ ꯈꯨꯗꯛꯇ ꯑꯗꯨꯝ ꯑꯦꯇꯦꯁ ꯇꯧꯔꯁꯨ ꯌꯥꯔꯦ ꯐꯣꯟ ꯇꯧꯔꯒ ꯅꯠꯇ꯭ꯔꯒ ꯋꯥꯆꯦꯞ ꯃꯦꯁꯦꯖ ꯊꯥꯔꯛꯑꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒ ꯗꯥꯎꯠ ꯀ꯭ꯂꯤꯌꯥꯔꯤꯡ ꯁꯦꯁꯟꯗꯀꯣ ꯇꯣꯉꯥꯟꯅ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯦꯁꯦꯖꯇꯀꯣ ꯁꯥꯔ ꯁꯤ ꯀꯣꯏꯁꯟꯁꯦ ꯈꯪꯗꯦ ꯗꯥꯎꯠ ꯀ꯭ꯂꯤꯌꯥꯔꯤꯡ ꯁꯦꯁꯟꯁꯦ ꯁꯤ ꯀꯣꯏꯁꯟꯁꯤꯃ ꯍꯣꯠꯄꯤꯔꯝꯃꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯃꯥꯏꯅ ꯍꯣꯠꯂꯁꯨ ꯌꯥꯏ ꯅꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯀꯣ ꯑꯗꯨꯒ ꯒ꯭ꯔꯨꯞꯁꯤꯗ ꯃꯤ ꯌꯥꯝ ꯌꯥꯎꯔꯒ ꯑꯩ ꯀꯩꯁꯨ ꯍꯔꯥꯎꯗꯦꯀꯣ ꯑꯩꯈꯣꯏꯅ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯃꯤ ꯈꯔꯗꯣ ꯑꯗꯨ ꯈꯛꯇꯪ ꯌꯥꯎꯔꯒ ꯌꯥꯔꯦ ꯑꯗꯨꯒ ꯑꯗꯨ ꯈꯛꯇꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯒ ꯒ꯭ꯔꯨꯞꯇ ꯃꯤ ꯌꯥꯝ ꯌꯥꯝꯃꯒ ꯋꯥꯏ ꯆꯤꯟꯅꯕꯅꯤ ꯑꯃ ꯇꯧꯅꯕꯅꯤꯀꯣ ꯃꯦꯇꯔꯤꯌꯦꯜ ꯁꯦꯕꯥꯛ ꯐꯪꯅꯕꯅꯤ ꯑꯗꯨ ꯑꯩ ꯀꯩꯁꯨ ꯄꯥꯝꯗꯦ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯃꯦꯇꯔꯤꯌꯦꯜ ꯊꯥꯏ ꯃꯌꯥꯝꯁꯦ ꯑꯩꯁꯨ ꯀꯣꯏꯁꯟꯁꯤ ꯌꯥꯝ ꯋꯥꯅ ꯈꯨꯝꯖꯤꯜꯂꯤꯅꯤ ꯍꯟꯗꯛꯀꯤ ꯗꯤꯁꯦꯝꯕꯔꯒꯤꯗ ꯀꯣꯏꯁꯟꯁꯦ ꯄꯨꯂꯞꯅ 23ꯅꯤꯀꯣ ꯂꯩꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯋꯤꯞ ꯃꯌꯥꯝꯗꯣ 23ꯒꯤ ꯁ꯭ꯋꯤꯞꯁꯦ ꯑꯩꯅ ꯂꯣꯏ ꯈꯣꯝꯖꯤꯜꯂꯤꯅꯤꯀꯣ ꯌꯥꯝ ꯋꯥꯅ ꯈꯣꯝꯖꯤꯜꯂꯤꯅꯤ ꯁꯤꯒꯤ ꯀꯥꯟꯅꯕꯗꯣ ꯅꯣꯏ ꯂꯧ ꯍꯥꯏꯕ ꯋꯥꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯅꯤ ꯅꯣꯏ ꯀꯩ ꯍꯪꯅꯤꯡꯕ ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩ ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯁꯤ ꯄꯨꯡꯁꯨ ꯇꯥꯔꯦ ꯄꯨꯡꯁꯨ ꯍꯦꯟꯅꯁꯨ ꯂꯧꯅꯤꯡꯗꯦ ꯑꯦꯅꯤ ꯋꯥꯟ ꯃꯦꯁꯦꯖ ꯏꯒꯦꯁꯨ ꯏꯔꯣ ꯅꯣꯏ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣ ꯇꯧꯔꯁꯨ ꯅꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯗꯨꯝ ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯥꯔꯛꯑꯣꯀꯣ ꯐꯔꯦ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯊꯦꯡꯛ ꯌꯨ ꯍꯌꯦꯡꯗꯒꯤ ꯐꯖꯅ ꯁꯤꯒꯤ 25 ꯗꯦꯖꯁꯦ ꯐꯖꯅ ꯐꯣꯂꯣ ꯇꯧꯕꯤꯔꯣ ꯑꯗꯣ ꯅꯣꯏ ꯅꯁꯥ ꯀꯥꯟꯅꯖꯅꯕꯀꯣ ꯍꯣꯠꯅꯔꯣꯀꯣ ꯑꯩꯒꯤꯗꯤ ꯀꯥꯟꯅꯕ ꯀꯩꯝ ꯀꯥꯟꯅꯕ ꯀꯥꯟꯅꯗꯕ ꯀꯩꯝ ꯂꯩꯇꯦꯀꯣ ꯁꯤ ꯄꯣꯠꯁꯦ ꯐꯔꯦ ꯂꯣꯏꯁꯤꯜꯂꯁꯤ ꯊꯦꯡꯛ ꯌꯨ